Hai, ma'am, lão lão hầu ra sen si khara gần hầu ra se. Hai hai, command scripture. Unique, be unique. Poco F7 Pro se lumbro yamna hai. Yam kan di lumbudi oiro mas 200 ka 10 gram so nai lai jibani. Ado aina di direct pirate sina bana tamne na du di khangre. To siba kon jibam hai bro chak chara bro hai. Chare ngasi di chak su sare. Ado ngan na hoge na ngasi di ngan na subung mapan de hoge na ngai lai ramne sab sare. Mayam chang sala ku phare mayam lao ngasi di khang na hor si thado sana sulae. Ai lai hai mangarang di lak tre kai da ngarang kol bisa luma le. Bro ngasi tha yengmoidro horen hai. Common scripture na ore pung mapan ga minute nipan ga minute yang khai ni thoi hai brother dei howe hai ne ado u do man di si de ngasai ai thu ga di ngam ne ko ngasai sanda oram pung mari dai khara helak ko dai di nung nung atum ta lai ne do ji si nung budi ta di nung mang ne do na atia si sing sing dam ni na thon mi sak si u do ado na tha go ba u do man de hojik su nong mang nge hojik su nong mang nge tha thon mi sa am ta u di ado horen wai nung sit ka humdo khra kan da ga urak ra dra du di khangdre uraga di yeng ninge ado aina mayam na ngasi di question am ta hangge mayam comment tawsilo ado mayam aina question ama thamgibani ura anil keno chare kaino thomgdo hawai amane adaga khogi keno mangan ngaubodo adumne tamai tar chare ai microphone sinara natraga hai se microphone yadriga microphone di ai net yadaba mali kaino toise net oi di jala cái tar bro sound se am noi ti hai mi masing ja pare tawse samna hairanda kanagumba amna nongda nangna khwai pamjaba nangna ningjaba wish amakak niu amadi hena niba yade haitare kari wish ni ge khaninga ni duino hangmanida ayu khangning ba haitare ko mayam wa khanda kai kai leigena kai kai wa khanda pokule janwa adre view message okay ya ai nong thabani ngasi di hausi kakwa bumper kano houseful do poro aduga ibani price jena se ani na tai haire aduga thadoi thadoi kano to mathil khayam ne ꯃꯪꯒꯜ ꯑꯩꯈꯣꯏꯒꯤ ꯀꯤꯂꯤ ꯆꯅꯥ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯉꯧꯔꯦ ꯑꯗꯒꯤ ꯍꯋꯥꯏ
ꯃꯊꯦꯜꯁꯤꯗꯀꯣ ꯑꯗꯣ ꯄꯥꯄꯔ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯁꯂꯥꯗ ꯑꯃ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯏꯌꯥꯝꯕ ꯐꯥꯎꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯑꯆꯧꯕ ꯀꯩꯅꯣꯗꯣ ꯕꯝꯄꯔꯗꯣ ꯑꯗꯣ ꯄ꯭ꯔꯥꯏꯖ ꯇꯪꯈꯥꯏ ꯌꯦꯟꯅꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯥꯎ ꯌꯥꯗꯦ ꯀꯅꯥ ꯀꯅꯥ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯑꯅ ꯔꯣꯜ ꯀꯣꯜ ꯍꯧꯔꯛꯑꯦꯀꯣ ꯁꯤ ꯂꯥꯏꯛ ꯇꯧꯁꯜꯂꯨ ꯍꯟꯗꯛꯇꯤ ꯐꯥꯟ ꯃꯊꯛꯇ ꯑꯣꯏꯅ ꯂꯦꯞꯍꯜꯂꯨ ꯐꯃꯨ ꯂꯦꯞꯄꯨꯒ ꯅꯠꯇꯦ ꯐꯥꯟ ꯃꯊꯛꯇ ꯑꯣꯏꯅ ꯂꯦꯞꯍꯟꯁꯤ ꯂꯥꯏꯛ ꯇꯧꯗꯕꯁꯤꯡꯗꯣ ꯏꯕꯨꯡꯁꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯥꯝꯅꯁꯨ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯣꯏ ꯍꯣꯏ ꯌꯥꯝꯗꯤ ꯌꯥꯝꯗꯦ 80K ꯈꯛꯇꯅꯤꯗ ꯌꯥꯝꯅ ꯌꯥꯅꯤ ꯑꯗꯣ ꯑꯩ ꯇꯪꯈꯥꯏꯒ ꯂꯧꯔꯣꯏꯗ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄ ꯑꯃꯈꯛꯇꯪ ꯄꯤꯔꯛꯑꯁꯨ ꯌꯥꯏ ꯂꯥꯏꯛ ꯍꯧꯔꯕ꯭ꯔꯥ ꯏꯕꯨꯡ ꯁꯣꯏꯗ꯭ꯔꯕꯅꯦ ꯏꯌꯥꯝꯕ ꯑꯗꯨ 80Kꯗꯣ ꯑꯗꯨ ꯄꯨꯔ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯣꯏ ꯑꯩꯉꯣꯟꯗ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯩ ꯑꯃꯈꯛꯇꯪ ꯈꯥꯏꯕꯤꯔꯣ ꯃꯁꯨꯡ ꯑꯃꯇꯪ ꯈꯥꯏꯕꯤꯔꯣ ꯑꯅꯤꯜ ꯅꯪ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯂꯥꯏꯛꯇ ꯇꯧꯁꯜꯂꯨꯀꯣ ꯇꯤꯃꯤꯂꯥ ꯀꯁꯨꯝꯁꯨ ꯂꯥꯛꯑꯦ ꯊꯥꯗꯣꯏ ꯀꯧꯔꯤ ꯊꯥꯗꯣꯏ ꯀꯧ ꯂꯩꯔꯦ ꯈꯨꯝꯗ꯭ꯔꯤꯁꯤ ꯗꯥꯉꯣ ꯀꯩꯅꯣ ꯑꯩꯅ ꯍꯪꯉꯤ ꯈꯨꯝꯈ꯭ꯔꯣ ꯇꯤꯃꯤꯂꯥ ꯀꯟꯅ ꯂꯥꯎꯔꯦ ꯊꯥꯗꯣꯏꯅ ꯈꯨꯝꯗꯕ ꯇꯤꯃꯤꯂꯥꯁꯦ ꯀꯥꯎꯒꯅꯨ ꯁꯨꯝ ꯇꯦꯛꯁ ꯇꯧꯔꯛꯇꯕꯩꯅꯦ ꯍꯥꯏꯔꯤꯌꯦ ꯀꯥꯎꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯟꯅ ꯀꯥꯎꯕꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤ ꯀꯣꯏꯁꯟ ꯑꯃ ꯊꯝꯃꯤꯁꯦ ꯃꯌꯥꯝꯗ ꯋꯤꯁ ꯑꯃꯈꯛ ꯅꯤꯌꯨ ꯍꯥꯏꯔꯗꯤ ꯀꯔꯤ ꯋꯤꯁ ꯅꯤꯒꯅꯤ ꯍꯥꯏꯁꯦ ꯀꯩ ꯅꯤꯗꯧ ꯃꯥꯟꯒꯦ ꯃꯌꯥꯝ ꯋꯥꯈꯜꯗ ꯀꯩ ꯂꯩꯒꯦ ꯑꯝꯇ ꯈꯜꯂꯒ ꯃꯨꯟꯅ ꯈꯜꯂꯒ ꯐꯖ ꯋꯤꯁ ꯑꯃꯃꯝꯇꯪ ꯏꯁꯥꯅ ꯈꯟꯖꯕ ꯏꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯗꯣꯝꯅ ꯅꯤꯡꯖꯔꯤꯕ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯂꯥꯠꯆꯕ ꯂꯥꯏꯁꯦ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯁꯦꯕ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯂꯦꯞꯄꯔꯦꯅ ꯈꯜꯂꯁꯤꯅꯦ ꯄ꯭ꯔꯀꯠꯇ ꯍꯤꯟꯗꯤꯗ ꯍꯥꯏꯔ ꯄ꯭ꯔꯀꯠ ꯑꯣꯏꯔꯦ ꯑꯗꯣ ꯁ꯭ꯋꯌꯝ ꯚꯒꯋꯥꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗꯤ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯔꯥꯝ ꯑꯗꯩꯗꯤ ꯃꯍꯥꯗꯦꯕ ꯑꯗꯨꯝꯕ ꯂꯥꯏꯁꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦꯕ ꯌꯥꯝ ꯊꯣꯛꯂꯛꯑꯗꯤ ꯀꯔꯤ ꯅꯤꯁꯤꯒꯦꯅ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯏꯕꯨꯡ 10Kꯗ ꯐꯣꯟ ꯐꯪꯈꯤꯗ꯭ꯔꯥ ꯍꯥꯏ ꯐꯪꯒꯅꯤ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ 10Kꯗꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯕ ꯐꯣꯟ ꯃꯌꯥꯝ ꯂꯩ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯒ ꯍꯨꯝꯗꯣꯏ ꯇꯔꯥꯃꯉꯥꯃꯨꯛꯀ ꯄꯤꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯒꯤ ꯔꯦꯟꯖꯇ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯌꯥꯗꯣꯏꯅꯦ ꯑꯐꯕ ꯐꯣꯟ ꯂꯩꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯐꯣꯟ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤ ꯃꯅꯨꯡꯗꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯉꯁꯤ ꯅꯝꯃꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯁꯣꯏ ꯊꯥꯒꯠꯂꯛꯑꯅꯤ ꯀꯩꯅꯣꯅꯤ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯀꯔꯝꯕ ꯐꯣꯟ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥ ꯀꯨꯟꯊ꯭ꯔꯥ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯀꯔꯝꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯂꯩꯒꯦꯁꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩ ꯌꯦꯡꯉꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦꯅ ꯇꯧꯔꯤ ꯑꯦꯃꯥꯖꯣꯟꯗꯁꯨ ꯃꯣꯏꯒꯤ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯀꯔꯝꯕ ꯂꯩꯕ ꯌꯥꯕ ꯂꯩꯒꯦꯅ 5G ꯑꯣꯏꯕ ꯐꯪꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ 5G ꯑꯣꯏꯕ ꯐꯪꯉꯤ ꯑꯗꯨ 5G ꯑꯣꯏꯕ ꯍꯥꯏꯗꯣ ꯉꯔꯥꯡꯁꯨ ꯍꯥꯏꯈꯤꯕꯗꯣ 5G ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯗ 5Gꯒꯤ ꯕꯦꯟ ꯀꯌꯥꯝ ꯌꯥꯎꯔꯤꯅꯣ ꯌꯥꯝꯗꯤ ꯌꯥꯎꯗꯕꯅꯦ 5ꯒꯨꯝꯕꯒ ꯃꯦꯛꯁꯤꯃꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗꯗꯤ ꯑꯗꯨꯗ ꯃꯌꯥꯝꯗꯨꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯔꯤꯅꯣ ꯀꯔꯝꯕ ꯂꯩꯕ ꯌꯥꯕ ꯂꯩꯒꯦꯁꯤ ꯌꯦꯡꯉꯒꯀꯣ ꯚꯤꯗꯤꯑꯣ ꯑꯝꯇꯪꯗꯤ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝꯅ ꯁꯦꯜ ꯃꯌꯥꯁꯤꯗ ꯂꯩꯒꯦꯅ ꯉꯝ ꯇꯥꯔꯒꯁꯨ ꯁꯦꯜ ꯃꯅꯨꯡꯗ ꯂꯩ ꯇꯥꯔꯒꯁꯨ
ꯁꯤꯃꯗꯤ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯃꯗꯤ ꯂꯩꯕꯗ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯣ ꯈꯪꯗꯣꯛꯄ ꯂꯥꯏꯅꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯃꯁꯤꯁꯦ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝꯗꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯀꯥꯟꯗꯨꯗ ꯈꯟꯗꯣꯛꯄꯁꯨ ꯈꯔ ꯂꯥꯏꯅꯤ ꯑꯐꯕ ꯐꯣꯟꯁꯨ ꯑꯗꯨꯝ ꯑꯩꯅ ꯎꯕꯗꯣ ꯑꯌꯦꯡ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯔꯛꯑꯒꯦ ꯆꯤꯡꯈꯩꯅ ꯕ꯭ꯔꯣ ꯐꯣꯟ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯞꯗꯦꯠ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯕꯦꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯗꯤꯞ ꯑꯦꯞ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯃꯁꯨ ꯂꯥꯛꯑꯦ ꯁꯤꯅ ꯁꯤꯁꯦ ꯇꯧꯕꯅ ꯐꯗꯣꯏꯔꯥ ꯇꯧꯗꯕꯅ ꯐꯗꯣꯏꯔꯥ ꯇꯧꯔꯒꯅ ꯀꯔꯤ ꯀꯥꯟꯅꯕ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯇꯧꯕꯅ ꯐꯩ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯁꯣꯐꯋꯦꯔꯗꯣ ꯑꯅꯧ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯇꯧꯊꯣꯔꯛꯄ ꯍꯥꯏꯁꯦ ꯐꯣꯟꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯀꯣ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟꯗꯨ ꯕꯦꯇ꯭ꯔꯤ ꯍꯥꯟꯅ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯔꯝꯕ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯗ꯭ꯔꯦꯟ ꯇꯧꯔꯝꯕ ꯑꯗꯩ ꯕꯦꯇ꯭ꯔꯤ ꯍꯤꯇꯤꯡ ꯁꯥꯒꯠꯄꯒꯨꯝꯕ ꯏꯁꯨꯒꯨꯝꯕ ꯂꯩꯔꯝꯕ ꯌꯥꯎꯔꯁꯨ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯣ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯐꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯞꯗꯦꯠꯇꯣ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯣ ꯑꯞꯗꯦꯠꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯇꯩ ꯇꯧꯅꯔꯕ꯭ꯔꯥ ꯑꯗꯩꯗꯤ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯦ ꯀ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯇꯥꯊꯣꯛꯑꯒ ꯈꯪꯗꯣꯛꯑꯀꯥꯟꯗ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯄꯥꯈꯪ ꯌꯥꯎꯔꯗꯤ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯤ ꯆꯤꯔꯥꯏꯒꯗꯣ ꯇꯥꯡꯖꯅꯤ ꯑꯩꯗꯤ ꯇꯥꯡꯗ꯭ꯔꯤ ꯃꯌꯥꯝꯗꯤ ꯇꯥꯡꯈꯠꯂꯛꯑꯦ ꯇꯧꯔꯤ ꯁꯨꯃꯥꯏꯅꯒ ꯀꯥꯈꯠꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯍꯥꯏꯔꯒ ꯂꯣꯏ ꯍꯧꯒꯠꯈ꯭ꯔꯗꯤ ꯌꯧꯅꯒ ꯆꯠꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯑꯁ ꯄꯣꯁ ꯑꯃ ꯇꯥꯔꯣꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤꯅꯦ ꯍꯤꯡꯅꯔ ꯂꯩꯒꯗꯕꯅꯤ ꯁꯟꯁꯦ ꯇꯥꯡꯈꯠꯂꯛꯑꯦꯅꯦ ꯐꯅꯌꯥꯝ ꯑꯩꯁꯨ ꯃꯌꯥꯝ ꯇꯥꯡꯖꯅꯤꯀꯣ ꯌꯧꯅ ꯇꯥꯡꯖꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯡꯕ ꯇꯥꯡꯗ꯭ꯔꯦ ꯁꯤꯒ ꯌꯧꯅ ꯂꯋꯥꯏꯗ ꯍꯣꯇ꯭ꯔꯣꯡ ꯍꯣꯠꯖꯔꯤ ꯃꯄꯥꯟꯗ ꯂꯩꯗꯣ ꯐꯠꯇꯕꯅꯦ ꯍꯥꯏꯁꯦ ꯗꯕ꯭ꯂꯤꯎꯗ ꯀꯣꯏꯔꯨꯈꯤꯒꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅꯦ ꯍꯣꯏ ꯗꯥ ꯑꯉꯣ ꯂꯥꯛꯑꯣ ꯇꯣꯏ ꯅꯪ ꯊꯥꯗꯣꯛꯏ ꯅꯪꯁꯨ ꯑꯩꯅ ꯀꯧꯔꯤ ꯗꯥ ꯑꯉꯣ ꯑꯩ ꯇꯜꯂꯤ ꯑꯗꯣꯏ ꯀꯟꯅ ꯅꯣꯛꯏ ꯆꯤꯔꯥꯏ ꯇꯥꯡꯖꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯇꯥꯡꯗ꯭ꯔꯤꯕꯅꯤꯀꯣ ꯂꯋꯥꯏꯒꯁꯨ ꯁꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯉꯁꯥꯏ ꯂꯋꯥꯏꯒ ꯍꯣꯇ꯭ꯔꯣꯡ ꯍꯧꯕꯗꯣ ꯃꯃꯥꯡꯗ ꯂꯣꯏ ꯍꯣꯔꯒ ꯉꯁꯥꯏ ꯃꯇꯥꯏ ꯃꯇꯥꯏ ꯈꯛꯇ ꯍꯧꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯍꯟꯁꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ कभी कभी मेरे दिल में ख्याल आता है कि जैसे तुझको बनाया गया है मेरे लिए ये वक्त से पहले तारों में घुल रही थी कहीं तुझे जमीन पर उतारा गया मेरे लिए कभी कभी मेरे दिल में मोसे हम लुमिंगो माले उमोरो थिरुगे माने उमोरो खा थिरो दुगा ममित्तदा खरा खरा तैसनबियो मिट ना सिंगनबा ख्याल आता है नहान हंगम लबा ओ ꯅꯨꯡꯁꯤꯕ नहान खंगम लबा करिगुनी खंदा करिगिवाना नेनुगानी ꯏꯕꯨꯡ ꯉꯟꯕꯤꯔ ꯈꯪꯗꯦ ꯌꯥꯝ ꯃꯤ ꯂꯝ ꯂꯥꯛꯇꯦ ꯍꯣꯏ ꯑꯗꯨꯅꯦ ꯅꯍꯥꯟꯉꯩ ꯄꯨꯡ 12ꯗꯒ ꯍꯧꯔꯒꯅ ꯃꯌꯥꯝ ꯊꯦꯡꯉꯦꯅ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯗꯤ
ꯈꯔ ꯉꯟꯅ 8ꯗꯩ ꯍꯧꯔꯗꯤ 13 ꯐꯥꯎ ꯍꯥꯏꯁꯦ ꯄꯨꯡ 2 ꯃꯨꯛꯅꯤꯅꯀꯣ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯥꯝ ꯈꯪꯗꯦ ꯃꯣꯔꯣꯛ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯦꯜꯂꯦ ꯍꯥꯏꯔꯤꯌꯦ ꯊꯣꯏꯕꯅ ꯗꯤꯞ ꯑꯦꯞ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯁꯦ ꯃꯣꯏꯅ ꯅꯣꯠꯁꯇ ꯊꯥꯕꯗꯨꯗꯤ ꯕꯦꯇ꯭ꯔꯤ ꯀꯟꯖꯝꯁꯟ ꯔꯤꯗ꯭ꯌꯨꯁ ꯇꯧꯒꯅꯤ ꯑꯦꯞ ꯂꯣꯟꯆ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯏ ꯑꯗꯣ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯤꯇꯪ ꯊꯨꯅ ꯇꯥꯕꯒꯨꯝ ꯇꯧꯋꯦ ꯍꯥꯏ ꯑꯍꯥꯟꯕ ꯅꯧꯔꯤꯉꯩꯀꯣ ꯑꯣꯞꯇꯤꯃꯥꯏꯖ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯣꯜ ꯇꯧꯕꯇꯪ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯈꯔ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯟ ꯇꯥꯏꯝꯒꯨꯝꯕꯁꯦ ꯄꯨꯡ ꯅꯣꯡꯃꯗ ꯄꯨꯡ 6-8ꯀ ꯄꯤꯔꯝꯕꯗ ꯑꯦꯠꯂꯤꯁ ꯄꯨꯡꯈꯥꯏꯃꯨꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗꯇꯤ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕ ꯁꯣꯐꯋꯦꯌꯔ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯐꯒꯠꯄꯅꯤ ꯍꯦꯟꯒꯠꯄꯅꯤ ꯐꯣꯟꯁꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯐꯣꯟꯒꯤꯅꯣ ꯑꯗꯨ ꯀꯔꯝꯕ ꯕ꯭ꯔꯥꯟꯒꯤꯅꯣ ꯑꯗꯨꯁꯨ ꯈꯦꯠꯅꯕꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯁꯦꯝꯁꯪꯒꯨꯝꯕꯗꯒꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯗꯦ ꯋꯥꯟ ꯄ꯭ꯂꯁꯀꯨꯝꯕꯗꯒꯗꯤ ꯑꯗꯨ ꯐꯣꯟ ꯈꯔꯗꯗꯤ ꯌꯥꯝ ꯊꯨꯅ ꯕꯦꯇ꯭ꯔꯤ ꯗ꯭ꯔꯦꯟ ꯇꯧꯕꯒꯤ ꯏꯁꯨꯁꯦ ꯊꯦꯡꯅꯈꯤ ꯃꯣꯗꯦꯜ ꯈꯔꯗ ꯃꯣꯗꯦꯜ ꯀꯔꯝꯕꯅꯣꯗꯤ ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕ ꯑꯗꯣ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯂꯥꯛꯄ ꯃꯉꯣꯟꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕ ꯐꯩ ꯑꯗꯨꯒ ꯃꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯀꯩꯁꯨ ꯌꯥꯎꯔꯛꯇꯕ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯅꯨꯡꯉꯥꯏꯅꯕꯒꯤ ꯏꯟꯇꯔꯐꯦꯁꯇꯣ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯞꯗꯦꯠ ꯀꯌꯥ ꯊꯣꯏꯅ ꯌꯥꯎꯁꯤ ꯑꯄꯥꯝꯕ ꯅꯤ ꯍꯥꯏ ꯍꯩꯀ꯭ꯔꯨꯁꯦ ꯑꯗꯨꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯒꯗꯕꯅꯤ 5500 mAh ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯦ ꯑꯗꯨꯕꯨ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯣ ꯕꯦꯇ꯭ꯔꯤ ꯈꯔ ꯀꯟꯖꯨꯝ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯔꯤꯁꯇꯥꯔꯠ ꯇꯧꯊꯣꯛꯑꯒꯀꯣ ꯁꯤꯖꯤꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯐꯨꯜ ꯑꯃꯇꯪ ꯍꯥꯟꯅ ꯆꯥꯔꯖ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯀꯌꯥ ꯆꯠꯂꯤ ꯍꯥꯟꯅꯗꯨꯒ ꯀꯌꯥꯃꯨꯛ ꯈꯦꯠꯅꯒꯦ ꯍꯥꯏꯅꯇꯪ ꯌꯦꯡꯉꯒꯗꯤ ꯐꯗꯧꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕꯗꯣ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯁꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯅꯨꯡꯁꯤꯕ ꯍꯨꯅꯤ 6400 6400 ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗꯤ ꯆꯠꯐꯝ ꯊꯣꯛꯏ 7 hours 8 hours ꯀꯨꯝꯕꯒꯗꯤ ꯆꯠꯐꯝꯗꯤ ꯊꯣꯛꯄꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯞꯄꯤꯅꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯔꯟ ꯇꯧꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯕꯗꯨꯁꯨ ꯈꯔ ꯑꯣꯐ ꯇꯧꯔꯒ ꯊꯝꯕꯤꯌꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯐꯥꯎꯗ ꯑꯩꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯍꯜꯂꯒ ꯊꯝꯗꯦꯕ ꯑꯗꯨꯝ ꯑꯣꯐ ꯇꯧꯔꯒ ꯊꯝꯃꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯗꯥꯏꯗ ꯈꯛꯇꯪ ꯆꯪꯉꯒ ꯈꯛꯇꯪ ꯍꯥꯡꯕ ꯄꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯒꯤ ꯀꯩꯅꯣꯁꯦ ꯆꯠꯄꯁꯦ ꯈꯤꯇꯪꯗꯤ ꯁꯥꯡꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯅꯤꯡꯉꯤꯗ ꯍꯀꯥꯝꯒ ꯆꯟꯒꯠꯂꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯣ ꯑꯁ ꯇꯨꯝꯒꯤꯕ ꯇꯧꯈꯠꯂꯛꯑꯦ ꯎꯏꯒꯦ ꯇꯧꯈꯠꯂꯛꯑꯦ ꯉꯁꯤꯗꯤ ꯍꯛꯀꯥꯝ ꯉꯟꯅ ꯆꯠꯂꯛꯑꯦ ꯇꯨꯝꯅꯤꯡꯕ ꯐꯥꯎꯒꯠꯂꯛꯑꯦ ꯉꯔꯥꯡꯁꯨ ꯐꯖꯅ ꯇꯨꯝꯍꯧꯗꯕꯩꯔꯥ ꯇꯨꯝꯅꯤꯡꯈꯠꯂꯛꯑꯗꯤ ꯕꯦꯔꯥꯅꯤ ꯁꯜꯂ ꯇꯥꯈ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯛꯀꯥꯝ ꯆꯜꯂꯦ ꯉꯁꯤꯗꯤ ꯉꯟꯇꯥ ꯇꯨꯝꯅꯤꯡꯈꯠꯂꯛꯏꯗ ꯕ꯭ꯔꯣꯅ ꯍꯥꯏꯗꯣ ꯇꯧꯔꯒ ꯌꯦꯡꯉꯒꯦ ꯑꯞꯗꯦꯠ ꯍꯦꯛ ꯂꯣꯏꯔꯒ ꯔꯤꯕꯨꯠ ꯇꯧꯔꯒ ꯆꯥꯔꯖ ꯐꯨꯜ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯗꯣ ꯍꯟꯗꯛꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯀꯥꯏꯗꯅ ꯑꯞꯗꯦꯠ
ꯀꯤꯗꯅ ꯑꯞꯗꯦꯠ ꯇꯧꯗꯅ ꯂꯩꯔꯝꯕꯅꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯞꯗꯦꯠꯇꯨꯀꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯩꯗꯅ ꯏꯔꯤꯕꯁꯤꯡꯗꯣ ꯌꯦꯡꯉꯣꯕꯀꯣ ꯀꯔꯤ ꯀꯔꯤ ꯑꯞꯗꯦꯠ ꯌꯥꯎꯔꯛꯏꯅꯣ ꯃꯉꯣꯟꯗ ꯌꯥꯎꯔꯛꯏꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯔꯤꯅꯣ ꯀꯔꯝ ꯀꯔꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯍꯥꯞꯆꯤꯜꯂꯛꯏꯅꯣ ꯑꯗꯩ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ ꯍꯦꯟꯒꯠꯂꯛꯏꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯁ ꯈꯛꯇꯔꯥ ꯑꯗꯨꯝꯕꯗꯣ ꯌꯦꯡꯉꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯁ ꯈꯛꯇ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕꯒ ꯚꯔꯖꯟ ꯍꯥꯞꯆꯤꯜꯂꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯗꯣ ꯍꯥꯞꯆꯤꯜꯂꯛꯄꯁꯦ ꯍꯟꯗꯛ 115 ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯂꯥꯛꯄꯁꯦ 3GB ꯃꯨꯛ ꯑꯣꯏ ꯐꯥꯏꯜꯗꯣ ꯌꯥꯝ ꯁꯥꯏꯖꯇ ꯌꯥꯝ ꯆꯥꯎꯋꯤ ꯔꯦꯝꯒꯨꯝꯕꯁꯤ ꯈꯔ ꯑꯣꯀꯨꯄꯥꯏ ꯇꯧꯕꯁꯤ ꯈꯔ ꯍꯦꯟꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂꯤ ꯑꯗꯨꯅ ꯐꯣꯟꯗ ꯔꯦꯝ ꯌꯥꯝ ꯄꯤꯛꯄ ꯀꯩꯅꯣꯗꯗꯤ ꯐꯣꯟꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨꯅ ꯑꯞꯗꯦꯠ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯟꯅꯩꯗꯨ ꯁꯤꯖꯤꯟꯅꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯣꯟ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯗꯨꯅ ꯑꯞꯗꯦꯠꯇꯨ ꯌꯦꯡꯉꯣ ꯀꯔꯝꯕ ꯀꯥꯟꯅꯕ ꯑꯞꯗꯦꯠ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨ ꯀꯥꯟꯅꯕ ꯑꯞꯗꯦꯠ ꯌꯥꯎꯔꯒꯗꯤ ꯇꯧꯊꯣꯛꯄ ꯑꯗꯨꯝ ꯀꯥꯏꯗꯦ ꯑꯐꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯅꯧꯕ ꯄꯣꯠ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯁꯦ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯍꯥꯏꯁꯦ ꯐꯩꯗꯅꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯉꯥꯏꯔꯦ ꯋꯥꯔꯦ ꯀꯃꯦꯟ ꯉꯥꯏꯕꯗ ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯗ꯭ꯔꯤꯁꯦ ꯉꯟꯅꯗꯤ ꯍꯧꯕꯅꯦ ꯃꯌꯥꯝꯅ ꯄꯨꯡ 10 ꯍꯦꯜꯂꯒ ꯍꯧꯕꯗꯣ ꯊꯦꯡꯉꯦ ꯊꯦꯡꯉꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯕꯁꯤꯗ ꯉꯟꯃꯟꯗꯅ ꯑꯃꯨꯛ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯤ ꯑꯃꯇꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯇꯨꯝꯅꯤꯡꯕ ꯐꯥꯎꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯎꯏꯒꯦ ꯇꯧꯈꯠꯂꯛꯑꯦ ꯋꯥꯁꯨ ꯈꯔ ꯋꯥꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯐꯖꯅ ꯇꯨꯝꯍꯧꯗꯕꯒꯤ ꯍꯥꯀꯠꯆꯔꯦ ꯄꯨꯡꯈꯥꯏꯃꯨꯛꯇ ꯐꯖꯅ ꯇꯨꯝꯕꯗꯤ ꯃꯤꯠꯀ ꯅꯥꯒ ꯈꯪꯁꯤꯡ ꯁꯤꯡꯅꯤ ꯑꯩꯅ ꯌꯨꯇꯨꯕꯇ ꯅꯨꯃꯤꯗꯥꯡꯁꯤ ꯁꯨꯝ ꯌꯨꯇꯨꯕꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄꯁꯤꯗ ꯆꯪꯕ ꯀꯥꯟꯁꯤꯗ ꯃꯤ ꯈꯔꯗꯤ ꯂꯩꯌꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯩ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯊꯥꯔꯒꯀꯣ ꯂꯥꯏꯚꯁꯦ ꯊꯥꯔ ꯑꯣꯟ ꯇꯧꯔ ꯊꯝꯃ ꯅꯥꯀꯟꯗ ꯇꯨꯝꯕ ꯂꯩꯕ ꯑꯗꯣ ꯀꯩꯝꯇ ꯇꯧꯗꯕ ꯁꯨꯝ ꯇꯨꯝꯕ ꯍꯥꯏꯅ ꯁꯨꯝ ꯇꯨꯝꯕ ꯂꯩꯕ ꯑꯗꯣ ꯃꯤ ꯂꯥꯏꯚꯇꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯒ ꯀꯃꯦꯟꯒꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯇꯨꯝꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯪꯏ ꯏꯁꯜꯂꯣ ꯑꯩ ꯇꯨꯝꯕ ꯂꯩꯒꯦ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑ ꯍꯧꯒꯠꯂꯒ ꯂꯣꯏ ꯄꯥꯔꯛꯀꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯖꯥꯠꯂ ꯃꯥꯅꯤ ꯑꯗꯨꯅꯤ ꯇꯨꯝꯈ꯭ꯔꯖꯥꯠꯂ ꯀꯅꯥꯝ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯩꯐꯧꯗ ꯇꯨꯝꯅꯤꯡꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯍꯀꯥꯝ ꯆꯟꯒꯠꯂꯦ ꯃꯤꯠꯁꯤꯁꯨ ꯎꯏ ꯎꯏꯔꯤ ꯄꯥꯡꯉꯝꯗꯗꯩ ꯐꯤꯕꯝ ꯇꯧꯈꯠꯂꯛꯑꯦ ꯄ꯭ꯔꯇꯣ ꯅꯣ ꯍꯥꯏꯔꯤꯌꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯔꯒ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒ ꯀꯃꯦꯟꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯑꯩꯅ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯣꯏꯒ ꯑꯩ ꯏꯇꯣꯝꯇ ꯁꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯕꯗꯨꯁꯨ ꯇꯣꯄꯤꯛ ꯑꯃ ꯅꯥꯏꯔꯒ ꯐꯖꯅ ꯁꯤ ꯃꯇꯥꯡꯗꯨꯗ ꯗꯤꯁꯀꯁ ꯇꯧꯅꯔꯒ ꯁꯦꯝꯕ ꯅꯩꯅꯁꯦꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯁꯨ ꯉꯥꯡꯅꯤꯡꯉꯥꯏꯗꯨꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏ ꯖꯨꯂꯤ ꯂꯥꯛꯑꯦ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ ꯂꯥꯛꯑꯦ 20K ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯕꯦꯇ꯭ꯔꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯧꯕ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯒ꯭ꯌꯥꯅꯦꯁꯣꯔ ꯑꯩꯅ ꯌꯦꯡꯈꯤꯕꯗꯗꯤ ꯀꯦꯃꯦꯔꯥꯒꯨꯝꯕ ꯕꯦꯇ꯭ꯔꯤꯒꯨꯝꯕ ꯑꯗꯨꯝ ꯂꯥꯁꯇꯤꯡ ꯑꯣꯏꯗꯧꯕꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟ ꯑꯃ ꯑꯗꯨꯝ ꯅꯣꯠ 3ꯗꯨ 5ꯇꯣ ꯎꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯩꯒꯦ ꯈꯜꯂꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯔꯨꯈꯤꯅꯣ ꯑꯗꯨꯒ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯌꯥꯔꯒꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯣꯔꯦꯟ ꯍꯌꯦꯡ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯊꯥꯒꯠꯂꯛꯀꯦꯅ ꯇꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯤꯠꯀ ꯄꯥꯡ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯁꯦꯜꯁꯦ ꯁꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯄꯣꯀꯣ X7 Proꯗꯣ ꯂꯨꯄꯥ 15,000 ꯃꯨꯛꯇꯒ ꯂꯣꯟꯁ ꯇꯧꯈꯤꯗꯅꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ
ꯍꯟꯗꯛꯀꯤ ꯁꯦꯜꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯐꯪꯉꯕ ꯌꯥꯏꯌꯦꯅ ꯌꯥꯝ ꯀꯟꯅ ꯄꯥꯅꯔꯤꯕꯀꯣ ꯐꯪꯁꯨ ꯐꯪꯒꯗꯧ ꯃꯥꯜꯂꯦ 10,000 ꯐꯥꯎꯗ ꯃꯦꯛꯁꯤꯃꯝ ꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯨꯄꯥ 10,000ꯗꯒ ꯄꯣꯀꯣ X7 Proꯒ ꯐꯪꯉꯛꯑꯗꯤ ꯃꯗꯨꯒꯤ ꯐꯣꯟꯗꯨ ꯂꯩꯕꯗ ꯄꯨꯔꯥ ꯕꯦꯁ ꯗꯤꯜ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯐꯣꯟ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩꯗꯤ iPhone 16ꯁꯨ ꯂꯨꯄꯥ 50,000ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯄ꯭ꯔꯥꯏꯁ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒ ꯐꯣꯟ ꯃꯣꯗꯦꯜꯗꯨꯒ ꯌꯦꯡꯉꯒ ꯑꯩ ꯀꯩꯅꯣꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯌꯦꯡꯉꯒ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯝ ꯀꯔꯝꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯂꯩꯒꯦꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅꯃꯛ ꯐꯣꯟꯗꯣ ꯅꯤꯡꯁꯤꯡꯉ ꯂꯩꯕꯗꯣ ꯉꯝꯗꯕꯅꯤꯅ ꯅꯤꯡꯁꯤꯡꯗꯕꯅꯤꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯈꯔ ꯈꯔ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯔꯝꯃꯒꯁꯨ ꯑꯗꯩꯗꯤ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯞꯁꯟꯕꯨ ꯑꯣꯏꯔꯝꯃꯒꯁꯨ ꯌꯦꯡꯉꯒꯗꯤ ꯈꯪꯉꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯌꯦꯡꯅꯕ ꯈꯔꯅꯤ ꯉꯥꯏꯔꯣ ꯁꯦꯜꯁꯤꯗꯩ ꯂꯩꯍꯧꯕ ꯍꯥꯏꯁꯦ ꯁꯦꯜꯁꯤꯁꯨ ꯍꯧꯗꯧꯕ ꯋꯥꯠꯂꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 16ꯗꯩꯗꯤ ꯍꯧꯗꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡꯗꯩꯕꯨꯗꯤ ꯃꯣꯏ ꯑꯥꯔꯂꯤ ꯁꯦꯜꯕꯨꯗꯤ ꯍꯧꯔꯕꯅꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯌꯦꯡꯉꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯇꯨꯡꯗ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯦꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯇꯨꯝꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯇꯨꯝꯕ ꯐꯖꯅ ꯇꯨꯝꯍꯧꯗꯕꯩꯅꯦ ꯑꯗꯨꯕꯨꯗꯤ ꯅꯨꯃꯤꯗꯥꯡ ꯃꯤꯠ ꯄꯥꯡ ꯉꯝꯖꯜꯂꯛꯇ꯭ꯔꯦꯃꯦ ꯑꯣꯏꯔꯤ ꯑꯣꯏꯔꯤ ꯇꯧꯕ ꯇꯥꯏꯞ ꯇꯧꯔꯝꯕꯅꯦ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯉꯁꯤꯁꯦ ꯉꯟꯅꯗꯤ ꯍꯧꯕꯅꯦ ꯅꯍꯥꯟꯈꯩ ꯊꯦꯡ ꯊꯦꯡ ꯍꯧꯕꯗꯨꯗ ꯃꯌꯥꯝ ꯊꯦꯡꯉꯦ ꯊꯦꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯊꯦꯡꯕꯕꯨꯗꯤ ꯊꯦꯡꯉꯤꯗꯅꯀꯣ ꯑꯗꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯀꯥꯟꯗꯅ ꯍꯦꯟꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯉꯁꯤ ꯊꯦꯡꯉꯦ ꯍꯥꯏꯕꯗꯨꯗ ꯉꯁꯤꯅ ꯈꯔ ꯉꯟꯅ ꯑꯃꯨꯛ ꯍꯧꯔꯒꯅ ꯑꯃꯨꯛ ꯃꯤ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯝ ꯇꯧꯔꯦ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯛꯑꯣ ꯃꯇꯝ ꯉꯥꯏꯅ ꯉꯥꯏꯅ ꯃꯤ ꯑꯇꯩꯁꯨ ꯂꯥꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯑꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯒꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯇꯨꯝꯅꯤꯡꯉꯛꯇꯧ ꯃꯥꯜꯂꯦ ꯑꯦꯟ ꯅ꯭ꯌꯨ GST ꯂꯥꯛꯄꯗ ꯐꯣꯟ ꯄ꯭ꯔꯥꯏꯁ ꯏꯟꯐ꯭ꯂꯦꯁꯟ ꯂꯩꯒꯗ꯭ꯔꯥ ꯍꯥꯏ ꯂꯩꯔꯣꯏ ꯇꯥꯊꯔꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯣꯠ ꯃꯌꯥꯝ ꯑꯃꯗ GSTꯁꯦ ꯍꯟꯊꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯀꯥꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯔꯇꯤ ꯁꯨꯖꯨꯀꯤ ꯗꯤꯖꯥꯌꯔꯒꯨꯝꯕ ꯑꯦꯛꯖꯥꯝꯄꯜꯅꯦꯅ ꯍꯥꯏꯁꯦ ꯃꯣꯏꯁꯦ 28% GST ꯂꯧꯔꯝꯕꯗꯣ ꯃꯣꯏꯁꯦ 8% 12% ꯑꯗꯨꯗ ꯍꯟꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯑꯄꯨꯟꯕ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 5,00,000 ꯄꯤꯕ ꯀꯩꯅꯣꯗꯣ ꯀꯥꯔꯗꯣ 3,500ꯗꯒ 50,000ꯃꯨꯛꯀ GSTꯁꯦ ꯔꯦꯗ꯭ꯌꯨꯁ ꯇꯧꯈꯤꯕꯗꯒꯤ ꯃꯃꯜ ꯍꯣꯡꯊꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯛꯑꯣꯏ ꯍꯣꯡꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨ ꯀꯔꯝ ꯀꯔꯝꯕ ꯄꯣꯠꯇ ꯀꯌꯥ ꯌꯥꯝ ꯍꯟꯊꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯇꯣꯇꯦꯜ ꯂꯤꯁꯇꯣ ꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯒꯗꯕꯅꯤ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯛꯑꯣꯏ ꯃꯌꯥꯝ ꯑꯇꯩꯁꯤ ꯂꯥꯛꯇꯦ ꯀꯃꯦꯟꯁꯨ ꯇꯧꯔꯛꯇꯦ ꯇꯧꯔꯤꯁꯦ ꯑꯁ ꯕꯥꯕꯨ ꯃꯉꯥꯡ ꯂꯥꯛꯑꯦ ꯖꯤꯑꯣ ꯌꯥꯗ꯭ꯔꯦ ꯕꯣꯗꯥ ꯁꯤꯝ ꯄꯥꯏꯔꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯐꯔꯦꯅꯦ ꯕꯣꯗꯥ ꯁꯤꯝꯁꯦ ꯑꯩꯗꯤ ꯑꯝꯇꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯒꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯦꯠꯋꯥꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯦꯟ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯖꯤꯑꯣꯗꯤ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯁꯨꯝ ꯃꯃꯥꯡꯗꯒꯤ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯄꯥꯏꯔꯛꯄ ꯁꯤꯝ ꯑꯣꯏꯕꯒꯤ
ꯁꯨꯝ ꯑꯣꯟꯅꯤꯡꯗꯗꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯗꯣ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯒꯗꯤ ꯀꯅꯥꯝꯇꯁꯨ ꯈꯥꯡ ꯉꯝꯃꯔꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯟꯕ ꯅꯠꯇꯅ ꯑꯣꯞꯁꯟꯁꯦ ꯎꯄꯥꯏꯁꯦ ꯑꯝꯇ ꯂꯩꯔꯔꯣꯏ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯁꯨ ꯂꯩꯇꯦꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣꯗꯤ ꯑꯣꯏꯕ꯭ꯔꯥ 4Gꯗꯤ ꯑꯣꯏꯕ꯭ꯔꯥ 4Gꯒꯤ ꯁ꯭ꯄꯤꯠꯇꯤ ꯀꯌꯥꯝ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯒꯨꯒꯜꯗ ꯑꯗꯨꯝ ꯌꯦꯡ ꯌꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠ ꯅꯦꯠꯋꯥꯔꯛ ꯁ꯭ꯄꯤꯠ ꯇꯦꯁꯇꯨꯗ ꯑꯞꯂꯣꯗ ꯑꯦꯟ ꯗꯥꯎꯟꯂꯣꯗ ꯁ꯭ꯄꯤꯠꯀꯗꯤ ꯀꯌꯥꯝ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯝ ꯕꯣꯗꯥꯒꯤꯁꯦ ꯑꯝꯇꯪ ꯌꯦꯡꯉꯨꯅꯦ ꯖꯤꯑꯣꯒꯤꯒꯗꯤ 7 Mbps ꯀꯨꯝꯕ ꯑꯗꯩꯗꯤ ꯂꯤꯛꯑꯕꯗ 2-3 Mbps ꯀꯨꯝꯕꯒꯤ ꯑꯞꯂꯣꯗ ꯁ꯭ꯄꯤꯠꯀꯨꯝꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯕꯣꯗꯥꯒꯤꯗꯤ ꯀꯌꯥꯝ ꯐꯪꯉꯦ 10ꯒꯤ ꯃꯊꯛꯇꯒ ꯐꯪꯒꯅꯤ ꯌꯥꯝ ꯐꯗꯣꯏꯅꯤ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏꯅꯤ ꯐꯣꯟꯗꯗꯤ ꯇꯦꯟ ꯍꯦꯜꯂꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯔꯔꯣꯏ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯗꯤ ꯖꯒꯥꯗꯤ ꯂꯣꯀꯦꯁꯟꯗꯤ ꯀꯥꯏꯗ ꯑꯣꯏꯔꯤꯅꯣ ꯖꯒꯥꯁꯦ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯥꯏꯋꯥꯏꯗꯗꯤ ꯕꯣꯗꯥꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯐꯥꯎꯗꯤ ꯐꯪꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯀꯗꯤ ꯐꯪꯉꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯐꯪꯉꯝꯗꯧꯁꯨ ꯃꯥꯜꯂꯦ BSNLꯁꯨ ꯐꯪꯉꯦꯅ ꯍꯥꯏ ꯑꯅꯧꯕ ꯇꯥꯋꯔ ꯑꯃꯗꯨꯗ BSNL ꯂꯩꯔꯦꯅ ꯍꯥꯏ BSNLꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝ ꯆꯠꯂꯒ BSNL ꯍꯦꯛ ꯅꯨꯡꯉꯥꯏꯔꯝꯃꯗꯤ BSNL ꯑꯣꯏꯅ ꯑꯣꯜꯂꯅꯤ ꯑꯩꯁꯨ ꯔꯤꯆꯥꯔꯖꯀꯤꯁꯨ ꯈꯜꯂꯒ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯁꯤꯝ ꯑꯃ ꯊꯝꯃ ꯂꯣꯏꯔꯦꯀꯣ ꯑꯩꯅ ꯊꯕꯛꯀꯨꯝꯕ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ BSNLꯗꯨ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕ ꯖꯒꯥꯗ ꯑꯃ ꯁꯦꯀꯦꯟꯗꯔꯤ ꯁꯤꯝꯗꯨꯗꯒꯤ ꯑꯃ ꯁꯤꯖꯤꯟꯅꯕꯤꯔ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯂꯩꯔꯝꯃꯤꯕ ꯆꯠꯂꯀꯥꯟꯗ ꯂꯩꯔꯝꯗꯣꯔꯤꯕ ꯅꯦꯠꯋꯥꯔꯛꯀꯤ ꯃꯑꯣꯡꯗꯣ ꯐꯤꯕꯝꯗꯣ ꯑꯗꯣ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯌꯨꯝꯗꯗꯤ ꯇꯧꯗꯦꯕꯀꯣ ꯍꯥꯟꯅ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯝꯕꯗꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯑꯩꯗꯤ ꯑꯣꯜꯂꯅꯤ ꯌꯨꯝ ꯌꯧꯔꯒ ꯑꯣꯟꯒꯦꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯑꯣꯟꯈꯤꯔꯣꯏꯒꯦꯅ ꯁꯨꯝ ꯉꯥꯏꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯁꯤꯗ ꯂꯩꯔꯁꯨ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯗꯕꯅꯤ ꯄꯥꯝꯕꯩ ꯑꯃꯗꯤ ꯊꯤꯔꯗꯕꯅꯤ ꯑꯩꯒꯤ ꯋꯤꯁ ꯍꯥꯏꯌꯣꯗꯤ ꯑꯩꯒꯤ ꯄꯨꯄꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯃꯪꯗ ꯎꯖꯒꯦ ꯅꯤꯖꯒꯦ ꯈꯜꯂꯤꯕ ꯚꯥꯏ ꯍꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯦꯠꯅꯕ ꯑꯩꯒꯤꯁꯨ ꯋꯤꯁꯁꯦ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯑꯃꯈꯛꯇꯪ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯏꯔꯒꯗꯤ ꯀꯔꯝꯕ ꯈꯜꯂꯒꯗꯤ ꯐꯗꯣꯏꯅꯣ ꯀꯥꯏꯅ ꯁꯨꯝ ꯈꯟꯖꯥꯟꯅꯕꯗꯤ ꯄꯣꯛꯑꯦ ꯑꯗꯨꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯃꯤꯑꯣꯏꯕꯅꯤꯅꯀꯣ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯣꯏꯕ ꯐꯪꯈꯤꯗꯕ ꯑꯣꯏꯅꯤꯡꯉꯒ ꯑꯣꯏꯕ ꯐꯪꯈꯤꯗꯕ ꯃꯌꯥꯝ ꯑꯗꯣ ꯕꯥꯕꯨꯅ ꯄꯨꯄꯨ ꯑꯣꯏꯅ ꯎꯖꯒꯦꯅ ꯈꯜꯂꯤꯁꯤꯁꯨ ꯀꯩꯅꯣ ꯑꯐꯕ ꯑꯃꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯄꯨ ꯑꯩ ꯃꯁꯛ ꯎꯍꯧꯗꯦ ꯑꯩꯈꯣꯏ ꯏꯄꯨꯁꯦ ꯑꯩꯈꯣꯏ ꯕꯣꯛꯇꯤ ꯎꯍꯧꯋꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯝꯃꯣꯏ ꯍꯥꯏꯁꯤ ꯀꯣ ꯂꯣꯀꯦꯁꯟ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯑꯣꯀꯦ ꯑꯣꯏꯅꯥꯝꯗ ꯑꯣꯏꯔꯗꯤ ꯅꯦꯠꯋꯥꯛꯇꯤ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯂꯣꯛꯄ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯥꯋꯔ ꯑꯍꯨꯝ ꯃꯔꯤ ꯂꯩꯔꯤꯗꯣ ꯂꯣꯏ ꯁꯨꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯩ ꯂꯣꯏ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ BSNL ꯑꯦꯌꯥꯔꯇꯦꯜ ꯖꯤꯑꯣ ꯕꯣꯗꯥ ꯑꯗꯨꯗ ꯂꯣꯏ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯋꯔ ꯐꯅꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯔꯤꯌꯥꯁꯁꯨ ꯂꯥꯛꯑꯦ ꯔꯤꯌꯥꯁ ꯂꯥꯛꯑꯣ ꯊꯦꯡꯉꯕꯅꯦ ꯉꯁꯤꯗꯤ ꯅꯣꯏꯅ ꯊꯦꯡꯉꯕꯅꯤꯀꯣ ꯑꯩꯅ ꯊꯦꯡꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯄꯨꯡ 8ꯗꯩ ꯍꯧꯔ ꯉꯥꯏ ꯂꯩꯔꯕꯅꯦ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯅꯍꯥꯟꯉꯩꯗꯤ ꯈꯔ ꯊꯦꯡꯅ ꯍꯧꯕꯗ ꯊꯦꯡꯉꯦꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯔꯒꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯔꯒ ꯂꯥꯛꯇꯗꯅ ꯉꯁꯥꯏꯗꯒꯤ
ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯈꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯁꯜꯂꯛꯑꯣ ꯇꯋꯥꯔ 9 ꯂꯩꯕ꯭ꯔꯣ ꯍꯥꯏ ꯂꯩꯔꯝꯒꯅꯤ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜ ꯂꯩꯔꯦꯀꯣ ꯕꯣꯗꯥ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯏꯌꯥꯔꯇꯦꯜ ꯂꯩꯔꯦꯀꯣ ꯑꯗꯩ ꯖꯤꯑꯣ ꯂꯩꯔꯦ ꯃꯔꯤ ꯂꯩꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨ ꯏꯌꯥꯔꯇꯦꯜꯒꯤ ꯑꯅꯤ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣꯅꯦ ꯁꯥꯏꯠ ꯃꯥꯏꯀꯩꯒꯤ ꯑꯅꯤ ꯀꯣꯚꯔ ꯇꯧꯅꯕ ꯃꯥꯒꯤ ꯗꯥꯏꯔꯦꯛꯁꯟ ꯃꯥꯟꯅꯗꯕꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯌꯥꯝꯕꯒꯨꯝ ꯇꯧꯕꯅꯦꯕ ꯑꯩꯅ ꯎꯕꯗꯁꯨ ꯐꯅꯌꯥꯝ ꯌꯥꯝꯈꯤꯕꯅꯦꯕ ꯑꯋꯥꯡꯕ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯑꯆꯧꯕꯗꯨꯅ ꯑꯦꯔꯤꯌꯥ ꯑꯗꯨꯋꯥꯏꯗꯨꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯅꯠꯇꯕꯤꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯔꯤꯂꯦ ꯇꯧꯅꯕꯒꯤꯅꯤ ꯀꯥꯏꯅꯒꯁꯨ ꯑꯩ ꯍꯥꯏꯕ ꯑꯃ ꯇꯥꯈꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯑꯦ ꯌꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯕꯕꯥꯗꯣ ꯍꯜꯂꯛꯅꯕ ꯅꯤꯖꯒꯅꯤ ꯍꯥꯏꯌꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣ ꯆꯤꯡꯈꯩꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯄꯥꯏꯖꯒꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯦ ꯑꯩ ꯑꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯝ ꯀꯩ ꯐꯨꯔꯥ ꯇꯂꯥꯜ ꯑꯋꯥꯡꯕ ꯁꯥꯖꯒꯦ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯥꯏꯖꯒꯦ ꯍꯥꯏꯅꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥ ꯂꯩꯇꯕ ꯃꯤꯅ ꯅꯨꯄꯤ ꯑꯃꯇꯪ ꯅꯨꯄꯥ ꯄꯤꯕꯤꯌꯨ ꯅꯨꯄꯤ ꯂꯩꯇꯕ ꯃꯤꯅ ꯅꯨꯄꯤ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯀꯥꯏ ꯅꯤꯅꯔꯤꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯐꯅ ꯌꯥꯝꯅ ꯌꯨꯝ ꯐꯖꯕꯗ ꯂꯩꯔꯁꯨ ꯁꯅꯥ ꯂꯨꯄꯥ ꯖꯤꯞ ꯀꯥꯔ ꯇꯣꯡꯉꯁꯨꯀꯣ ꯏꯃꯥ ꯏꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯕꯨꯗꯤ ꯂꯣꯏ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯏꯇꯣꯝꯇ ꯂꯩꯔꯤꯁꯦ ꯀꯥ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯃꯇꯝꯁꯦ ꯀꯨꯏꯔꯦ ꯆꯍꯤ ꯈꯔ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦꯗꯅꯀꯣ ꯑꯗ ꯑꯩꯁꯨ ꯏꯇꯣꯝꯇ ꯂꯩꯕꯗ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯀꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯀꯥꯟꯗ ꯏꯃꯥ ꯏꯄꯥꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯒ ꯌꯨꯝꯗꯨꯗ ꯆꯔꯥ ꯍꯦꯜꯂꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯤꯒꯨꯝꯕꯁꯦ ꯀꯩꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯑꯗꯩ ꯁꯥꯒꯩꯅꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯨꯛ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯃꯜ ꯌꯥꯝꯕꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯋꯤꯁꯁꯦ ꯆꯤꯡꯈꯩꯒꯤ ꯋꯤꯁꯁꯤꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯤꯁ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯕꯣꯔꯤꯁ ꯁꯤꯔꯣꯝꯅ ꯑꯃꯨꯛ 50K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯀꯩꯅꯣ ꯂꯩꯌꯣ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗꯀꯣ ꯑꯥꯏꯐꯣꯟ 15 ꯅꯠꯇ꯭ꯔꯒ 16 ꯂꯩꯌꯣ ꯑꯥꯏꯐꯣꯟ 16ꯁꯨ ꯂꯨꯄꯥ 50,000ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯣꯐꯔ ꯃꯅꯨꯡꯁꯤꯗ ꯍꯥꯏꯅ ꯍꯧꯖꯤꯛ ꯁꯦꯜ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯅꯔꯤ ꯁꯣꯏꯗꯅꯁꯨ ꯐꯪꯅꯤ ꯑꯣꯐꯔ ꯃꯌꯥꯝ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝꯃꯕꯗ ꯃꯦꯛꯁꯤꯃꯝ 55ꯀꯨꯝꯕ ꯑꯗꯨꯗꯤ ꯌꯧꯕ ꯌꯥꯏ ꯌꯧꯗꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯗꯤ ꯑꯗꯨꯝ ꯂꯩꯔꯗꯝꯅꯦ ꯑꯗꯨꯅ ꯂꯨꯄꯥ 50,000 ꯂꯧꯔꯒꯗꯤ ꯌꯧꯔꯗꯦ ꯑꯥꯏꯐꯣꯟ 15 ꯅꯠꯇ꯭ꯔꯒꯅ 16 ꯂꯩꯍꯧꯕ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯞꯁꯟ ꯑꯣꯏꯔꯅꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯏꯟꯗꯤꯌꯥ ꯄꯣꯁ ꯄꯦꯃꯦꯟ ꯕꯦꯡ ꯍꯥꯡꯉꯦ ꯑꯩꯅ ꯉꯁꯤ ꯑꯗꯨꯕꯨꯔꯣ ꯖꯤꯄꯦ ꯄꯥꯏꯕꯗꯤ ꯌꯥꯗꯦ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯗꯕꯒꯤ ꯃꯥꯜꯂꯦ ꯕ꯭ꯔꯣꯅ ꯌꯥꯔꯗꯤ ꯀꯦ ꯋꯥꯏ ꯁꯤꯅ ꯇꯧꯕꯤꯒꯦꯔꯣ ꯍꯥꯏ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯕꯗꯣ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯕꯗꯣ ꯌꯥꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯏꯟꯗꯤꯌా ꯄꯣꯁꯀꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁꯇꯨꯗꯀꯣ ꯏꯁꯇꯥꯐꯀꯨꯝꯕ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯄꯦꯃꯦꯟꯁ ꯕꯦꯡꯀꯤ ꯄꯥꯏꯕ ꯃꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯑꯙꯥꯔ ꯅꯝꯕꯔ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯒꯗꯕꯅꯦ ꯃꯣꯏꯒꯤ ꯃꯦꯆꯤꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯀꯩꯅꯣ ꯍꯥꯏꯅꯤ ꯈꯨꯕꯤꯗ ꯑꯩꯈꯣꯏꯅ ꯊꯝꯄ꯭ꯔꯤꯟꯒ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯦ ꯇꯤ ꯑꯦꯝ ꯚꯔꯆꯨꯋꯦꯜ ꯀꯥꯔꯠ ꯑꯃ ꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯦ ꯇꯤ ꯑꯦꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯏꯁꯀ꯭ꯔꯤꯟꯗꯨꯗ ꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯦ ꯇꯤ ꯑꯦꯝ ꯀꯥꯔꯠꯀꯨꯝꯕ ꯑꯃ ꯑꯗꯨꯒꯤ ꯚꯔꯆꯨꯋꯦꯜ ꯀꯥꯔꯠꯇꯣ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯄꯦ ꯀꯩꯀꯩ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯨ ꯄꯤ ꯑꯥꯏ ꯄꯦꯃꯦꯟꯀ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯦ ꯃꯌꯥꯝ ꯃꯁꯤꯡꯒꯤ ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯂꯩꯕ ꯃꯥꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯔꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃꯈꯛ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯛ ꯆꯠꯄꯒꯤ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯔꯝꯗꯤ ꯃꯤꯁꯦ ꯂꯩꯔꯝꯕꯁꯦ ꯁꯨꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯧꯅ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ
ꯃꯇꯣꯝꯗ ꯇꯠꯈꯤꯕ ꯐꯪꯕ ꯑꯃꯁꯨ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯑꯗꯨ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯉꯁꯤꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯀ ꯄꯥꯡ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯉꯔꯥꯡ ꯐꯖꯅ ꯇꯨꯝꯍꯧꯗꯕꯒꯤ ꯉꯟꯇꯥꯅ ꯎꯏꯅꯤꯡꯉꯛꯄꯩ ꯇꯥꯏꯞꯇ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯦ ꯃꯤꯠꯀ ꯄꯥꯡꯕ ꯋꯥꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯇꯥꯔꯦ ꯉꯁꯥꯏꯗꯤ ꯈꯔ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯇꯤ ꯐꯅ ꯇꯥꯔꯦ ꯍꯥꯏ ꯏꯃꯥꯗꯒꯤ ꯑꯩꯅ ꯍꯪꯕ ꯏꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯖꯥꯠꯂꯕ꯭ꯔꯣ ꯍꯥꯏ ꯏꯃꯥꯒꯤꯗꯤ ꯑꯩꯅ ꯍꯥꯡꯕ ꯍꯥꯏꯌꯦ ꯀꯩꯅꯣ ꯀꯦ ꯋꯥꯏ ꯁꯤꯒꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯡꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯍꯥꯔ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯃꯤꯗꯣ ꯅꯣꯏꯒꯤ ꯏꯃꯥꯒꯤ ꯑꯣꯏꯔꯒꯅ ꯏꯃꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯣꯏꯔꯒꯅ ꯍꯥꯡꯉꯤꯕ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯗ ꯇꯧꯒꯗꯕꯅꯤ ꯀꯦ ꯋꯥꯏ ꯁꯤꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯁ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯅ ꯇꯨꯝꯅꯤꯡꯉꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯇꯥꯅꯤꯡꯉꯝꯃꯔꯣꯏ ꯃꯌꯥꯝꯕꯨꯗꯤ ꯑꯗꯣ ꯁꯤ ꯌꯥꯗ꯭ꯔꯦ ꯍꯀꯥꯝ ꯋꯥ ꯆꯠꯂꯤꯁꯤ ꯎꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑ ꯑꯗꯨ ꯕ꯭ꯔꯣ ꯏꯃꯥ ꯄꯨꯔꯒ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯃꯥꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯑꯒ ꯇꯧꯕ꯭ꯔꯥꯒꯨꯝꯁꯨ ꯇꯧꯕꯅꯦꯕꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯑꯒ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯁꯨ ꯌꯥꯎꯋꯦ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯇꯤ ꯂꯧꯕꯗꯤ ꯂꯧꯕꯅꯦ ꯃꯣꯏ ꯈꯨꯕꯤꯗ ꯑꯩꯈꯣꯏꯒꯤ ꯊꯝ ꯏꯝꯄ꯭ꯔꯦꯁꯟꯒ ꯂꯧꯕꯗꯣ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦ ꯑꯗꯨ ꯂꯧꯔꯒꯗꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ फिर ले आया दिल मजबूर क्या कीजिए रास ना आया रहना दूर क्या कीजिए दिल कह रहा उसे मुकम्मल कर भी आओ वो जो अधूरी सी बात बाकी है वो जो अधूरी सी याद बाकी है ꯀꯦ ꯋꯥꯏ ꯁꯤ ꯇꯧꯕꯒꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯂꯧꯗꯣꯏꯖꯥꯠꯅꯣ ꯍꯥꯏ ꯇꯁꯦꯡꯕꯗꯤ ꯀꯦ ꯋꯥꯏ ꯁꯤꯒꯤ ꯄꯩꯁꯥꯗꯤ ꯂꯧꯗꯕꯅꯦ
ꯁꯅꯥ ꯂꯥꯛꯑꯦ ꯏꯁꯩꯒ ꯉꯝꯃꯤꯀꯣ ꯍꯥꯏ ꯍꯣꯏ ꯏꯁꯩꯁꯦ ꯀꯩꯅꯣꯅꯦ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕ ꯃꯤꯠꯀꯁꯦ ꯄꯥꯡ ꯉꯝꯗ꯭ꯔꯕ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡ ꯉꯝꯗꯗꯅ ꯉꯁꯥꯏꯗꯩ ꯍꯀꯥꯎ ꯋꯥ ꯆꯟ ꯂꯩꯕꯗꯨꯗ ꯇꯨꯝꯅꯤꯡꯕ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯏꯁꯩ ꯑꯣꯏꯅ ꯉꯪꯕꯅꯤ ꯑꯗ ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯐꯖꯕꯩ ꯅꯠꯇꯦ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯌꯥꯎꯔꯝꯕꯅꯤ ꯉꯥꯛꯇꯪ ꯉꯪꯕꯗꯨꯗ ꯃꯤ ꯈꯔ ꯊꯥꯗꯣꯛꯑ ꯆꯦꯟꯈ꯭ꯔꯕ ꯀꯝ ꯇꯧꯔꯦ ꯑꯗꯣ ꯋꯥꯔꯧ ꯌꯥꯗꯦ ꯇꯨꯝꯅꯤꯡꯕ ꯐꯅꯕ ꯍꯥꯏꯅ ꯇꯨꯝꯅꯤꯡꯃꯟꯒꯤꯗ ꯉꯪꯕꯅꯦ ꯏꯁꯩꯁꯦ दिल का है क्या राज है जाने क्या कर गए जैसे अंधेरों में तुम चांदनी भर गए कर चांद तारों को मशहूर इतना क्यों कम वक्त दिल से भी खूबसूरत है तू हम्म, 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 हम्म। दिन भर कर बातें क्यों फिर भी लगे बातें अधूरी आजकल दिल की दहलीजों पे कोई आए ना बस तुम जरूरी आजकल अब्र में हूँ तू आसमां है पास है तू पर कहाँ है मेरी तू नहीं मेरी आदत है तू ꯕ꯭ꯔꯣꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯋꯤꯁ ꯅꯤꯗꯣꯏꯅꯣ ꯈꯪꯅꯤꯡꯉꯦ ꯍꯥꯏꯌꯦ ꯅꯣꯡ ꯇꯥꯔꯛꯇꯧꯔꯦ ꯅꯣꯡ ꯇꯥꯔꯛꯇꯧꯔꯦ ꯅꯠꯇꯦ ꯅꯣꯡ ꯇꯥꯈ꯭ꯔꯕꯅꯦ ꯅꯣꯡ ꯇꯥꯈꯤꯕꯁꯦ ꯍꯥꯡꯅꯕ ꯍꯥꯏꯅ ꯅꯣꯡ ꯇꯥꯔꯤꯁꯦ ꯍꯥꯡꯅꯕ ꯍꯥꯏꯅ ꯑꯩꯅ ꯏꯁꯩ ꯁꯛꯆꯟꯕꯅꯦ ꯑꯗꯣ ꯋꯥꯔꯧ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤꯁꯤꯗ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯐꯝ ꯀꯥꯏꯋꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕꯣ ꯀꯦ ꯋꯥꯏ ꯁꯤ ꯇꯧꯕꯒꯤꯁꯦ ꯀꯩꯅꯣ ꯇꯧꯋꯣ ꯅꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯄꯣꯁ ꯑꯣꯐꯤꯁ ꯂꯩꯕꯗꯣ ꯑꯗꯨ ꯄꯣꯁ ꯑꯣꯐꯤꯁꯇꯨꯗ ꯆꯠꯂꯣ ꯄꯣꯁ ꯑꯣꯐꯤꯁꯇ ꯁꯣꯏꯗꯅꯃꯛꯀꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯣꯏꯒꯤ ꯄꯦꯃꯦꯟꯁ ꯕꯦꯡꯀꯤ ꯄꯥꯏꯕ ꯄꯦꯃꯦꯟꯁ ꯕꯦꯡꯛꯇꯣ ꯁꯦꯟꯅꯕꯒꯤ ꯀꯣ ꯑꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯗꯣ ꯆꯤꯡꯈꯩꯒꯤ ꯋꯥꯍꯪꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯋꯤꯁ ꯑꯣꯏꯗꯣꯏꯅꯣ ꯅꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯤꯁ ꯑꯣꯏꯅꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯦ ꯆꯤꯡꯈꯩꯒꯤꯗꯒꯤ ꯃꯇꯧ ꯇꯝꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦꯕꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛꯀꯤ ꯄꯩꯁꯥꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤꯗꯃꯛꯇꯕꯨꯗꯤ ꯂꯩꯕꯅꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯂꯩꯔꯤ ꯉꯥꯛꯇꯅꯤꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯩꯁꯨ ꯋꯤꯁꯁꯦ ꯀꯃꯥꯏꯅ ꯅꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯤꯅꯤꯡꯉꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯨꯝꯗꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕꯁꯦ ꯂꯩꯇꯕꯤꯗ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦꯕ ꯑꯗꯨꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯔꯛꯇꯣꯔꯦ ꯍꯥꯏꯌꯦ ꯇꯥꯔꯛꯑꯔꯣꯏ ꯇꯥꯔꯛꯑꯔꯣꯏ ꯑꯇꯤꯌꯥꯁꯦ ꯄꯨꯡꯉꯥꯡ ꯍꯥꯡꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯎꯕꯗꯨꯗꯒꯤ ꯅꯣꯡ ꯇꯪꯈꯥꯏꯒꯤꯗꯅ ꯑꯇꯤꯌꯥꯁꯦ ꯄꯨꯡꯉꯥꯡ ꯍꯥꯡꯈ꯭ꯔꯦ ꯊꯋꯥꯟꯃꯤꯆꯛ ꯊꯥꯒ ꯊꯣꯛꯂꯛꯀꯗꯧꯔꯦ ꯑꯗꯨ ꯅꯣꯡ ꯇꯥꯔꯛꯑꯔꯣꯏ ꯅꯣꯡ ꯇꯥꯔꯝꯕꯗꯣ ꯑꯩꯅ ꯍꯥꯡꯍꯜꯂꯒꯦꯅ ꯁꯛꯆꯟꯕꯅꯦ ꯏꯁꯩꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯁꯤ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯑꯩ ꯀꯩꯅꯣ ꯇꯧ ꯌꯥꯔꯣꯏꯗꯅꯀꯣ ꯆꯣꯠꯂꯣ ꯍꯥꯏꯔꯤꯌꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯌꯦ ꯎꯏꯅ ꯊꯥꯗꯣꯏ ꯃꯣꯏꯁꯦ ꯀꯩꯅꯣꯒ ꯇꯤꯃꯤꯂꯥꯒ ꯁꯅꯥ ꯃꯣꯏ ꯍꯥꯏꯅꯕ ꯃꯥꯜꯂꯦ ꯅꯨꯞ ꯍꯥꯏꯅ ꯅꯨꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯔꯕ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯕ꯭ꯔꯣꯅ ꯀꯩꯒꯤꯅꯣ ꯏꯊꯟꯇ ꯂꯩꯔꯤꯁꯦ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯔꯤꯌꯥꯁ ꯏꯊꯟꯇ ꯂꯩꯔꯤꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯄꯩꯁꯥ ꯁꯦꯜ ꯇꯥꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯍꯤꯡꯕꯁꯦ ꯁꯦꯜ ꯆꯪꯉꯤ ꯄꯩꯁꯥ ꯆꯪꯉꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯏꯔꯥꯡ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦꯗꯅꯀꯣ ꯑꯣꯞꯁꯟꯁꯦ ꯈꯔ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯅꯤ ꯏꯇꯣꯝꯇ ꯂꯩꯔꯤꯁꯦ
ꯍꯩꯅꯗꯦꯀꯣ ꯃꯤꯡꯗꯣ ꯍꯅꯨꯄꯤ ꯍꯥꯏꯔꯤꯅꯦ ꯍꯅꯨꯕꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯅꯨꯄꯤ ꯅꯠꯂꯝꯗ꯭ꯔꯦ ꯅꯨꯄꯤꯁꯤ ꯌꯥꯗꯕ ꯑꯥꯏꯗꯤꯗꯣ ꯅꯪꯒꯤ ꯍꯥꯏꯅꯍꯜꯂꯣ ꯕ꯭ꯔꯣ ꯀꯩ ꯂꯝꯗ ꯀꯩ ꯊꯕꯛꯀꯤ ꯂꯩꯔꯤꯅꯣ ꯍꯥꯏ ꯆꯤꯡꯈꯩ ꯑꯩ ꯉꯁꯤꯃꯗꯤ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯪꯉꯦ ꯑꯩ ꯁꯤꯃꯗꯤ ꯑꯩ ꯈꯤꯇꯪ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯣꯛꯄꯗ ꯃꯇꯝ ꯈꯤꯇꯪ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯋꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦꯀꯣ ꯃꯐꯝꯁꯤꯗꯤ ꯃꯐꯝꯁꯦ ꯌꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯈꯔ ꯂꯥꯞꯄꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯅꯤ ꯑꯗꯨ ꯑꯆꯧꯕ ꯁꯤꯇꯤ ꯑꯃꯅꯤ ꯌꯥꯝ ꯆꯥꯎꯕ ꯁꯤꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯊꯕꯛꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯒꯤ ꯑꯗꯨ ꯂꯩꯕꯅꯦ ꯀꯩ ꯑꯥꯏꯗꯤ ꯍꯥꯏꯔꯤ ꯅꯪ ꯑꯥꯏꯗꯤ ꯅꯦꯝꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯇꯤꯃꯤꯂꯥ ꯀꯁꯨꯡ ꯍꯥꯏꯗꯣ ꯅꯦꯠ ꯌꯥꯗꯕꯩ ꯌꯥꯗꯕꯩ ꯂꯥꯛꯄꯅꯤ ꯁꯤꯅ ꯍꯥꯏꯅꯤ ꯑꯣ ꯅꯦꯠ ꯌꯥꯗꯕꯩꯔ ꯁ꯭ꯋꯥꯏꯗ ꯆꯪꯉꯛꯏꯁꯤꯅ ꯀꯩꯗꯧꯕ ꯍꯥꯏꯔꯤꯅꯦ ꯐꯨꯅꯤꯡꯕꯗꯣ ꯍꯥꯏ ꯐꯨꯔꯨꯅꯨ ꯐꯨꯔꯨꯅꯨ ꯃꯤꯁꯨ ꯃꯈꯨꯠ ꯄꯥꯟꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯐꯨꯔꯨꯔꯗꯤ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯅꯕꯥꯅꯤ ꯑꯁ ꯃꯁꯥꯅ ꯌꯥꯔ ꯃꯥꯜꯂꯦ ꯐꯨꯔꯣ ꯍꯥꯏꯔꯤꯌꯦ ꯈꯔ ꯐꯨꯖꯜꯂꯣ ꯑꯗꯨꯗꯤ ꯑꯩꯁ ꯕ꯭ꯔꯣ ꯁꯤꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯃꯥꯜꯂꯦꯅ ꯈꯔ ꯈꯜꯂꯨꯔꯒ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯔꯤꯌꯥꯁ ꯑꯩ ꯌꯨꯝ ꯊꯥꯗꯣꯔꯛꯄ ꯌꯥꯝꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯈꯤꯡꯕꯁꯨ ꯂꯥꯛꯑꯦ ꯈꯤꯡꯕ ꯀꯩꯅꯣ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯆꯍꯤ ꯀꯩ ꯍꯥꯏꯅꯣ ꯁꯪꯒꯅ ꯂꯥꯏꯚ ꯍꯧꯗꯣꯔꯛꯄꯗꯩ ꯊꯤꯔꯛꯄ ꯐꯣꯟꯅꯤ ꯈꯨꯁꯤꯅꯤ ꯑꯁꯤꯗ ꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯁꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯑꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯤꯡꯕ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯑꯗꯨꯒ ꯐꯨꯒꯦ ꯅꯪ ꯉꯝꯈꯤꯅꯤ ꯍꯥꯏ ꯃꯥꯅꯤ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯐꯨꯒꯗꯕꯅꯤ ꯄꯥꯡꯒꯟ ꯈꯔ ꯀꯟꯅꯕ ꯑꯩ ꯑꯣꯖꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯦ ꯋꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯃꯥꯜꯂꯦ ꯀꯦꯁꯣꯔꯖꯤꯠ ꯑꯩꯀꯣꯏ ꯖꯝꯁꯨꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯦ ꯆꯥꯛ ꯆꯥꯒꯦꯅ ꯏꯔꯣꯜꯂꯤ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕꯅ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯅꯍꯥꯟꯒꯩ ꯄꯨꯡ ꯇꯔꯥ ꯈꯔ ꯍꯦꯜꯂꯒ ꯇꯔꯥꯃꯥꯊꯣꯏꯒ ꯇꯥꯔꯒ ꯑꯗꯨꯝ ꯍꯧꯕꯗꯨꯗ ꯈꯔ ꯊꯦꯡꯉꯦꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯈꯔ ꯉꯟꯅ ꯍꯧꯒꯦꯅ ꯄꯨꯡ ꯃꯥꯄꯟꯗꯩ ꯍꯧꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯀꯅꯥꯝ ꯆꯪꯉꯛꯇꯕꯅꯦꯕ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯇꯧꯔꯛꯇꯕꯗꯨꯗ ꯉꯁꯤꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯈꯔ ꯐꯖꯅ ꯇꯨꯝꯍꯧꯗꯕꯒꯤ ꯉꯁꯤꯁꯦ ꯈꯔ ꯇꯨꯝꯅꯤꯡꯕ ꯃꯤꯠꯀꯁꯦ ꯎꯏꯔꯤ ꯎꯏꯔꯤ ꯐꯥꯛꯂꯤ ꯃꯤꯠꯀꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯨꯔꯕꯅꯦ ꯉꯁꯥꯏꯗꯩ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯝꯗꯦꯕ ꯍꯧꯖꯤꯛꯁꯦ ꯃꯤꯠꯁꯨ ꯄꯥꯡꯕ ꯋꯥꯔꯤꯕꯅꯦꯕ ꯑꯗꯣ ꯇꯨꯝꯅꯤꯡꯕ ꯐꯅꯕ ꯍꯥꯏꯅ ꯑꯩꯅ ꯏꯁꯩ ꯁꯛꯆꯟꯕꯅꯦ ꯑꯗꯣ ꯏꯁꯩ ꯁꯛꯆꯟꯕꯗ ꯃꯌꯥꯝ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯑꯩꯗꯣ ꯉꯁꯤꯗꯣ ꯀꯩꯅꯣꯅꯦ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯤꯂꯤ ꯆꯅꯥꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯪꯒꯟꯗꯣ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯄꯔꯁꯨ ꯌꯥꯎꯔꯦ ꯁꯂꯥꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯤꯟ ꯚꯦꯖꯤꯇꯦꯕꯜꯁ ꯑꯩꯈꯣꯏꯒꯤ ꯊꯕꯤꯅꯦ ꯒꯖꯔꯅꯦ ꯑꯗꯩꯗꯤ ꯑꯣꯅꯤꯌꯟꯅꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯆꯥꯈ꯭ꯔꯦ ꯉꯁꯥꯏ ꯂꯥꯏꯚ ꯍꯧꯗ꯭ꯔꯤꯉꯩꯗꯩ ꯆꯥꯔꯀꯥꯟꯗ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯁꯤꯜꯂꯨꯕꯗ ꯇꯨꯝꯅꯤꯡꯉꯥꯏꯔ ꯈꯪꯗ꯭ꯔꯦ ꯈꯤꯡꯕ ꯈꯨꯃꯟ ꯑꯃꯁꯨ ꯂꯩ ꯁꯣꯝꯗ ꯍꯥꯏꯌꯦ ꯕ꯭ꯔꯣꯒꯤ ꯀꯣꯏꯅꯕꯤ ꯂꯩꯕ꯭ꯔꯣ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯍꯥꯏꯌꯦ ꯔꯤꯌꯥꯁ ꯂꯩꯇꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯊꯤꯕ ꯊꯤꯔꯤꯌꯦ ꯐꯪꯗ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯇꯤꯁꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯣꯠꯅꯔꯤ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯪꯉꯒ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ ꯀꯦꯆꯣꯔꯖꯤꯠ ꯑꯩꯀꯣꯏꯖꯝꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯀꯦꯆꯣꯔꯖꯤꯠ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯥꯏꯇꯣꯟ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯁꯥꯏꯇꯣꯟꯁꯦ ꯄꯥꯛꯇꯤ ꯇꯥꯟꯅꯗ꯭ꯔꯤꯕꯅꯦ ꯇꯥꯟꯅꯗꯕꯅꯤꯀꯣ
ꯑꯩꯈꯣꯏ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯇꯥꯟꯅꯗꯕꯅꯦ ꯑꯈꯪꯕ ꯃꯤ ꯈꯔꯅꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕ ꯑꯩꯈꯣꯏ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯤ ꯑꯗꯣ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯄꯣꯛꯄ ꯂꯝ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯝꯒꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯤꯜ ꯈꯣꯡꯕ ꯂꯥꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨꯝꯕ ꯌꯥꯎꯗꯕ ꯃꯐꯝꯁꯦ ꯌꯥꯝ ꯂꯩꯅꯤꯡꯉꯩꯗꯤ ꯄꯥꯝꯃꯦ ꯑꯩ ꯍꯥꯟꯅ ꯑꯩ ꯋꯥꯈꯜꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯇꯥꯔꯦ ꯆꯤꯡꯌꯥꯒꯤ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯉꯝꯊꯔꯛꯄ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯒꯤ ꯇꯥꯏꯞꯇ ꯇꯥꯊꯔꯛꯄꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯣ ꯑꯗꯨꯒꯨꯝꯕꯗꯒꯁꯦ ꯌꯨꯝꯒ ꯁꯥꯔꯒ ꯌꯨꯝꯁꯦ ꯂꯩꯅꯤꯡꯉꯝꯃꯦ ꯂꯩꯅꯤꯡꯕ ꯄꯣꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅꯒ ꯂꯩꯅꯤꯡꯕꯗ ꯄꯥꯝꯃꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯗꯨꯝꯕ ꯆꯤꯡꯒꯣꯡꯒꯨꯝꯕꯗ ꯂꯩꯕꯁꯤ ꯀꯤꯈꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯤꯡꯖꯦꯜ ꯈꯨꯜ ꯑꯃ ꯀꯩ ꯑꯃ ꯄꯨꯂꯞ ꯇꯥꯃꯤꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯈꯤ ꯌꯥꯕ ꯑꯗꯩ ꯍꯥꯟꯅꯗꯤ ꯆꯤꯛ ꯆꯤꯛꯅ ꯇꯔꯛ ꯇꯔꯛ ꯌꯨꯝꯒꯁꯦ ꯅꯥꯏꯇꯣꯝ ꯌꯨꯝ ꯑꯃꯅꯤꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯀꯅꯥꯁꯨ ꯅꯪꯕ ꯄꯥꯝꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯇꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯎꯏꯔꯦ ꯍꯥꯏꯔꯤꯌꯦ ꯁꯥꯏꯇꯣꯟꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯥꯏꯇꯣꯟꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯅꯦ ꯔꯤꯌꯥꯁ ꯐꯃꯨꯡꯗ ꯐꯃꯨꯡꯗ ꯆꯥꯛ ꯆꯥꯏꯔꯣ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯔꯨꯒꯦ ꯃꯤꯅ ꯉꯝꯈꯤꯅꯤ ꯐꯨꯅꯕ ꯃꯤꯅ ꯉꯝꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯩꯗꯤ ꯆꯥꯛ ꯆꯥꯔꯤꯗꯣ ꯐꯃꯨꯡꯗꯤ ꯆꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯀ꯭ꯂꯥꯁ 5 6ꯀꯤ ꯑꯉꯥꯡꯅ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯅꯈ꯭ꯔꯦ ꯑꯁꯣꯝꯗ ꯍꯥꯏ ꯃꯥꯅꯦ ꯆꯤꯡꯈꯩ ꯃꯁꯤꯗꯤ ꯕꯦꯔꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯣ ꯍꯣꯏ ꯃꯣꯏꯗ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯄꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯆꯨꯔꯤꯁꯦ ꯃꯣꯏꯒꯤ ꯁꯦꯟꯆꯨꯔꯤꯁꯤꯗꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯅ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯌꯥꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯂꯥꯏꯔꯤꯛ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯦ ꯐꯣꯔ ꯑꯦꯄꯜ ꯍꯥꯏꯅ ꯇꯥꯛꯑꯦꯕ ꯑꯗꯣ ꯑꯦ ꯐꯣꯔ ꯑꯦꯄꯜ ꯍꯥꯏꯅ ꯇꯥꯛꯄꯁꯦ ꯑꯁꯤꯁꯨ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯑꯦ ꯐꯣꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯠ ꯂꯥꯜꯂꯦ ꯅꯪꯒꯤꯗꯣ ꯑꯦ ꯐꯣꯔ ꯑꯦꯄꯜ ꯍꯥꯏꯒꯗꯕꯅꯤ ꯑꯦ ꯐꯣꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇꯦ ꯍꯥꯏꯔꯨꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯥꯝ ꯁꯥꯡꯅ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞꯁꯦ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯗꯤ ꯉꯟꯃꯜꯂꯤ ꯆꯍꯤ ꯀ꯭ꯂꯥꯁ 5 6 ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗ ꯂꯨꯞꯁꯜꯂꯒ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕꯗꯣ ꯀꯩꯅꯣ ꯇꯧ ꯌꯥꯔꯣꯏꯗꯅꯀꯣ ꯋꯥꯈꯟꯗꯣ ꯑꯗꯣꯝꯗ ꯆꯪ ꯂꯩꯔꯒꯗꯤ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯏꯌꯣꯛꯅꯕ ꯇꯥꯏ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯃꯣꯏ ꯊꯦꯡꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯍꯥꯏ ꯍꯣꯏ ꯆꯥꯕꯤꯔꯛꯑꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯟꯕꯤꯔꯛꯑꯣ ꯃꯤꯅ ꯍꯦꯟꯈꯤꯅꯤ ꯂꯥꯏꯞꯀ ꯌꯦꯡꯗꯕꯤꯗ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯃꯒ ꯃꯤꯅ ꯍꯦꯟꯈꯤꯕ ꯌꯥꯗꯦ ꯑꯝꯇꯪ ꯑꯗꯨ ꯑꯝꯇꯪ ꯍꯥꯟꯅ ꯍꯣꯠꯅꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯁꯦ ꯎꯏꯔꯦ ꯍꯥꯏꯕꯗꯨꯒꯤꯅꯦ ꯃꯔꯨꯞ ꯍꯥꯏ ꯑꯣ ꯐꯃꯨꯡꯗ ꯎꯏꯕ ꯑꯩꯗꯤ ꯐꯃꯨꯡꯗ ꯆꯥꯛ ꯆꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯕ꯭ꯔꯣ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯂꯣꯛꯇꯥꯛꯇꯒꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯂꯩꯔꯛꯄ ꯔꯧ ꯉꯥ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯁ ꯅꯤꯡꯁꯤꯡꯕ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯂꯐꯨ ꯏꯔꯣꯟꯕꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯂꯐꯨꯁꯦ ꯂꯐꯨꯒꯤ ꯏꯔꯣꯟꯕ ꯂꯐꯨꯒꯤ ꯀꯥꯡꯁꯣꯏ ꯂꯐꯨꯒꯤ ꯁꯤꯡꯖꯨ ꯃꯈꯜ ꯃꯈꯜ ꯇꯧꯕ ꯌꯥꯏꯅꯀꯣ ꯂꯐꯨꯒꯤꯀꯣ ꯂꯐꯨꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯑꯩ ꯆꯥ ꯐꯪꯗꯕꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯁꯜꯂꯛꯄꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯖꯅꯔꯛꯄ ꯃꯥꯜꯂꯦ ꯈꯤꯡꯕ ꯑꯗꯨꯝꯕ ꯇꯧꯅꯨꯀꯣ ꯐꯠꯇꯦ ꯑꯗꯣ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯈꯤꯡꯕꯁꯦ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯂꯣꯛꯇꯥꯛꯇꯩ ꯉꯥ ꯍꯥꯏꯁꯦ ꯄꯥꯛꯇꯤ ꯃꯐꯝ ꯑꯈꯪꯅꯕ ꯈꯔ ꯅꯠꯇꯅ ꯐꯪꯗꯦꯕ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯂꯩꯕ ꯂꯝ ꯈꯔ ꯅꯠꯇꯅꯀꯣ ꯑꯗꯣ ꯂꯥꯡꯉꯣ ꯅꯪ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯌꯦ ꯂꯩꯔꯝꯃꯤ ꯃꯤ 10 ꯃꯨꯛꯇꯤ ꯂꯩꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯂꯩꯔꯤ ꯊꯥꯗꯣꯏꯁꯨ ꯇꯨꯝꯃꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯊꯪꯉꯛꯏ ꯊꯥ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯊꯥ ꯎꯔꯕ꯭ꯔꯥ ꯅꯣꯏ ꯃꯌꯥꯝ ꯎꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯎꯗ꯭ꯔꯤ ꯅꯣꯡ ꯈꯔ ꯃꯪꯉꯤ ꯃꯌꯦꯛ ꯑꯇꯤꯌꯥ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯗꯨꯅ ꯎꯗꯦ ꯑꯩꯈꯣꯏ ꯃꯃꯥꯍꯣꯏ ꯀꯣꯏꯔꯨꯕ ꯑꯗꯨꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯌꯦ ꯍꯥꯎꯕꯅꯤꯀꯣ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯉꯥ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯒꯥ ꯇꯨꯔꯦꯜꯒꯤ ꯃꯃꯥꯡꯉꯩꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯉꯥ ꯑꯃ ꯂꯩꯌꯦ ꯈꯨꯒꯥ ꯇꯨꯔꯦꯜꯒꯤ ꯉꯥꯋꯥ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝ ꯆꯥꯍꯧꯗꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯛꯇꯪꯗ ꯍꯦꯟꯅ ꯆꯥꯍꯧꯗꯦ ꯉꯁꯤ ꯐꯥꯎꯗ ꯆꯥꯗ꯭ꯔꯤ ꯑꯅꯤꯔꯛꯇꯤ ꯍꯦꯟꯅ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯅꯩ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯣ ꯏꯄꯪ ꯄꯪꯅ ꯍꯧꯔꯛꯄꯅꯦ ꯐꯣꯟ ꯀꯩ ꯈꯪꯗꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯈꯩꯗꯤ
ꯄꯣꯛꯂꯛꯄꯒ ꯐꯣꯟ ꯄꯥꯏꯔꯦ ꯃꯩꯅꯤꯕ꯭ꯔꯣ ꯃꯥꯅꯦ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯉꯁꯥꯏꯒꯤ ꯃꯔꯣꯟꯐꯧ ꯊꯣꯛꯇ꯭ꯔꯤꯕ ꯐꯣꯟ ꯏꯁꯀ꯭ꯔꯤꯟ ꯇꯁ ꯀꯩꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯀꯅꯥ ꯕꯦꯛ ꯆꯠꯄ ꯃꯅꯤꯡ ꯆꯠꯄ ꯃꯃꯥꯡ ꯆꯠꯄ ꯂꯣꯏ ꯍꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯀꯨꯏ ꯆꯪꯉꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯏꯁꯀ꯭ꯔꯤꯟ ꯇꯁ ꯃꯊꯛ ꯍꯦꯛꯇ ꯄꯤꯁꯟꯕꯗ ꯃꯣꯏ ꯍꯦꯛꯇ ꯅꯝꯕ ꯍꯩꯇꯦꯗꯅꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯍꯩꯔꯦ ꯈꯤꯡꯕꯁꯦ ꯍꯦꯛꯇ ꯈꯤꯡꯖꯤꯜꯂꯛꯑꯦ ꯅꯥꯀꯟꯗꯩ ꯍꯥꯏ ꯃꯥꯅꯦ ꯈꯤꯡꯖꯤꯜꯂꯛꯑꯦ ꯃꯥ ꯍꯦꯛꯇ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯍꯧꯔꯦ ꯃꯆꯦꯠ ꯈꯔ ꯃꯝꯁꯤꯜꯂꯛꯑꯦꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯅꯤꯡꯅꯤꯡꯕ ꯋꯤꯁ ꯑꯃꯃꯝ ꯅꯤꯍꯧꯔꯣ ꯂꯥꯛꯏꯉꯩ ꯃꯅꯨꯡꯗꯨꯗ ꯁꯣꯌꯦꯜꯁꯨ ꯂꯥꯛꯑꯦ ꯉꯁꯤ ꯊꯥ ꯌꯦꯡꯒꯅꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯃꯤꯅ ꯇꯧꯒꯅꯣ ꯍꯥꯏꯕꯁꯤ ꯍꯦꯜꯂꯤ ꯇꯧꯅꯤꯡꯕ ꯍꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯃꯥꯡꯉꯩꯗ ꯉꯁꯥꯏꯒꯤ ꯒ꯭ꯔꯍꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯔꯦ ꯔꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯔꯦꯀꯣ ꯆꯟꯗ꯭ꯔ ꯒ꯭ꯔꯍꯟ ꯀ ꯍꯥꯏꯅꯁꯦ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯒ꯭ꯔꯍꯟꯗꯣ ꯉꯁꯥꯏꯒꯤ ꯊꯥꯗꯨꯗ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯨꯝ ꯇꯥꯁꯟꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠꯀꯤ ꯃꯔꯨꯝ ꯇꯥꯁꯟꯈꯤꯕꯗꯒꯤ ꯑꯗꯨꯝꯕ ꯃꯇꯝ ꯈꯔ ꯑꯈꯟꯅꯕ ꯃꯇꯝ ꯈꯔꯈꯛ ꯑꯩꯈꯣꯏꯒꯤ ꯃꯃꯤꯗꯣ ꯃꯝꯁꯤꯜꯂ ꯂꯩꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯐꯤꯅꯣꯃꯤꯅꯟ ꯑꯃꯈꯛꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯃꯤꯠꯇꯕꯨꯗꯤ ꯑꯣꯟꯈꯠꯂ ꯌꯦꯡꯕꯗ ꯃꯤꯠ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯂꯥꯏꯠ ꯑꯃꯗ ꯌꯦꯡꯕꯅꯤꯅꯀꯣ ꯑꯗꯨ ꯊꯥꯗ ꯌꯦꯡꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯟ ꯗ ꯑꯅꯗꯔ ꯁꯦꯟꯁ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤ ꯑꯗꯨꯒꯨꯝꯕ ꯀꯩꯒꯤ ꯊꯥꯖꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯐꯠꯇꯦ ꯁꯨꯝꯕ ꯃꯇꯝꯁꯤꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯥꯒꯤ ꯊꯥꯖꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯊꯥꯖꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯣꯔꯦꯜ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯆꯠꯄꯗꯪ ꯍꯩꯔꯛꯏꯕ ꯃꯔꯣꯟꯒ ꯀꯥꯕꯛ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯈꯨꯗꯤꯡꯃꯛꯅꯦ ꯏꯃꯥꯕꯨ ꯂꯩꯔꯒꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯨ ꯇꯧꯋꯤꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯒꯗꯤ ꯁꯪꯁꯥꯔ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯅꯥꯝꯇ ꯀꯔꯤꯝ ꯇꯧ ꯉꯝꯃꯣꯏꯗꯕ ꯈꯜꯂꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯑꯃꯈꯛꯇ ꯍꯧꯖꯤꯛꯀꯤ ꯖꯍꯥꯖꯁꯤꯗ ꯑꯉꯥꯡꯁꯤꯒ ꯃꯃꯥꯁꯤꯒ ꯇꯣꯡꯉ ꯆꯠꯄꯁꯤꯗ ꯖꯍꯥꯖꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯗ ꯂꯨꯞꯁꯟꯒꯗꯩ ꯇꯧꯔꯕ ꯏꯁꯤꯡꯗ ꯂꯨꯞꯁꯟꯒꯗꯩ ꯇꯧꯔꯒ ꯖꯍꯥꯖ ꯇꯩꯇꯥꯅꯤꯛꯀꯤ ꯇꯥꯏꯞꯇ ꯏꯁꯤꯡꯗ ꯂꯨꯞ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯤꯡꯗ ꯂꯨꯞ ꯇꯧꯕꯗꯨꯗ ꯉꯁꯥꯏꯒꯤ ꯖꯍꯥꯖꯇꯨꯗ ꯇꯣꯡꯉꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯄꯥꯈꯠꯇꯅ ꯃꯤ ꯄꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯊꯋꯥꯏ ꯍꯤꯡꯉ ꯂꯣꯏꯔꯦꯅ ꯆꯦꯟꯅꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯑꯃꯠꯇ ꯄꯣꯛꯄ ꯎꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯃꯃꯥꯗꯨꯗ ꯊꯥꯖꯕꯒꯤꯀꯣ ꯃꯥꯒꯤ ꯐꯦꯠꯇꯣ ꯃꯃꯥꯗꯨꯗ ꯂꯩꯕꯒꯤ ꯏꯃꯥ ꯂꯩꯔꯤꯈꯩꯗꯤ ꯑꯩ ꯀꯔꯤꯝꯇ ꯁꯣꯛꯑꯣꯏ ꯑꯩ ꯏꯃꯥ ꯂꯩꯔꯤꯈꯩꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯐꯦꯠꯇꯨꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯤꯒ ꯀꯅꯥꯒꯨꯝꯕ ꯊꯥꯖꯕ ꯑꯃꯅꯗꯤ ꯃꯁꯤ ꯐꯩ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯛ ꯎꯒꯦ ꯐꯪꯗꯕ ꯌꯥꯝꯅ ꯑꯇꯥꯡꯕ ꯅꯦꯆꯔꯦꯜ ꯐꯤꯅꯣꯃꯤꯅꯟ ꯑꯃꯅꯦ ꯍꯥꯏꯅ ꯌꯦꯡꯅꯩꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯌꯦꯡꯕ ꯐꯠꯇꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯗꯣꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯒꯥꯔꯤ ꯑꯃ ꯂꯩꯒꯦ ꯇꯧꯔꯦ ꯈꯔ ꯋꯥꯠꯂꯤ ꯂꯩꯔꯒ ꯀꯣꯏꯔꯛꯀꯦ ꯏꯌꯥꯝꯕ ꯍꯣꯏꯔꯣꯝꯗ ꯍꯥꯏ ꯍꯣꯏ ꯀꯣꯏꯔꯛꯑꯣ ꯈꯤꯡꯕ ꯑꯩ ꯌꯨꯝꯗ ꯂꯩꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯀꯣ ꯑꯩ ꯑꯗꯨꯝ ꯂꯥꯏꯞꯇ ꯀꯩꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯗꯀꯣ ꯑꯗꯨ ꯃꯇꯝꯗꯣ ꯊꯦꯡꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯀꯣꯏꯔꯛꯑꯣ ꯑꯩꯅꯁꯨ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯗ ꯀꯥꯏꯗꯅꯣ ꯃꯥꯏꯀꯩ ꯊꯣꯛꯂꯛꯀꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯀꯩꯝ ꯀꯥꯏꯗꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯆꯪꯂꯛꯄ ꯍꯣꯏ ꯈꯔ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯈꯤꯡꯕꯅ ꯆꯤꯡꯈꯩ ꯍꯥꯏ ꯁꯤꯡ ꯈꯪꯗꯦꯀꯣ ꯍꯥꯏ ꯔꯤꯌꯥꯁꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯐꯥꯎꯕ ꯏꯄꯥ ꯍꯣꯏꯕ ꯐꯥꯎꯕ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯍꯟꯁꯤꯡꯁꯨ ꯄꯥꯏꯕ ꯍꯩꯇ꯭ꯔꯤ ꯑꯉꯥꯡꯁꯤꯡꯗꯤ ꯐꯖꯅ ꯍꯩꯔꯦ ꯈꯤꯡꯕ ꯊꯥ ꯌꯦꯡꯉꯣ ꯑꯩ ꯏꯇꯣꯝꯇ ꯌꯦꯡꯕꯗꯤ ꯀꯤ ꯌꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯅꯦꯅꯦ ꯊꯥꯗꯣꯏ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯅ ꯍꯪꯉꯦ ꯈꯤꯡꯕꯅ ꯆꯤꯡꯈꯩꯅ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯈꯤꯡꯕ ꯍꯥꯏꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯝ ꯁꯥꯎꯔꯞꯅ ꯌꯦꯡꯕꯒꯤ ꯇꯥꯏꯞꯇ ꯌꯦꯡꯉꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯥꯒꯤ ꯆꯟꯗ꯭ꯔꯒ꯭ꯔꯍꯟꯒꯤꯁꯦ ꯁꯤꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯅ ꯑꯃꯔꯣꯝꯗ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯡꯅꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯁꯤꯕꯂꯤꯡꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯗꯣ ꯂꯥꯠꯂꯤꯅꯦꯕ ꯂꯥꯏꯅꯦꯅ ꯈꯜꯂꯒ ꯈꯨꯔꯨꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯇꯣꯞꯄ ꯙꯔꯃꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯨꯝꯕꯗ ꯂꯥꯏꯅꯦꯅ ꯂꯥꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯠꯂꯦ ꯑꯗꯨꯝ ꯃꯁꯤ ꯃꯥꯒꯤ ꯐꯦꯠ ꯃꯥꯒꯤ ꯕꯤꯂꯤꯐꯇꯨꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏꯗꯨꯅ ꯆꯨꯝꯃꯤ ꯃꯥꯏꯗꯨꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯑꯗꯨꯏ ꯃꯇꯥꯡꯗ ꯄꯨꯁꯜꯂꯛꯑꯒꯗꯤ ꯂꯣꯏꯅꯃꯛ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯄꯨꯁꯨ ꯄꯨꯁꯟꯕ ꯊꯣꯛꯇꯦ ꯑꯩꯒꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯈꯛꯇꯤ ꯂꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯅꯦ
ꯅꯪꯅ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯒꯤ ꯅꯔꯣꯟꯗ ꯃꯥꯏ ꯃꯃꯤꯡꯗ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯔꯣꯟꯗ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯑꯣꯏꯗꯤ ꯃꯤ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯩꯁꯤꯗ ꯀꯌꯥ ꯊꯣꯏꯅ ꯑꯩꯈꯣꯏ ꯈꯟꯖꯤꯟꯕꯗꯤ ꯄꯥꯝꯗꯦ ꯊꯥꯁꯦ ꯑꯣꯟꯊꯔꯛꯀꯅꯤꯀꯣ ꯍꯥꯏ ꯑꯣꯟꯊꯔꯛꯑꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂ ꯏꯟꯈꯠꯈ꯭ꯔ ꯂꯣꯏꯔꯦ ꯈꯤꯡꯕ ꯅꯦꯅꯦ ꯊꯥꯗꯣꯛꯑꯦ ꯑꯩ ꯅꯪ ꯀꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯌꯦ ꯍꯤꯡꯕ ꯀꯔꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯇꯕꯅ ꯀꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯧꯖꯤꯛ ꯑꯩꯅ ꯆꯩꯕꯗ ꯍꯦꯟꯒꯠꯂꯛꯇꯅ ꯃꯌꯥꯝ ꯆꯩ ꯂꯣꯏꯅ ꯃꯦꯁꯦꯖ ꯀꯃꯦꯟꯇ ꯆꯩꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯁꯣꯏꯜ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯌꯦꯡꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯀꯅꯥꯅꯣꯝ ꯑꯃ ꯀꯣꯛ ꯀꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯣ ꯊꯥꯗꯣꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯣ ꯑꯗꯨꯒ ꯀꯨꯏꯅꯗꯤ ꯌꯦꯡꯉꯨꯔꯅꯨ ꯆꯪꯉꯣ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯃꯤ ꯌꯥꯝꯗꯦ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕꯗ ꯐꯣꯟ ꯄꯤꯁꯜꯂꯒ ꯊꯦꯝꯅꯔꯦ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯀꯞꯄ ꯇꯣꯛꯑꯦ ꯆꯤꯡꯈꯩ ꯃꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯁꯤꯗꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯉꯥꯡꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯅꯤꯉꯥꯏ ꯐꯅꯕ ꯑꯩꯈꯣꯏꯅ ꯃꯥ ꯁꯦꯟꯅꯕ ꯇꯟꯕꯒꯤ ꯍꯥꯏ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯊꯦꯝꯕ ꯇꯟꯕꯒꯤ ꯐꯣꯟ ꯄꯤꯁꯜꯂꯦ ꯐꯣꯟ ꯄꯤꯁꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯐꯣꯟꯁꯤꯗ ꯑꯉꯥꯡꯅ ꯌꯦꯡꯅꯤꯡꯕ ꯃꯈꯜ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯐꯣꯟꯁꯦ ꯄꯥꯏꯈ꯭ꯔꯒ ꯃꯣꯏꯁꯦ ꯐꯣꯟ ꯊꯥꯗꯣꯛ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯊꯥꯗꯣꯛ ꯌꯥꯗꯦ ꯄꯥꯏꯕꯗꯨꯁꯨ ꯑꯦꯗꯤꯛ ꯆꯨꯕꯗꯨꯁꯨ ꯐꯠꯇꯕ ꯃꯈꯜ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯣꯏ ꯌꯦꯡꯉꯁꯅꯨ ꯐꯔꯦꯅꯁꯨ ꯈꯜꯂꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯟꯁꯤꯗꯒꯤ ꯊꯥꯗꯣꯛꯏꯕ ꯔꯦꯗꯤꯌꯦꯁꯟꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯏꯁꯀ꯭ꯔꯤꯟꯁꯤꯗ ꯊꯥꯗꯣꯛꯏꯕ ꯕ꯭ꯂꯨ ꯂꯥꯏꯠ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕ ꯂꯥꯏꯠꯁꯤꯡꯁꯦ ꯑꯩꯅ ꯅꯧꯔꯤꯕ ꯑꯍꯟ ꯑꯩꯈꯣꯏꯗꯐꯥꯎ ꯃꯤꯠ ꯁꯣꯛꯍꯜꯂꯤꯅꯤ ꯅꯧꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯤꯠꯇꯨꯗ ꯑꯗꯨꯒꯤ ꯔꯦꯇꯤꯅꯥꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯏꯠꯁꯤꯡꯗꯣ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯁꯣꯛꯂꯛꯄ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯤꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯊꯣꯛꯍꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯒ ꯂꯣꯏꯔꯀꯥꯟꯗ 12ꯒ ꯂꯣꯏꯔꯀꯥꯟꯗ ꯄꯥꯏꯔꯛꯏ ꯐꯣꯟꯗꯨ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯅꯣꯏ ꯀ꯭ꯂꯥꯁ 10 ꯂꯣꯏꯗ꯭ꯔꯤꯐꯥꯎ 9 ꯂꯣꯏꯗ꯭ꯔꯤꯐꯥꯎ 12 ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏꯅ ꯑꯊꯤꯡꯕ ꯑꯃ ꯊꯝꯃꯒꯀꯣ ꯁꯤꯖꯤꯟꯅꯕꯗꯧꯕ ꯃꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯃꯔꯝꯗ ꯈꯛ ꯁꯤꯖꯤꯟꯅꯍꯜꯂꯒꯗꯤ ꯌꯥꯝ ꯐꯗꯧꯅꯤ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ ꯐꯣꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯐꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ ꯐꯣꯔꯗꯤ ꯐꯠꯇꯦ ꯃꯗꯨꯗꯤ ꯂꯩꯔꯨꯔꯨꯅꯨ ꯍꯥꯏꯔꯣꯄꯟ ꯈꯤꯡꯕ ꯑꯩ ꯀꯅꯥꯝ ꯀꯣꯏꯍꯜꯂꯣꯏꯀꯣ ꯅꯣꯏ ꯅꯋꯥꯏ ꯃꯔꯩꯖꯥꯎ ꯑꯃ ꯂꯩ ꯍꯥꯏꯔꯤꯌꯦ ꯑꯠꯆꯥ ꯑꯩꯁ ꯃꯁꯤꯗꯤ ꯅꯣꯏ ꯐꯔꯛ ꯇꯥꯅꯤꯍꯦ ꯕ꯭ꯔꯣ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯖꯥꯠꯅꯤ ꯍꯥꯏꯔꯤꯌꯦ ꯅꯨꯄꯤ ꯀꯣꯏꯕꯁꯤ ꯑꯩ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯁꯛ ꯐꯖꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯆꯪꯉꯤ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯄꯥꯝꯅꯩꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯋꯥꯈꯜ ꯇꯤꯟꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯒꯤꯅ ꯈꯟꯕ ꯃꯥꯅ ꯈꯪꯕꯤꯕ ꯃꯥꯅ ꯈꯟꯕ ꯑꯩꯅ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯆꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯕ ꯑꯗꯨꯝꯕ ꯊꯤꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯛꯑꯦ ꯋꯥꯈꯜꯗ ꯅꯪꯅ ꯊꯣꯛꯂꯛꯏꯁꯤ ꯌꯥꯝꯅ ꯃꯥꯟꯕ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯃꯥꯜꯂꯤꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ 18+ ꯐꯣꯟꯁꯦ ꯄꯥꯏꯔꯛꯑꯦ ꯍꯥꯏ ꯍꯣꯏ ꯆꯍꯤ 15 ꯍꯦꯜꯂꯒ ꯄꯥꯏꯕꯗꯨ ꯌꯥꯝ ꯐꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯣꯟ ꯄꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯄꯥꯏꯍꯟꯕꯁꯤ ꯃꯥꯡꯖꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯉꯥꯛꯇꯅꯦ ꯑꯍꯟꯁꯤꯡꯗꯁꯨ ꯃꯥꯡꯉꯤꯀꯣ ꯈꯤꯡꯕ ꯀꯅꯥꯅꯣ ꯃꯥꯜꯂꯤꯁꯦꯅ ꯍꯪꯉꯤ ꯃꯥꯟꯕꯗꯣ ꯀꯅꯥꯅꯣꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯔꯣꯏꯒꯦ ꯔꯤꯌꯥꯁꯅ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔꯤ ꯔꯤꯌꯥꯁ ꯃꯗꯨꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯉꯁꯤ ꯈꯛ ꯊꯦꯡꯅꯔꯒ ꯍꯌꯦꯡꯈꯛ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯂꯩꯃꯤꯟꯅꯔꯒ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯜꯂꯦꯅ ꯑꯃꯨꯛ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯍꯤ ꯀꯌꯥꯁꯦ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯦ ꯁꯛ ꯐꯖꯕ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁꯛ ꯐꯖꯗ꯭ꯔꯁꯨ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯣ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯥꯅ ꯈꯪꯕꯤꯕ ꯃꯥꯅ ꯄꯥꯝꯕ ꯑꯩꯅ ꯈꯪꯕ ꯑꯅꯤꯗꯣ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯔꯤꯂꯦꯁꯟ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯅꯨꯄꯤ ꯀꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝꯕ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯍꯥꯏꯒꯦꯅꯦꯅꯦ ꯍꯥꯏꯔꯤꯌꯦ ꯀꯣꯟꯅ ꯍꯥꯏꯕꯤꯔꯣ
ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯥꯁꯨ ꯏꯀꯥꯏꯈꯤꯕꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯐꯖꯕ ꯑꯃꯗꯤ ꯁꯣꯏ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯃꯥꯜꯂꯤꯗꯣ ꯑꯗꯣ ꯃꯥꯅ ꯀꯅꯥꯅ ꯀꯅꯥ ꯃꯥꯜꯂꯤꯕꯅꯣ ꯑꯗꯨꯗꯤ ꯑꯎꯕ ꯃꯤꯇꯅ ꯈꯪꯉꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯈꯔ ꯂꯩꯔꯗꯤ ꯌꯨꯝꯗꯒ ꯂꯩꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯃꯗ ꯐꯖꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯀꯩꯀꯩꯒꯁꯦ ꯂꯣꯏꯅ ꯁꯦꯠ ꯑꯞ ꯇꯧꯔ ꯊꯝꯃꯀꯥꯟꯗ ꯂꯥꯏꯚꯀꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯃꯌꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯁꯤ ꯊꯥꯁꯤꯔꯥ ꯊꯥꯔꯣꯏꯁꯤꯔꯥ ꯊꯥꯕꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯇꯤꯒꯤ ꯊꯥꯕꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯊꯥꯕꯁꯤꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯥꯅꯤꯡꯉꯦ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣ ꯑꯣꯐ ꯈꯔ ꯆꯪꯉꯦ ꯍꯥꯏꯌꯦ ꯆꯨꯝꯃꯤ ꯀꯤꯡꯕ ꯑꯗꯨꯃꯥꯏꯅ ꯁꯣ ꯑꯣꯐ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯂꯣꯡ ꯂꯥꯁꯇꯤꯡꯗꯀꯣ ꯂꯣꯡ ꯔꯟꯗ ꯃꯗꯨꯅ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ ꯑꯐꯕ ꯆꯥꯝꯃꯩ ꯃꯅꯨꯡꯗ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯑꯐꯕꯗꯤ ꯑꯣꯏꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯈꯪꯗ꯭ꯔꯦ ꯃꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯦ ꯏꯕꯨꯡ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯁꯛꯁꯨ ꯊꯤ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯀꯅꯥꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯂꯣꯏ ꯌꯥꯔꯦ ꯌꯥꯗꯕ ꯑꯃꯈꯛ ꯌꯥꯎꯔꯤꯌꯦ ꯌꯥꯗꯕ ꯑꯃꯈꯛ ꯌꯥꯎꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯣ ꯇꯟꯕꯗꯣ ꯑꯗꯨꯗꯨꯃ ꯈꯤꯇꯪ ꯐꯔꯛ ꯇꯥꯏ ꯃꯗꯨ ꯈꯔ ꯁꯦꯝꯗꯣꯛꯑꯒꯗꯤ ꯑꯗꯨꯝ ꯅꯪꯒ ꯆꯥꯅꯕ ꯑꯐꯕ ꯃꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯂꯩꯁꯨ ꯂꯩꯅꯤꯀꯣ ꯑꯗꯣ ꯁꯛ ꯊꯤꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯗꯕꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ ꯄꯩꯁꯥ ꯍꯥꯏꯗ ꯄꯥꯏꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯀꯩꯝ ꯀꯥꯏꯗꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯤꯡꯐꯧ ꯍꯥꯏꯕ ꯍꯩꯇꯕ ꯏꯕ ꯍꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯪꯁꯥꯔꯁꯤꯗ ꯑꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯁꯤꯗ ꯑꯩꯅ ꯂꯩꯔꯤ ꯖꯒꯥ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯃꯣꯏꯗ ꯑꯗꯨ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯇꯟꯕꯩ ꯃꯇꯥꯡꯗꯣ ꯁꯨꯅꯤꯡꯗꯕꯩ ꯃꯇꯥꯡꯗꯣ ꯑꯗꯨꯝꯕꯗꯤ ꯈꯤꯇꯪ ꯑꯗꯨꯋꯥꯏꯗꯨꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤ ꯕꯅꯥꯟ ꯂꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯏ ꯕꯅꯥꯟꯗꯨ ꯑꯝꯇ ꯆꯨꯝꯊꯣꯛꯑꯗꯤ ꯑꯗꯨꯝ ꯐꯔꯅꯤ ꯄ꯭ꯔꯣꯐꯣꯟꯒꯤ ꯔꯦꯗꯤꯌꯦꯁꯟ ꯌꯨꯔꯥꯅꯤꯌꯝꯒꯤ ꯔꯦꯗꯤꯌꯦꯁꯟꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯥꯟꯅꯗꯦ ꯔꯦꯗꯤꯌꯦꯁꯟꯁꯦ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕ ꯌꯥꯕ ꯁꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯑꯃꯒ ꯁꯣꯛꯇꯕ ꯔꯦꯗꯤꯌꯦꯁꯟꯒꯤ ꯋꯥꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯑꯩ ꯅꯥꯛꯇ ꯄꯦꯟ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯩꯗꯤ ꯐꯤ ꯑꯗꯩꯗꯤ ꯆꯦ ꯀꯩꯀꯩ ꯃꯌꯥꯝ ꯇꯥ ꯂꯩꯀꯣ ꯑꯩ ꯑꯀꯣꯏꯕꯁꯤꯗꯩꯗ ꯑꯗꯨꯃꯥꯏꯅ ꯔꯤꯌꯥꯁꯀꯤ ꯃꯅꯥꯛꯇꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯇꯥꯔꯝꯅꯦꯕꯀꯣ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯤꯟꯅ ꯎꯗꯕꯩ ꯋꯥꯅꯦꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯑꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯥꯗꯣꯛꯏꯕ ꯔꯦꯗꯤꯌꯦꯁꯟꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕ ꯉꯝꯕ ꯁꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯦꯗꯤꯌꯦꯁꯟ ꯃꯈꯜ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯔꯥꯅꯤꯌꯝꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯆꯨꯝꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯣꯛꯍꯟꯗꯦꯕ ꯃꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯩꯈꯣꯏ ꯆꯦꯟ ꯔꯤꯌꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯐ꯭ꯌꯨꯖꯟ ꯔꯤꯌꯦꯛꯁꯟ ꯐꯤꯁꯟ ꯔꯤꯌꯦꯛꯁꯟ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯔꯤꯌꯦꯛꯁꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯏꯅꯔꯖꯤ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯣꯐ ꯏꯅꯔꯖꯤꯒ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯗꯨꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯥꯔ ꯑꯦꯇꯣꯝ ꯕꯣꯝꯒ ꯁꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯥꯏ ꯄꯣꯛꯈꯥꯏꯔꯛꯄꯗ ꯃꯥꯏ ꯍꯤꯠ ꯏꯅꯔꯖꯤꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯟꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯑꯥꯐꯇꯔ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕ ꯑꯗꯨꯝꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒꯗꯤ ꯐꯣꯟꯒꯤꯁꯤꯗꯒꯤꯗꯤ ꯂꯣꯏꯅꯃꯛꯇꯤ ꯆꯞꯇꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨ ꯐꯣꯟꯒꯤꯁꯨ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯑꯩ ꯊꯦꯡꯅꯔꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨꯗ ꯀꯣꯏꯒꯔꯦ ꯅꯧꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕ ꯅꯅꯥꯎꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯅꯤꯅ ꯑꯁ ꯑꯩ ꯆꯥꯛꯏ ꯆꯥꯛꯏꯕꯖꯥꯠꯅꯤ ꯍꯥꯏ ꯈꯤꯡꯕ ꯀꯩꯅꯣꯅꯦ ꯆꯥꯎꯅꯣ ꯑꯗꯨꯗꯣ ꯐꯔꯕꯅꯦꯅ ꯈꯜꯂꯣ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯔꯕꯅꯦꯅ ꯈꯜꯂꯣ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯈꯤꯡꯕꯅꯗꯤ ꯅꯨꯡꯁꯤꯖꯔꯤ ꯄꯥꯝꯃꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣꯀꯣ ꯑꯗꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯕ ꯅꯃꯥꯟꯅꯕ ꯑꯃꯗ ꯅꯪꯅ ꯂꯥꯏꯔꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯦꯜ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉꯒ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯃꯗꯣ
ꯑꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯄꯤ ꯈꯔꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯈꯤꯡꯕꯅ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗꯣ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯂꯩꯔꯒ ꯈꯤꯡꯕꯒ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯈꯤꯕꯁꯨ ꯌꯥꯏꯑꯕ. ꯑꯗꯨ ꯃꯇꯝꯗꯨꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯦꯕ ꯈꯤꯡꯕꯗꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯥꯔꯁꯨ ꯃꯗꯨꯒꯤ ꯄꯦꯟꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯦ, ꯃꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯈ꯭ꯔꯦ. ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯗꯨ ꯇ꯭ꯔꯣꯃꯥ ꯑꯝꯗ ꯂꯩꯍꯧꯅꯦꯕ. ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯐꯔꯤꯕꯅꯦꯅ ꯈꯟꯗꯣꯛꯄ ꯇꯝꯃꯣ ꯍꯥꯏꯇꯥꯔꯦ. ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯃꯇꯝꯗꯒꯤ ꯑꯌꯥꯝꯕꯅ ꯁꯛꯇ ꯂꯣꯏꯅ ꯌꯦꯡꯉꯤ. ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯁꯛꯅ ꯆꯥꯕ ꯌꯥꯗꯦ ꯈꯪꯂꯛꯄꯗꯒꯤ ꯂꯋꯥꯏ ꯇꯥꯡꯕꯔꯥ ꯄꯨꯛ ꯀꯪꯕꯔꯥ ꯀꯩꯅꯣ ꯑꯃ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤ. ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯨꯄꯤꯁꯤꯡ ꯍꯥꯏꯔꯤ. ꯁꯛꯅ ꯆꯥꯕ ꯌꯥꯗꯦ, ꯆꯨꯝꯃꯤ. ꯁꯛꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕ ꯐꯤꯂꯝꯒ ꯀꯨꯝꯕ ꯁꯛꯀꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯀ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯁꯛꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯛꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯁꯛ ꯊꯤꯕ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯗꯗꯤ ꯁꯛꯅꯗꯤ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏꯗꯤꯀꯣ ꯏꯁꯥꯅ ꯍꯣꯠꯅꯖꯃꯟ ꯍꯨꯃꯥꯡ ꯃꯟꯅꯅꯦꯕ ꯆꯥꯗꯣꯏꯁꯦ. ꯑꯗꯨꯅ ꯃꯁꯤ ꯈꯔ ꯈꯦꯠꯅꯩ. ꯏꯃꯨꯡ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ ꯇꯨꯝꯕ, ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯔꯒꯅ ꯏꯁꯧ ꯇꯧꯕ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯊꯥꯗꯣꯛꯏ ꯃꯗꯨ ꯊꯥꯗꯣꯛꯏ ꯅꯇꯣꯝꯇꯗꯤ ꯑꯣꯏꯔꯝꯃꯣꯏ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯦ ꯁꯪꯁꯥꯔꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕꯀꯣ. ꯑꯗꯣ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ ꯁꯣꯏꯔꯤꯁꯦ, ꯑꯁꯣꯏꯕ ꯈꯔꯁꯨ ꯂꯩꯌꯦꯅ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯄꯨꯛꯆꯦꯜ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯣ. ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯗꯨꯒꯤ ꯕꯅꯥꯟ ꯑꯃ ꯂꯥꯜꯂꯤ ꯑꯗꯨꯋꯥꯏ ꯋꯥꯏꯗꯨꯗ ꯕꯅꯥꯟ ꯂꯥꯟꯕ ꯑꯃ ꯌꯥꯎꯔꯤꯀꯣ, ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕ ꯑꯃ ꯌꯥꯎꯔꯤ. ꯑꯗꯨꯒꯤ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯂꯦ ꯑꯗꯨꯝꯇꯪ ꯆꯨꯝꯊꯣꯛꯑꯣ. ꯑꯗꯨ ꯆꯨꯝꯊꯣꯛꯑꯒꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ. ꯑꯩꯅ ꯊꯦꯡꯅꯕꯁꯤꯡꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯉꯛꯇ ꯍꯥꯏ. ꯈꯤꯡꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯗꯥꯎ ꯌꯥꯒꯟꯗꯕ ꯃꯤꯁꯨ ꯂꯩꯀꯣ, ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ. ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯁꯨ ꯊꯦꯡꯅꯕꯅꯤꯅ ꯈꯪꯉꯤ. ꯑꯗꯨꯕꯨ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯏꯅꯗꯤ ꯈꯜꯂꯨꯅꯨ ꯍꯥꯏꯇꯥꯔꯦ. ꯈꯤꯡꯕ ꯀꯣꯏꯔꯨꯅꯣꯃꯤ ꯀꯩ ꯀꯥꯟꯅꯕ, ꯅꯨꯄꯤ ꯀꯣꯏꯔꯒ ꯋꯥꯖꯒꯦꯅ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ. ꯃꯥꯅꯦ, ꯑꯗꯨ ꯈꯔꯗꯤ ꯆꯨꯝꯃꯕꯅꯤ. ꯑꯗꯨꯝ ꯀꯣꯏꯔꯗꯤ ꯋꯥꯗ꯭ꯔꯕꯅꯤ ꯈꯔꯗꯤ ꯑꯗꯨꯝ. ꯕ꯭ꯔꯣ, ꯅꯨꯄꯤ ꯉꯥꯛꯇ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯛꯇꯥꯁꯤꯒ ꯀꯥꯏꯅ ꯍꯥꯏꯅꯍꯧꯋꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ, ꯁꯤꯗ ꯑꯩꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯌꯦ. ꯔꯤꯌꯥꯁ, ꯁꯥꯎꯐꯝ ꯊꯣꯛꯇꯦ, ꯁꯥꯎꯔꯨꯅꯨꯀꯣ, ꯀꯩꯝ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯊꯤꯌꯦꯅ ꯉꯥꯡꯅꯍꯧꯔꯤꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯤꯠꯇꯨꯗ ꯅꯪꯒꯤ ꯐꯖꯕ, ꯅꯪꯒꯤ ꯃꯒꯨꯟꯗꯣ ꯃꯣꯏꯅ ꯎꯕ ꯉꯝꯗꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ, ꯁꯛꯇꯨꯗ, ꯅꯪꯒꯤ ꯃꯒꯨꯟꯗꯨꯗ ꯄꯥꯝꯖꯕ, ꯉꯥꯎꯖꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ. ꯑꯗꯨꯗꯒꯤ ꯅꯪ ꯁꯛ ꯐꯖꯩ ꯅꯠꯇ꯭ꯔꯒꯅ ꯊꯤꯛꯏ ꯍꯥꯏꯕꯁꯦ ꯀꯅꯥꯗ ꯍꯪꯅꯤ ꯍꯥꯏꯗꯤ ꯅꯣꯏ ꯃꯥꯗ ꯍꯪꯉꯣꯏ. ꯑꯩ ꯁꯛ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯤ ꯑꯇꯩꯗ ꯍꯪꯉꯨꯅꯨ, ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯉꯣꯏ. ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯠꯇꯗꯤ ꯑꯩꯃꯨꯛ ꯐꯖꯕ ꯃꯆꯥ, ꯑꯩꯃꯨꯛ ꯐꯖꯕ ꯃꯤꯁꯦ ꯂꯩꯇ꯭ꯔꯕꯅꯦ. ꯑꯗꯨꯅ ꯑꯗꯨꯝꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯗꯦꯅ ꯈꯟꯗꯣꯛꯑꯣ ꯍꯥꯏꯇꯥꯔꯦ. ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯏꯛ ꯇꯧꯁꯟꯕ ꯊꯣꯛꯑꯦ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯉꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯃꯥꯜꯂꯤ ꯆꯦꯅꯦꯜꯁꯤꯗ. ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯦ ꯍꯥꯏꯗꯨꯃ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄ, ꯂꯥꯏꯚ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯄ ꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯍꯥꯟꯅ ꯃꯃꯥꯡꯗ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ 300 ꯍꯦꯟꯅ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯀꯣ. ꯑꯗꯣ ꯉꯁꯤ ꯑꯃꯐꯥꯎ ꯌꯦꯡꯉꯝꯈꯤꯔꯣꯏ. ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯉꯛꯇ ꯌꯦꯡꯊꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯐꯖꯩ ꯐꯖꯗꯦ, ꯑꯋꯥꯠ ꯑꯄꯥ ꯂꯩ, ꯃꯁꯤ ꯃꯇꯥꯡꯗ ꯑꯁꯣꯏꯕ ꯌꯥꯎꯔꯦ, ꯁꯣꯏꯕ ꯁꯨꯝ ꯍꯥꯏꯕꯅꯆꯤꯡꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ. ꯃꯁꯝꯒ ꯈ꯭ꯋꯥꯡ ꯌꯧꯈꯩ ꯁꯥꯡꯕꯤ ꯑꯃꯒ ꯃꯣꯏꯔꯥꯡꯗꯒꯤ ꯀꯣꯏꯔꯗꯤ ꯃꯣꯏꯔꯥꯡꯗꯒ ꯀꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ. ꯅꯨꯡꯉꯥꯏꯅꯤ ꯃꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯝꯃꯤꯕ ꯉꯥꯛꯇꯅꯤ. ꯌꯥꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤꯅꯤ ꯈꯤꯡꯕ. ꯑꯩ ꯀꯣꯏꯒꯦ ꯍꯥꯏꯕ ꯌꯥꯝ ꯂꯩ. ꯑꯩꯗꯤ ꯀꯣꯏꯒꯦꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯏꯌꯨ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯪꯗꯔꯤ ꯑꯗꯨꯝ ꯍꯥꯏ. ꯌꯥꯝ ꯐꯖꯔꯤꯕ ꯄꯥꯎꯈꯨꯝꯅꯤꯀꯣ. ꯅꯪ ꯀꯣꯏꯅꯤꯡꯕ ꯅꯪ ꯑꯗꯨꯝ ꯀꯣꯏꯖꯧ, ꯑꯩ ꯅꯍꯥꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯃꯁꯥ ꯈꯪꯗꯅ ꯀꯣꯏꯕ ꯍꯥꯏꯗꯨ ꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ. ꯔꯤꯌꯥꯁ, ꯅꯨꯄꯤꯅ ꯁꯛ ꯊꯤ ꯍꯥꯏꯔꯒ ꯁꯥꯎꯔꯨꯅꯨ, ꯅꯣꯏ ꯃꯥꯅ ꯅꯪ ꯁꯛ ꯊꯤ ꯅꯣꯡꯃꯇ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏ. ꯃꯥꯅꯦ ꯆꯤꯡꯈꯩ, ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯏꯗꯣ. ꯍꯣꯏ ꯁꯥꯔ, ꯉꯁꯤꯗꯒꯤ ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯒꯦ, ꯃꯤꯠꯁꯦ ꯈꯔ ꯈꯔ ꯑꯣꯏꯔꯛꯕ ꯍꯥꯏꯌꯦ. ꯍꯣꯏ, ꯀꯩꯅꯣꯅꯦ, ꯉꯁꯤꯕꯨꯗꯤ ꯍꯣꯏ ꯃꯇꯝꯁꯨ ꯊꯦꯡꯉꯦ. ꯑꯗꯨꯒ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯆꯦꯅꯦꯜꯁꯦ ꯀꯨꯏꯔꯦꯕꯀꯣ. ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ.
ꯐꯣꯟꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯇꯝꯈꯠꯂꯛꯄ ꯑꯣꯏ ꯀꯔꯤꯕꯣꯏ ꯇꯧꯈꯤꯕ ꯁꯦꯝꯈꯤꯕ ꯑꯔꯤꯕ ꯚꯤꯗꯤꯑꯣꯒꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯋꯥ ꯉꯥꯡꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯕꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯁꯦ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕ ꯑꯗꯨꯅ ꯑꯗꯨꯝꯕꯁꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯣ ꯑꯗꯨꯝ ꯌꯦꯡꯉ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯨꯝ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯍꯩꯅꯗꯕ ꯐꯥꯎꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯁꯣꯏꯕ ꯂꯩꯔꯁꯨ ꯑꯁ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯋꯥꯏꯗ ꯁꯣꯏꯔꯝꯃꯦꯍꯦ ꯀꯥꯏꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯝ ꯍꯔꯥꯎ ꯑꯗꯨꯝꯕ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯐꯤꯗꯕꯦꯛꯇꯣ ꯑꯗꯨꯝ ꯂꯧꯖꯩ ꯑꯩꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯣꯕ꯭ꯔꯣ ꯍꯥꯏ ꯃꯇꯝꯗꯤ ꯀꯩꯅꯣ ꯃꯇꯝ ꯍꯥꯏꯁꯦ ꯑꯦꯕ꯭ꯔꯤ ꯗꯣꯛ ꯍꯦꯁ ꯑ ꯗꯦ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯪꯕꯨ ꯍꯨꯏꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨꯅ ꯂꯥꯟꯅ ꯈꯟꯒꯅꯣ ꯑꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯩ ꯉꯁꯤꯗꯤ ꯃꯊꯦꯜ ꯑꯍꯨꯝ ꯃꯔꯤ ꯆꯥꯈ꯭ꯔꯦ ꯀꯤꯂꯤ ꯆꯅꯥ ꯍꯥꯏꯕꯗꯨꯃꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯠ ꯇꯧꯕꯗꯣ ꯒꯖꯔ ꯊꯕꯤꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯄꯥꯄꯔꯅꯦ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯑꯃꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯏꯕꯨꯡ ꯐꯣꯟ ꯑꯗꯨꯝ ꯄꯥꯏ ꯂꯩꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯏ ꯑꯩ ꯐꯣꯟꯁꯦ ꯂꯩꯕꯗ ꯂꯨꯄꯥ ꯑꯃ ꯍꯥꯞꯄꯤꯕꯗꯧꯅ ꯍꯥꯏ ꯃꯥꯅꯤ ꯑꯩꯅ ꯂꯩꯕ ꯊꯣꯛꯑ ꯄꯩꯁꯥ ꯂꯩꯖꯕꯅꯤ ꯑꯩꯅ ꯄꯥꯏꯅꯤꯡꯉ ꯄꯥꯏꯅꯤꯡꯗ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯌꯥꯒꯗ꯭ꯔꯅꯦ ꯍꯥꯏꯔꯤ ꯌꯥꯅꯤ ꯁꯣꯏꯗꯅ ꯌꯥꯅꯤ ꯕ꯭ꯔꯣ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕꯁꯤꯕꯁꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯑꯐꯕ ꯅꯨꯄꯤ ꯊꯦꯡꯅꯔꯗꯤ ꯔꯤꯌꯥꯁ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯩ ꯇꯝꯃꯝꯃꯤꯅꯣ ꯍꯥꯏꯁꯦ ꯅꯨꯄꯥꯁꯨ ꯃꯉꯥꯏꯀꯣ ꯅꯨꯄꯤꯁꯨ ꯃꯉꯥꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯐꯪꯉꯗꯤꯀꯣ ꯑꯐꯕ ꯌꯥꯝꯅ ꯁꯄꯣꯔꯇꯤꯞ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯒꯗꯤ ꯌꯥꯝ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯒꯗꯤꯀꯣ ꯍꯣꯠꯅꯅꯤꯡꯕ ꯃꯥꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯐꯥꯎꯕꯗ ꯉꯝꯃꯤꯅꯤꯀꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯗꯤ ꯀꯥꯏꯅ ꯇꯧꯔ ꯃꯤ ꯌꯥꯝ ꯀꯟꯅ ꯂꯥꯏꯔꯤꯛ ꯊꯤꯒꯠꯇꯅ ꯄꯥꯔꯒ ꯑꯥꯏ ꯑꯦꯁ ꯀ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯗꯅ ꯐꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯊꯦꯡꯅꯔꯨ ꯇꯥꯔꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯅ ꯅꯤꯁꯥ ꯆꯥꯔꯒ ꯌꯨꯔꯥꯏ ꯅꯤꯁꯥ ꯆꯥꯔꯒ ꯁꯤꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯈꯜꯅꯤ ꯃꯁꯤꯗꯤ ꯔꯇꯟꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯁꯤꯡꯒꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦꯗ ꯍꯥꯏ ꯃꯥꯅꯦ ꯁꯤꯡꯒꯜꯁꯤꯗꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯩꯅꯣꯅꯤ ꯍꯥꯏ ꯇꯥꯔꯦ ꯃꯁꯤꯗꯤ ꯁꯤꯗ ꯂꯥꯏꯋꯥꯅꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯄꯨꯟꯁꯤꯁꯤꯗ ꯀꯩꯅꯣꯝꯇ ꯇꯧꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯄꯟꯕ ꯌꯦꯠꯄꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯕ ꯂꯥꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯅꯦꯕ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯄꯥꯗꯨꯒꯤ ꯁꯥꯏꯠꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯋꯥꯈꯜꯁꯤꯐꯥꯎꯗ ꯇꯪꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯃꯥꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯔꯤꯅꯦ ꯀꯠꯊꯣꯛꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯈꯪꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯗꯨꯁꯨ ꯉꯝꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯈꯔ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯔꯤꯂꯦꯁꯟ ꯑꯃ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯁꯤꯡꯗꯣ Kapang Sort Official speak bahasa Indonesia Koba. Hi Kupang, I do not know anything about your Indonesian language and last time in my channel in my life one of the guy from Indonesia was to also participate in my live session and he's telling me like something all the medias are being shut down and their voices are being monitored and censored by the government of Indonesia. I don't know what exactly happening in Indonesia, but last time I seen one of the video that the civilians are attacking. They are, trying to break the barricade which is made by police and all. So, can you please explain me if you are able to understand the English which I am talking right now? I don't know what exactly going on in Indonesia. I haven't heard any news, and I don't have any idea on that matter. So, something is going on in Indonesia. I just wanted to know about that. ꯁꯤꯡꯒꯜ ꯌꯥꯝ ꯐꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯇꯦꯟꯁꯟ ꯂꯩꯇꯦ ꯋꯥ ꯂꯣꯏꯔꯦ ꯃꯥꯅꯦ ꯁꯤꯡꯒꯜ ꯑꯣꯏꯔꯗꯤ ꯇꯦꯟꯁꯟ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯦꯝꯁꯪ A17 ꯀꯃꯥꯏꯅ ꯇꯧꯒꯦꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯁꯪ A17ꯗꯤ ꯃꯗꯨ ꯂꯩꯔꯨꯔꯅꯨ ꯃꯗꯨ ꯑꯐꯕ ꯐꯣꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯐꯣꯟꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯐꯕ ꯐꯣꯟ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯗꯣ ꯏꯕꯨꯡ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯏꯃꯥꯒ ꯏꯁꯧ ꯂꯥꯡꯉ ꯂꯩꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯃꯌꯨꯝꯗ ꯆꯠꯂꯗꯤ
ꯌꯥꯔꯣꯏꯅꯦꯀꯣ ꯃꯧꯅꯤ ꯀꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯀꯥꯏꯅꯒ ꯍꯥꯏꯗꯣꯏꯅꯦ ꯃꯥꯅꯦ. ꯌꯨꯝꯗ ꯂꯩꯕ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯍꯥꯏꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯔꯔꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖꯀꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯣꯁꯦꯜ ꯑꯦꯅꯤꯃꯦꯜꯅꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗꯩꯁꯤꯗ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯉꯣꯜꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯁꯤ ꯌꯥꯗꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯪ ꯈꯪꯅ ꯆꯠꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯅꯪꯒꯤ ꯌꯨꯝ ꯍꯥꯏꯗꯣ ꯑꯣꯏꯔꯨꯗꯣꯏꯅꯤ ꯄꯥꯜꯂꯨꯗꯣꯏꯅꯤ ꯅꯪꯒꯤꯁꯨ ꯏꯆꯥ ꯏꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯁꯔꯨꯛ ꯌꯥꯎꯗꯕ ꯌꯥꯕ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯂꯥꯏꯐ ꯖꯔꯅꯤꯁꯤꯗ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯤꯂꯥꯒꯤ ꯑꯦꯛꯇꯔꯒꯨꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯁꯥꯔ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯁꯥꯔ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯔꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒꯤ ꯔꯣꯜꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯉꯝꯕ ꯃꯌꯥꯝ ꯇꯧꯕ ꯌꯥꯈꯤꯔꯣꯏ ꯇꯧꯔꯝꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯗꯤ ꯀꯥꯟꯅꯩ ꯃꯗꯨꯅ ꯈꯔ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯍꯥꯏꯇꯥꯔꯦ. ꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯅꯨꯄꯤ ꯂꯩꯀꯥꯏꯗ ꯆꯠꯂꯅꯤ ꯍꯥꯏ ꯈꯤꯡꯕꯁꯦ ꯊꯤꯡꯕꯔꯥ ꯀꯅꯥꯅꯣꯝꯗꯤ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯗ ꯊꯕꯛ ꯑꯃ ꯁꯨꯏ ꯍꯥꯏꯕ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯈꯤꯕ ꯑꯃ ꯌꯥꯎꯕꯅꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯃꯥ ꯑꯗꯨ ꯑꯣꯏꯔꯝ ꯈꯤꯡꯕꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯎꯈ꯭ꯔꯦ. ꯁꯤꯡꯒꯜꯁꯨ ꯐꯩ ꯍꯥꯏꯁꯤ ꯊꯤꯗꯕꯗ ꯍꯌꯦꯡ ꯐꯥꯎ ꯂꯩꯕ ꯌꯥꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏ. ꯂꯩꯕꯒꯤꯗꯤ ꯌꯥꯈꯤꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯁꯦꯜ ꯑꯦꯅꯤꯃꯦꯜ ꯑꯃꯈꯛꯅꯤ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯇꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯥꯒꯤ ꯑꯣꯐ ꯁꯄ꯭ꯔꯤꯡ ꯍꯥꯏꯕꯁꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯐ ꯁꯄ꯭ꯔꯤꯡꯁꯤꯡꯁꯦ ꯊꯝꯃꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯔꯦꯁꯇꯣ ꯃꯥꯒꯤ ꯀꯥꯏꯟꯗꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯍꯨꯏꯅ ꯍꯨꯏꯒꯤ ꯃꯆꯥ ꯄꯣꯛꯑꯝꯃꯤꯁꯦ ꯍꯨꯏ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯁꯪꯁꯥꯔꯁꯤꯗꯩ ꯃꯨꯠꯇꯅꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥ ꯃꯁꯨ ꯊꯝꯃꯝꯃꯤꯁꯤꯡꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯦ ꯏꯁꯄꯦꯁꯤꯁ ꯃꯈꯜꯁꯦ ꯃꯨꯠꯈꯤꯗꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯇꯧꯗꯕ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯀꯦ ꯑꯦꯝ ꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯣꯏ ꯌꯥꯟꯗ꯭ꯔꯦꯝꯕꯝ ꯀꯩꯅꯣꯅ ꯀꯃꯦꯟ ꯑꯃ ꯇꯧꯔꯝꯃꯒ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯛ ꯍꯥꯏꯅ ꯍꯥꯏꯔꯤ ꯔꯇꯟꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯆꯩꯔꯤꯔꯥ ꯀꯅꯥꯗ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯦꯅ ꯍꯪꯉꯤ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯦ. ꯑꯃꯔꯖꯤꯠꯅ ꯑꯥꯏꯐꯣꯟ 17 ꯄ꯭ꯔꯣ ꯃꯦꯛꯁ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ 16 ꯄ꯭ꯔꯣꯁꯦ ꯀꯌꯥꯝ ꯍꯦꯟꯅ ꯂꯩꯔꯤꯒꯦ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ. 17ꯗꯤ ꯀꯩꯅꯣꯅꯤ ꯑꯃꯔꯖꯤꯠ ꯑꯩ ꯉꯔꯥꯡꯁꯨ ꯑꯩ ꯍꯥꯏꯒꯨꯝ ꯇꯧꯕ ꯃꯥꯜꯂꯦ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯒꯤ ꯈꯪꯉꯀꯥꯟꯗ ꯀꯝꯄꯦꯌꯔ ꯇꯧꯔꯀꯥꯟꯗ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯑꯗꯨ ꯌꯦꯡꯅꯕꯗꯤ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨ 16 ꯄ꯭ꯔꯣꯁꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ. ꯍꯜꯂꯛꯄꯒꯅꯦ ꯍꯥꯏꯔꯛꯏꯗꯣ ꯍꯥꯏꯌꯦꯀꯣ ꯑꯣ ꯃꯣꯏ ꯋꯥꯔꯤ ꯑꯣꯏꯔꯝꯃꯦ ꯑꯩꯉꯣꯟꯗꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯐꯣꯟ ꯑꯃꯨꯛ ꯁꯤꯟꯗꯣꯔꯕ꯭ꯔꯥ ꯁꯤꯔꯤꯌꯁꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯀꯣ ꯏꯕꯨꯡ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯔꯣꯏ ꯈꯪꯉꯦ ꯑꯩ ꯍꯥꯏ ꯑꯗꯨ ꯆꯠꯅꯅꯤ ꯀꯩꯗꯧꯕꯩ ꯆꯟꯅꯔꯣꯏꯗꯣꯏꯅꯣ ꯆꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯒꯣꯇꯤꯃꯤꯌꯣꯟ ꯚꯦꯀꯦꯁꯟ ꯂꯥꯛꯑꯦ ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯀꯣ ꯕ꯭ꯔꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯦꯅꯤ ꯐꯣꯟ ꯂꯣꯟꯗ ꯂꯩꯕꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯣ ꯌꯥꯔꯗꯤ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯣ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯌꯥꯎꯗ꯭ꯔꯁꯨ ꯂꯩꯕ ꯌꯥꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯄꯦ ꯂꯦꯇꯔ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯄꯦ ꯂꯦꯇꯔꯗꯨꯗ ꯀ꯭ꯔꯦꯗꯤꯠ ꯑꯦꯃꯥꯎꯟꯗꯣ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯤꯅꯣ ꯃꯦꯛꯁꯤꯃꯝ ꯑꯌꯥꯝꯕꯅꯗꯤ ꯃꯤ ꯑꯌꯥꯝꯕ 35,000 15,000 ꯁ꯭ꯋꯥꯏꯃꯨꯛ ꯂꯩꯒꯜꯂꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯐꯣꯟ ꯑꯣꯏꯔꯛꯀ ꯇꯥꯔꯗꯤ ꯄꯦ ꯂꯦꯇꯔꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏ ꯑꯦꯝ ꯑꯥꯏꯒꯤ ꯇꯥꯏꯞꯇꯀꯣ ꯊꯥ ꯊꯥꯒꯤ ꯊꯤꯔꯒ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯌꯥꯎꯗ꯭ꯔꯁꯨ ꯂꯩꯕ ꯌꯥꯕ ꯂꯩꯕꯅꯦ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯤ ꯂꯣꯟꯗ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤꯀꯣ ꯃꯀꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯊꯦꯡꯉꯀꯥꯟꯗ ꯂꯣꯏ ꯂꯥꯛꯑꯦ ꯃꯥꯅꯦ ꯂꯣꯏ ꯊꯦꯡꯉ ꯆꯪꯉꯛꯑꯦ ꯉꯜꯂꯤꯉꯩꯗ ꯀꯅꯥꯝ ꯆꯪꯉꯛꯇꯦ ꯈꯤꯡꯕ ꯅꯨꯄꯤ ꯎꯕꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯅꯨꯄꯤ ꯑꯣꯏꯕꯗ ꯎꯕꯗ ꯑꯩꯈꯣꯏꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪ ꯑꯃꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯒꯅꯣꯕꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯥꯏꯒꯤ ꯑꯣꯄꯣꯖꯤꯠ ꯁꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯜ ꯐꯤꯃꯦꯜ ꯍꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦꯀꯣ ꯑꯁꯨꯃꯥꯏꯅ ꯃꯣꯏ ꯑꯣꯄꯣꯖꯤꯠ ꯁꯦꯛꯁ ꯑꯣꯏꯕ ꯖꯤꯕꯁꯤꯡꯁꯦ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯗꯤ ꯍꯣꯔꯃꯣꯟ ꯑꯃꯈꯛ ꯀꯣ ꯅꯨꯄꯤꯁꯤꯡꯗꯒꯤ ꯍꯣꯔꯃꯣꯟ ꯑꯃꯈꯛ ꯊꯥꯗꯣꯛꯏꯑꯦꯕ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯦ ꯃꯃꯤꯡ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯔꯦ ꯑꯁꯤꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯔꯨꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯦ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯂꯩꯗ ꯑꯩꯈꯣꯏꯅ ꯂꯩ ꯁꯥꯠꯄ ꯃꯇꯝꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯄꯗꯣ ꯂꯩꯅꯝ ꯊꯥꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯗꯁꯨ ꯍꯣꯔꯃꯣꯟ ꯑꯃ ꯊꯥꯗꯣꯛꯑꯦꯕ ꯑꯁꯤꯒꯤ ꯍꯣꯔꯃꯣꯟꯁꯦ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯒ ꯆꯥꯅꯕ ꯍꯣꯔꯃꯣꯟ ꯑꯩꯅ ꯆꯥꯅꯕ ꯑꯣꯏꯇꯥꯔꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯍꯜꯂꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯃꯥꯅ ꯊꯥꯗꯣꯔꯛꯏꯕ ꯍꯣꯔꯃꯣꯟꯗꯨꯒ ꯑꯩꯒꯤ ꯍꯣꯔꯃꯣꯟꯁꯤꯒ ꯆꯥꯟꯅꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯩꯅ ꯎ ꯇꯥꯔꯒꯁꯨ ꯌꯦꯡ ꯇꯥꯔꯒꯁꯨ ꯄꯥꯝꯕ ꯄꯣꯛꯇ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯂꯩ ꯑꯗꯨꯅꯁꯨꯅꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯔꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯡꯁꯤꯕ ꯊꯝꯗꯧꯅꯤ ꯀꯩꯗꯧꯔꯨꯅꯤ ꯉꯟꯅ ꯅꯨꯡꯁꯤꯅꯕ ꯇꯒ ꯊꯥꯖꯩꯒ ꯊꯥꯖꯗꯦꯀꯣ ꯄ꯭ꯔꯃꯥꯟ ꯃꯥꯏꯅ ꯄꯥꯔꯟ ꯆꯥꯛꯅꯕꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯊꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯀꯣ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯃꯥ ꯈꯪꯅꯖꯕ ꯅꯨꯄꯤ ꯆꯍꯤ 10 ꯃꯊꯛꯇ 13 13 ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯍꯩꯕ ꯋꯥꯗꯤ ꯅꯠꯇꯦ ꯂꯞ ꯒꯨꯔꯨꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯩꯅ ꯈꯟꯕ ꯃꯥꯅ ꯈꯪꯕꯤꯕ ꯃꯥꯅ ꯈꯪꯕ ꯑꯩꯅ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯊꯝꯕꯒꯁꯨ ꯀꯔꯤꯝ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯦ iPhone 17ꯗꯤ ꯂꯣꯟꯆ 12ꯇꯒꯤ ꯁꯤꯟ ꯇꯧꯅꯤ ꯍꯥꯏ iPhone 17ꯗꯣ ꯁꯦꯞꯇꯦꯝꯕꯔꯒꯤ ꯍꯣꯏ 12 ꯃꯛꯇꯤ ꯑꯦꯛꯖꯦꯛꯂꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯂꯣꯟ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯋꯥꯍꯪꯁꯦ ꯖꯥꯖꯥꯅꯤꯀꯣ ꯍꯪꯉꯤꯁꯦ ꯑꯣ ꯁꯩ ꯇꯥꯏ ꯃꯥꯅꯦ ꯋꯥꯍꯪꯁꯤ ꯃꯌꯥꯝꯁꯦ ꯉꯥꯡꯅꯤꯡꯕ ꯔꯥꯏꯠ ꯇꯨ ꯐ꯭रीꯗꯝ ꯍꯥꯏꯕ ꯑꯃ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯝꯕ ꯔꯥꯏꯠ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯁ꯭ꯄꯤꯆ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯔꯥꯏꯠ ꯇꯨ ꯐ꯭रीꯗꯝ ꯔꯥꯏꯠ ꯇꯨ ꯁ꯭ꯄꯤꯆ ꯍꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯇ ꯌꯥꯎꯔꯤꯕꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯏ ꯍꯪꯕꯁꯨ ꯌꯥꯏ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝꯅ ꯍꯪꯉꯦꯗꯅ ꯑꯩꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯄꯣꯠꯇꯣ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯗꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯋꯤꯁꯇꯤ ꯃꯥꯅꯦ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯟꯅꯤ ꯍꯥꯏ ꯍꯛꯆꯥꯡꯕꯨ ꯐꯔꯒꯗꯤ ꯅꯥꯗ꯭ꯔꯒꯗꯤ ꯁꯦꯜꯁꯨ ꯇꯥꯜꯂꯒ ꯐꯪꯉꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯐꯪꯉꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯂꯩꯔꯒꯁꯨ ꯐꯃꯨꯡꯗ ꯇꯥꯔꯒ ꯐꯝ ꯁꯦꯟꯅꯔ ꯅꯥꯔꯒ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯒ ꯅꯥ ꯂꯩꯔꯒꯗꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯄꯩꯁꯥꯅ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯥꯗꯕ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯨꯛ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯟꯅꯤ ꯍꯥꯏꯁꯦ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯅꯔꯝꯃꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯅꯨꯄꯥ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯆꯟꯅꯔꯔꯣꯏ ꯍꯥꯏꯔꯤꯌꯦ ꯃꯥꯒꯤ ꯃꯣꯏ ꯁꯥꯏ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯃꯣꯏ ꯃꯁꯦꯟ ꯏꯪꯒꯤꯠꯇ ꯇꯧꯅꯔꯝꯃꯤꯁꯦ ꯐꯣꯟ ꯑꯞꯗꯦꯠ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯌꯥꯈꯤꯅꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯑꯗꯨꯝ ꯚꯔꯖꯟꯗꯨꯗ ꯄꯥꯏꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯕꯨ ꯑꯞꯗꯦꯠ ꯑꯅꯧꯕ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯋꯥ ꯈꯛꯇꯅꯤ ꯍꯦꯄꯤ ꯍꯣꯔꯃꯣꯟ ꯍꯥꯏ ꯍꯦꯄꯤ ꯍꯣꯔꯃꯣꯟꯁꯨ ꯍꯥꯏꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯣꯔꯃꯣꯟꯗꯨꯒꯤ ꯃꯃꯤꯡ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯏ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯔꯨꯕꯁꯨ ꯑꯗꯨꯝ ꯅꯩꯅꯔ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯊꯤꯖꯤꯜꯂꯨꯕꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯍꯣꯔꯃꯣꯟ ꯑꯃꯈꯛ ꯔꯤꯂꯤꯁ ꯇꯧꯔꯤ ꯑꯗꯨꯒꯤ ꯍꯣꯔꯃꯣꯟꯁꯦ ꯌꯥꯝ ꯆꯥꯟꯅꯔꯒꯗꯤ ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕꯒ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯅ ꯍꯥꯏꯅꯩꯁꯦ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯊꯣꯛꯄꯖꯥꯠꯅꯤ ꯍꯣꯁꯀꯤ ꯄꯥꯎꯈꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯇꯥꯕꯗ ꯅꯣꯂꯦꯖ ꯑꯣꯏꯌꯦ ꯐꯨꯜ ꯁꯄꯣꯔꯠ ꯍꯥꯏ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯩ ꯀꯩꯅꯣ ꯈꯔꯗꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯍꯥꯏꯈ꯭ꯔꯦ ꯐꯖꯩꯌꯦꯅ ꯍꯥꯏꯁꯦ ꯑꯩꯅ ꯂꯣꯏ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯦꯃꯣꯔꯤꯁꯨ ꯌꯥꯗ꯭ꯔꯦ ꯂꯣꯁ ꯑꯣꯏꯔꯕꯅꯦ ꯂꯕꯦꯔꯤꯌꯥ ꯅꯥꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯦ ꯃꯥꯅꯦ ꯃꯁꯤ ꯃꯁꯤꯁꯨ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦꯅꯦ ꯆꯤꯡꯈꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯇꯥꯡꯀꯛ ꯇꯥꯡꯀꯛꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯏꯟꯈꯠꯂꯛꯄ ꯑꯗꯩꯗꯤ ꯃꯤꯌꯥꯏ ꯑꯣꯏꯔꯛꯄ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯇꯧ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯍꯜ ꯑꯣꯏꯔꯒ ꯇꯧ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯂꯣꯏꯅꯔ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤꯅꯀꯣ ꯐꯅ ꯌꯥꯝꯅ ꯐꯥꯎꯔꯝꯗꯕ ꯃꯤꯁꯨ ꯈꯜꯂꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯇꯣꯝꯇ ꯑꯗꯨꯝ ꯈꯜꯂꯛꯄꯖꯥꯠꯅꯦ ꯉꯁꯥꯏ ꯃꯇꯝꯁꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯦꯟꯇꯦꯟꯁ ꯑꯃꯃꯝꯅꯤꯗ ꯍꯟꯖꯟ ꯍꯟꯖꯤꯟ ꯂꯣꯜꯂꯒ ꯂꯩ ꯑꯃꯅꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯣꯜꯂꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯠ ꯏꯁ ꯗ ꯋꯦꯆꯦꯠ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯣꯜꯂꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯔꯥ ꯔꯤꯌꯥꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯈꯪꯕ ꯈꯔ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯑꯄꯪꯕ ꯖꯤꯕ ꯑꯃꯈꯛꯅꯦꯕ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯖꯤꯕꯒꯨꯝꯕꯅꯦ ꯑꯁ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯇꯠꯂꯨꯔ ꯃꯥꯜꯂꯦ ꯔꯤꯌꯥꯁꯀꯤ ꯄꯥꯎꯈꯨꯝꯗꯨꯅꯦ ꯑꯩꯅ ꯄꯤꯒꯗꯧꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯄꯪꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯅꯪ ꯉꯁꯤ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯉꯝꯅꯤꯅ ꯑꯗꯨꯝ ꯈꯜꯂꯣꯏꯗ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯗꯤ ꯕ꯭ꯔꯦꯟꯁꯤꯅ ꯃꯇꯣꯝꯇ ꯉꯝꯃꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯤꯈꯩ ꯕ꯭ꯔꯦꯟꯁꯦ ꯊꯧꯒꯠꯄ ꯍꯦꯜꯂꯤ ꯃꯌꯥ ꯍꯟꯊꯔꯛꯄ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯆꯤꯟꯁꯤꯅ ꯍꯧꯅ ꯍꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯔꯤꯈꯩ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯒ
ꯂꯧꯁꯟꯕꯁꯦ ꯕ꯭ꯔꯦꯟꯁꯤꯅ ꯂꯧꯁꯟꯕ ꯍꯦꯜꯂꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯩꯒꯨꯝꯕꯁꯦ ꯇꯥꯕ ꯀꯥꯟꯗ ꯃꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯃꯨꯛꯇꯪ ꯉꯪꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯉꯪꯕ ꯉꯝꯃꯤꯗꯅ ꯅꯥꯀꯣꯡꯁꯤꯅ ꯇꯥꯈꯤꯕꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅ ꯇꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯃꯇꯝꯗ ꯃꯔꯣꯟ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯄꯥꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯥꯔꯒꯗꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯍꯧꯔꯒ ꯕ꯭ꯔꯦꯟꯁꯤꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯍꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯦ ꯈꯤꯡꯕ ꯕ꯭ꯔꯣ ꯑꯩꯗꯤ ꯕꯥꯏꯑꯣ ꯁꯕꯖꯦꯛꯁꯦ ꯈꯔ ꯏꯟꯇꯔꯦꯁ ꯂꯩꯔꯦ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯁꯕꯖꯦꯛꯁꯦ ꯍꯣꯏ ꯁꯥꯔ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯅꯨꯄꯥꯁꯦ ꯑꯩꯗꯒꯤ ꯆꯍꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯍꯟꯕ ꯉꯥꯛꯇ ꯍꯥꯏꯌꯦ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯒꯤ ꯀꯩ ꯑꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯏꯔꯦꯡ ꯏꯃꯥꯟꯅꯕ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯃꯤ ꯈꯛꯇꯃꯛ ꯈꯪꯅꯅꯤ ꯑꯗꯨꯒ ꯃꯣꯏꯒ ꯅꯨꯡꯁꯤꯅꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒ ꯑꯩꯒ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯔꯦꯡ ꯏꯃꯥꯟꯅꯕꯁꯤꯡꯒ ꯃꯣꯏꯒ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯟꯕ ꯆꯍꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯍꯟꯕ ꯃꯤ ꯑꯃꯗ ꯑꯩꯒ ꯆꯥꯟꯅꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯋꯥꯈꯜꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯃꯤꯟꯅꯕꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯡꯉꯤꯀꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯈꯛ ꯆꯍꯤ ꯑꯃꯅꯤꯈꯛ ꯅꯨꯡꯁꯤꯅꯕꯗꯣ ꯃꯉꯥ ꯇꯔꯥꯈꯛ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯍꯌꯦꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥ ꯏꯁꯨ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕꯤꯕ ꯑꯗꯨꯒ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯗꯣ ꯆꯍꯤ ꯅꯤꯄꯥꯟ ꯍꯟꯕ ꯃꯤꯗ ꯑꯣꯏꯇꯥꯔꯁꯨ ꯃꯥꯄꯟ ꯍꯟꯕ ꯃꯤꯗ ꯑꯣꯏꯇꯥꯔꯁꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪꯅꯕꯨ ꯍꯟꯕ ꯃꯤ ꯆꯍꯤ ꯑꯃꯅꯤ ꯍꯟꯕ ꯑꯉꯥꯡꯗ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯕ ꯃꯤꯗꯣ ꯊꯦꯡꯅꯔꯒꯗꯤ ꯃꯗꯨ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯣꯏꯅ ꯈꯜꯂꯦ ꯅꯣꯛꯅꯤꯡꯉꯦ ꯋꯥꯍꯪꯁꯤꯡꯁꯦ ꯄꯥꯎꯈꯨꯝ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯌꯦ ꯍꯥꯏꯔꯤ ꯃꯊꯣꯏ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦꯅ ꯈꯤꯡꯕꯅ ꯍꯪꯉꯤ ꯑꯩꯒꯤ ꯋꯤꯁ ꯁꯤꯗꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯄꯨꯔꯣꯏꯕ ꯃꯔꯟ ꯂꯦꯞꯅ ꯆꯥꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯊꯕꯛꯁꯨ ꯍꯥꯏꯕꯤꯔꯛꯇꯕ ꯌꯥꯝ ꯐꯖꯕ ꯋꯤꯁꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯅꯦꯠ ꯎꯪꯉꯦ ꯍꯥꯏꯔꯦ ꯕ꯭ꯔꯣꯁꯦ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏ ꯔꯣꯕꯤꯟꯁꯟꯅ ꯔꯣꯕꯤꯟꯁꯟ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯝꯄꯅꯤ ꯑꯃꯈꯛꯇ ꯊꯕꯛ ꯇꯧꯋꯦ ꯌꯥꯝꯅ ꯄꯤꯛꯄ ꯃꯆꯥ ꯑꯃꯈꯛꯅꯦ ꯊꯕꯛ ꯃꯆꯥ ꯑꯃꯈꯛꯅꯦꯗ ꯍꯤꯡꯅꯕ ꯁꯨꯝ ꯇꯧꯕꯅꯤ ꯅꯦꯠꯁꯦ ꯃꯤꯒ ꯑꯣꯏꯔꯗꯤ ꯁꯥꯖꯩꯅ ꯀꯟꯊꯠꯀꯅꯤ ꯍꯥꯏꯔꯤ ꯃꯥꯅꯦ ꯅꯦꯠꯁꯤꯀꯣ ꯃꯤꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯐꯨ ꯌꯥꯔ ꯑꯉꯥꯡꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯐꯨꯔꯅꯤ ꯑꯩ ꯀꯥꯏꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯌꯦꯠꯄꯁꯤꯗꯤ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯊꯗꯣꯏ ꯁꯅꯥꯒꯤ ꯋꯤꯁꯁꯦ ꯕꯦꯔꯥꯅꯤꯀꯣ ꯍꯥꯏꯔꯤ ꯃꯥꯅꯦ ꯃꯥꯏ ꯋꯤꯁꯁꯦ ꯈꯤꯇꯪ ꯕꯅꯥꯟ ꯏꯁꯄꯦꯂꯤꯡ ꯂꯥꯟꯕ ꯏꯁꯄꯦꯂꯤꯡ ꯂꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯣꯛ ꯊꯨꯡꯕꯩ ꯅꯥꯇꯣꯟꯁꯨ ꯐꯨꯟꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁ꯭ꯄꯦꯂꯤꯡ ꯒꯥꯏꯖꯟꯈꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯪ ꯁ꯭ꯂꯤꯞ ꯆꯠꯄꯒꯤ ꯍꯧꯖꯤꯛꯇ ꯆꯤꯡꯈꯩ ꯀꯟꯅ ꯂꯣꯛꯏ ꯂꯩꯔꯤꯕꯣ ꯍꯥꯏꯔꯤꯀꯣ ꯕ꯭ꯔꯣ ꯊꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯔꯤ ꯈꯤꯡꯕꯅ ꯅꯦꯠ ꯊꯥꯗꯣꯏ ꯅꯪꯁꯨ ꯌꯦꯡꯉꯣ ꯅꯦꯅꯦ ꯊꯥꯗꯣꯏ ꯅꯪꯁꯨ ꯌꯦꯡꯉꯣ ꯊꯥꯒꯦ ꯍꯥꯏꯌꯦ ꯑꯩ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯈꯤꯡꯕ ꯇꯜꯂꯦ ꯀꯤꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯤꯡꯕ ꯋꯥꯅꯤꯅꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯥꯏꯁꯦ ꯈꯔ ꯋꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯤꯡꯕꯩꯅꯤ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯆꯪꯂꯛꯄꯅꯤ ꯂꯞ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯋꯥꯍꯪꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯦ ꯊꯧꯕꯅ ꯊꯧꯕ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯑꯣ ꯃꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯁꯤꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯁꯤꯗꯤ ꯈꯪꯗꯦ ꯐꯣꯟꯒꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯑꯩꯅ ꯑꯈꯪꯕ ꯑꯗꯨꯝ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯍꯣꯏ ꯑꯩ ꯊꯕꯛ ꯁꯨꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯤꯌꯦꯀꯣ ꯑꯗꯨꯒ ꯊꯥ ꯇꯪꯈꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯕꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯊꯥ ꯌꯦꯡꯒꯦ ꯍꯥꯏꯔꯤꯌꯦ ꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯈꯜ ꯍꯦꯛꯇ ꯈꯜꯂꯛꯏ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯒ ꯁꯤꯅ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯂꯥꯏꯔꯤꯛꯅ ꯄꯥꯍꯧꯗ꯭ꯔꯤ ꯍꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏꯔꯤ ꯁꯤꯈꯩꯅ ꯔꯤꯌꯥꯁ ꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯋꯥꯈꯜ ꯆꯪꯗꯕꯁꯦ ꯔꯤꯌꯥꯁ ꯈꯛꯇ ꯅꯠꯇꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯦꯕꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯋꯥꯈꯜ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯗ ꯕ꯭ꯔꯦꯟ ꯍꯥꯏꯁꯦ ꯑꯄꯪꯕ ꯒꯙꯥ ꯑꯃꯈꯛꯅꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯇꯝꯕꯤꯌꯣꯕ ꯀꯃꯥꯏꯅ ꯇꯝꯕꯤꯅꯤ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯔꯦꯟꯗꯨꯗ ꯅꯪꯅ ꯍꯥꯏꯔꯣꯕ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯤꯕ ꯁꯦꯟꯇꯦꯟꯁꯁꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯥꯔꯤꯕ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔꯁꯦ ꯁꯤ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯣꯛꯅꯤꯅ ꯍꯥꯏꯌꯣ ꯕ꯭ꯔꯦꯟꯁꯤꯗ ꯅꯪꯅꯀꯣ ꯑꯗ ꯅꯪꯁꯦ ꯖꯔ ꯅꯪꯅ ꯄꯥꯕ ꯃꯇꯝꯗ ꯕ꯭ꯔꯦꯟꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅꯀꯣ ꯑꯁ ꯑꯩ ꯁꯤ ꯄꯥꯕ ꯂꯣꯏꯕ ꯇꯣꯛꯑꯗꯕꯅꯤ ꯍꯥꯏꯗꯅ ꯃꯥ ꯑꯇꯩ ꯀꯔꯤꯝ ꯈꯜꯂꯔꯣꯏ ꯃꯥ ꯑꯗꯨꯗꯣ ꯄꯥꯔꯛꯀꯗꯣꯏꯅꯦꯕ ꯅꯤꯡꯁꯤꯡꯗꯣꯏꯅꯦꯕ ꯅꯪꯁꯦ ꯐꯥꯗꯣꯏꯅꯦꯕꯀꯣ ꯐꯥꯔꯀꯥꯟꯗ ꯕ꯭ꯔꯦꯟꯁꯤꯅ ꯅꯪꯉꯣꯟꯗꯅ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯩ ꯐꯥꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯣꯛꯑꯁꯤꯅ ꯍꯥꯏꯔꯛꯀꯅꯦꯕ ꯃꯥꯅꯀꯣ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗꯕꯁꯦ ꯉꯥꯏꯈꯣ ꯁꯤꯝꯇꯪꯒ ꯐꯥꯈꯤꯁꯤꯅ ꯍꯥꯏꯌꯣꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯍꯣ ꯐꯔꯦ ꯁꯤꯝꯒ ꯐꯥꯔ ꯇꯣꯛꯑꯁꯦ ꯍꯥꯏꯕꯅꯤꯅ ꯁꯤꯝꯒ ꯐꯥꯗꯣꯛꯑꯒꯦꯅ ꯕ꯭ꯔꯦꯟꯁꯤꯅ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪꯅ ꯉꯥꯏꯈꯣ ꯁꯤꯝꯒ ꯑꯗꯨꯝ ꯊꯦꯝꯃ ꯊꯝꯃꯣꯕ ꯑꯗꯣ ꯅꯪꯅ ꯑꯗꯨꯝ ꯉꯝꯃꯗꯕꯅꯦ ꯕ꯭ꯔꯦꯟꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯥꯔꯅꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯨ ꯂꯩꯔꯔꯣꯏ ꯅꯪꯅ ꯐꯥꯅꯤꯡꯉꯤꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯐꯥꯔꯅꯤ
ꯑ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯁꯦ ꯄꯥꯝꯗꯦ ꯄꯥꯝꯕ ꯄꯥꯝꯗꯤ ꯄꯥꯝꯕ ꯑꯗꯨ ꯃꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯅꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯦꯀꯣ ꯊꯥ ꯌꯦꯡꯁꯦ ꯍꯥꯏꯔꯤ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦ ꯃꯌꯥꯝꯅ ꯊꯥ ꯌꯦꯡꯅꯩꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯁ ꯎꯗ꯭ꯔꯦꯗ ꯑꯩꯒꯤꯁꯤꯗꯤ ꯂꯣꯏꯅ ꯅꯣꯡ ꯃꯪꯁꯤꯜ ꯂꯩꯔꯦ ꯎꯔꯔꯣꯏ ꯃꯌꯥꯝ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯄꯥꯎ ꯇꯝꯃꯣ ꯑꯩ ꯃꯌꯥꯝꯗꯒꯤ ꯇꯥꯔꯒꯦ ꯃꯤꯟꯅꯧꯕ ꯄꯥꯎꯗꯝ ꯑꯣꯏꯅ ꯇꯥꯔꯒꯦ ꯏꯕꯨꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯐꯥꯎ ꯑꯗꯨ ꯇꯅꯦ ꯑꯩꯅ ꯅꯤꯖꯔꯤꯁꯦ ꯍꯥꯏ ꯃꯥꯅꯦ ꯑꯗꯨ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯇꯜꯂꯤ ꯀꯤꯖꯩ ꯍꯥꯏꯔꯤꯌꯦ ꯊꯥꯅ ꯆꯤꯛꯂꯛꯑꯣꯌꯦ ꯀꯩꯁꯨ ꯍꯥꯏꯔꯤꯀꯣ ꯅꯨꯡꯗꯥꯡꯁꯤꯗ ꯏꯇꯣꯝꯇ ꯌꯦꯡꯗꯣꯏꯁꯦ ꯇꯟꯕꯩ ꯋꯥ ꯈꯦꯡꯕꯅ ꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯛꯇꯦꯍꯦ ꯐꯨꯕꯗ ꯑꯩꯒ ꯊꯣꯛꯂꯒ ꯁꯥꯔ ꯒꯤꯞꯁꯟꯅ ꯑꯃ ꯂꯩ ꯃꯥꯅ ꯏꯪꯂꯤꯁ ꯄꯥꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏ ꯈꯤꯡꯕ ꯀꯩꯅꯣꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯖꯤꯅꯤꯌꯁ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯖꯤꯅꯤꯌꯁꯁꯤꯡꯁꯦ ꯀꯔꯝꯕ ꯖꯤꯅꯤꯌꯁꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯒ ꯆꯥꯟꯅꯕ ꯇꯣꯉꯥꯟꯕ ꯂꯝ ꯌꯥꯝ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯈꯔ ꯆꯥꯟꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗ꯭ꯔꯃꯥꯗ ꯈꯔ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯤꯂꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯦꯟꯇꯤꯡꯗ ꯃꯥꯒꯤ ꯆꯥꯅꯕ ꯐꯤꯜꯗꯣ ꯑꯣꯖꯥꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯒꯗꯕꯅꯦꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯁꯣꯜꯂꯦ ꯍꯥꯏꯇꯥꯥꯔꯒꯗꯤ ꯃꯥꯒ ꯆꯥꯅꯕ ꯐꯤꯜꯁꯤꯗ ꯗꯥꯏꯔꯦꯛꯁꯟꯗꯨ ꯄꯨꯕꯤꯕꯗꯣ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯀꯦꯔꯦꯟꯁ ꯑꯣꯏꯕꯁꯤꯡꯒꯤ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯈꯪꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯣ ꯍꯣꯏ ꯃꯥꯅ ꯐꯨꯔꯛꯄꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯗꯨꯅ ꯉꯁꯤ ꯏꯪꯂꯤꯁ ꯄꯥꯕ ꯊꯧꯔꯦ ꯏꯪꯂꯤꯁ ꯍꯩꯍꯧꯔꯦꯅ ꯅꯪ ꯐꯨꯔꯝꯗ꯭ꯔꯒꯗꯤ ꯅꯪ ꯍꯩꯇꯕꯤꯗ ꯑꯗꯨꯝ ꯇꯣꯛꯑꯝꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯊꯣꯡꯅꯥꯎꯁꯦ ꯗꯕ꯭ꯂꯤꯎ ꯄꯤ ꯁꯤꯗ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯊꯣꯡꯅꯥꯎꯁꯦ ꯀꯩꯅꯣꯅꯤ ꯀꯔꯤ ꯁꯤꯒꯤꯁꯤꯗ ꯍꯥꯞꯄꯤꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯌꯥꯝ ꯆꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯖꯥꯂꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯥꯡ ꯆꯪꯗꯅꯕꯒꯤꯅꯦ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯁ꯭ꯂꯥꯏꯗꯔꯒꯤꯅꯦ ꯃꯅꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯃꯤꯡꯖꯦꯟ ꯑꯃꯁꯨ ꯂꯩꯔꯤꯑꯕꯀꯣ ꯁꯤ ꯃꯤꯡꯖꯦꯜꯁꯤ ꯂ ꯁꯤꯒꯤ ꯃꯤꯡꯁꯦꯟꯁꯤꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯎꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯗ ꯑꯩꯅ ꯍꯥꯡꯗꯣꯛꯑꯒ ꯅꯨꯡꯁꯤꯠ ꯆꯪꯅꯕ ꯍꯥꯏꯅ ꯊꯝꯕ ꯑꯗꯣ ꯁꯤꯗ ꯀꯥꯡ ꯆꯪꯗꯅꯕꯒꯤ ꯃꯣꯏ ꯃꯅꯨꯡꯗ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤ ꯃꯦꯇꯔꯤꯌꯦꯜꯅꯣꯗꯤ ꯂꯥꯏꯔꯤꯛꯇꯤ ꯏꯇꯩ ꯊꯣꯛꯑꯦ ꯀꯣꯛ ꯈꯨꯝꯃꯦ ꯑꯩꯗꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯣ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯡꯉꯦꯅ ꯁꯝꯅ ꯌꯥꯗꯦꯅ ꯀꯌꯥ ꯁꯝꯅꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯑꯀꯣ ꯃꯤꯒꯤ ꯊꯣꯡꯅꯥꯎꯁꯦ ꯑꯃꯨꯛ ꯍꯪꯉꯦ ꯅꯪ ꯑꯃꯨꯛ ꯆꯠꯂꯒ ꯁꯦꯝꯗꯣꯛꯄꯤꯔꯨꯒꯦꯔ ꯍꯥꯏꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯤꯕ ꯑꯣꯖꯥ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯃꯥꯅꯦ ꯅꯨꯡꯁꯤꯅ ꯂꯨꯅ ꯀꯤꯅ ꯆꯠꯆꯕ ꯑꯣꯖꯥ ꯍꯥꯏꯕꯁꯦ ꯐꯩ ꯊꯥ ꯌꯦꯡꯅꯤꯡꯉꯗꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯁꯨ ꯁꯤꯡꯖꯃꯩ 360 ꯆꯦꯅꯦꯜꯗ ꯂꯩꯍꯧꯔꯕꯅꯦ ꯌꯦꯡꯂꯨꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯤꯑꯀꯣ ꯍꯣꯏ ꯑꯗꯨꯝ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯊꯥꯕꯁꯨ ꯂꯩꯔꯝꯒꯅꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯒ ꯑꯗꯨꯝ ꯂꯥꯏꯚ ꯀꯕꯔ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯗꯤꯁꯀꯁ ꯇꯧꯅ ꯂꯩꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁ ꯃꯌꯥꯝꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯁ ꯋꯥꯗꯤ ꯋꯥꯔꯦ ꯐꯝꯕ ꯋꯥꯁꯜꯂꯦ ꯄꯨꯡ ꯑꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯁꯝ ꯀꯛꯊꯠꯂꯨꯔꯕꯅꯤ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯏꯍꯥꯡ ꯍꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯁꯝ ꯈꯔ ꯀꯛꯊꯠꯂꯨꯕꯗꯒꯤ ꯈꯤꯇꯪ ꯇꯌꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯨꯗꯦ ꯍꯩꯖꯗꯦ ꯑꯗꯨ ꯁꯤ ꯑꯥꯏ ꯑꯦꯒꯨꯝꯕ ꯅꯁꯥꯒꯨꯝꯕꯗ ꯖꯣꯕ ꯇꯧꯕ ꯄꯥꯝꯖꯩ ꯍꯥꯏꯌꯦ ꯈꯤꯡꯕ ꯀꯩꯅꯣꯅꯦ ꯂꯥꯏꯔꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯔꯤꯛ ꯃꯄꯨꯟꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕ ꯃꯤꯅ ꯏꯔꯝꯕꯅꯦ ꯂꯥꯏꯔꯤꯛ ꯍꯥꯏꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯦꯛꯁ ꯕꯨꯛꯇ ꯌꯥꯎꯔꯤꯗ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯇꯦꯛꯁ ꯕꯨꯛꯇ ꯌꯥꯎꯔꯤꯕꯗ ꯁꯨꯡ ꯄꯥꯗ꯭ꯔꯒꯁꯨ ꯀꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦ ꯇꯝꯕ ꯌꯥꯏ ꯃꯤ ꯑꯃꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯣꯏꯅ ꯄꯥꯕ ꯌꯥꯏ ꯃꯥꯁꯦ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯏ ꯃꯥꯁꯦ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯏ ꯃꯥꯒꯤ ꯀꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯤ ꯀꯥꯏꯅ ꯀꯣ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯁꯦ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦ ꯁꯣꯏꯔꯦ ꯑꯩ ꯁꯤꯗ ꯄꯣꯛꯄꯤꯔꯤꯁꯦ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯊꯣꯡ ꯅꯅꯥꯎꯗꯣ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯁꯦꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯌꯥꯏꯑꯦ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯅꯪ ꯂꯥꯛꯄꯗ ꯌꯥꯝ ꯇꯦꯛꯅꯤ ꯌꯥꯝ ꯂꯥꯞꯄꯦ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ
ꯄꯥꯏꯅꯕ ꯀꯩ ꯇꯧꯕ ꯌꯥꯏ ꯔꯤꯌꯥꯁ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯝꯕ ꯄꯥꯝꯕꯩ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯈꯔꯗꯣ ꯃꯔꯝ ꯆꯥꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯏꯔꯦ ꯄꯩꯁꯥꯁꯦ ꯂꯥꯛ ꯂꯥꯛ ꯇꯥꯜꯂꯒꯁꯨ ꯀꯔꯣꯔ ꯀꯔꯣꯔ ꯇꯥꯜꯂꯒꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯗꯤꯀꯣ ꯄꯩꯁꯥ ꯁꯨꯡꯄꯥꯏ ꯄꯥꯏꯔꯣꯏ ꯍꯩꯃꯥ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯑꯁꯦ ꯀꯃꯦꯟ ꯄꯥꯔꯒ ꯅꯣꯛꯄꯅ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯋꯥꯍꯪ ꯐꯖ ꯐꯖꯕ ꯍꯪꯉꯨ ꯍꯥꯏꯔꯦ ꯃꯥꯅꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗꯥꯏꯗꯀꯣ ꯋꯥꯈꯜꯁꯤꯗ ꯅꯣꯛꯅꯤꯡꯕꯒꯗꯤ ꯑꯗꯨꯝ ꯐꯥꯎꯕ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯪꯖꯟꯕꯤꯔꯛꯑꯣ ꯀꯣꯏꯁꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯈꯣꯡꯗ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯕ꯭ꯔꯣꯒꯤ ꯊꯣꯡꯅꯥꯎꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯣꯀꯦ ꯅꯠꯇꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯁꯥꯔꯝꯗꯥꯏꯗꯀꯣ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯟꯇꯦꯛ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯏꯁꯇꯥꯏꯜꯁꯦ ꯁꯨꯝꯕ ꯏꯁꯇꯥꯏꯜꯁꯦ ꯄꯥꯝꯃꯤ ꯌꯨꯝꯗ ꯑꯩ ꯍꯥꯞꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯥꯂꯤꯒꯤ ꯏꯁꯇꯥꯏꯜꯁꯦ ꯁꯤꯗꯤ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯍꯣꯏ ꯐꯕꯨꯗꯤ ꯐꯖꯔꯝꯒꯅꯤ ꯁꯤꯀ꯭ꯌꯣꯔꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯍꯥꯏꯁꯤꯗꯕꯨ ꯊꯣꯡꯅꯥꯎꯗꯩ ꯉꯛꯀ ꯍꯥꯏꯐꯦꯠꯇꯪꯒ ꯂꯤꯊꯣꯛꯑꯒ ꯌꯦꯡꯕ ꯌꯥꯕ ꯁꯨꯝ ꯂꯩ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯩ ꯋꯥꯈꯟꯅꯤꯀꯣꯁꯦ ꯑꯄꯪꯕ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯟꯅꯤ ꯑꯗꯣ ꯁꯤꯗꯤ ꯌꯥꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯋꯥꯠꯂꯦ ꯀꯃꯦꯟ ꯇꯧꯁꯟꯈ꯭ꯔꯣ ꯃꯇꯝꯁꯦ ꯀꯨꯏꯔꯕꯅꯤꯀꯣ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯄꯨꯡ ꯑꯅꯤ ꯐꯥꯖꯛꯀꯗꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯗꯨꯅꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯅꯣꯛꯏꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯍꯥꯏꯅ ꯃꯥꯅꯦ ꯔꯤꯌꯥꯁ ꯅꯨꯡꯉꯥꯏꯕꯅꯦ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯏꯁꯃꯥꯏꯜ ꯍꯥꯏꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯀꯥꯏꯟꯅꯦꯁꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯕꯁꯦ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯤ ꯃꯤꯅꯁꯨ ꯑꯩꯕꯨ ꯌꯦꯡꯉꯛꯏꯕ ꯃꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯦꯗꯅ ꯃꯁꯤ ꯑꯗꯩ ꯅꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯕ ꯊꯦꯔꯥꯄꯤ ꯑꯃꯁꯨ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯅꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯣꯛꯊꯣꯛꯀꯗꯕꯅꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯍꯥꯏꯁꯦ ꯅꯣꯛꯄꯁꯤ ꯁꯤꯁꯤꯡꯉꯦ ꯕ꯭ꯔꯣ ꯂꯥꯏꯐ ꯀꯩꯀꯩ ꯅꯨꯃꯤꯠꯇ ꯊꯥꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯆꯤꯡꯈꯩ ꯑꯩ ꯀꯩꯅꯣꯅꯤ ꯁꯇꯔꯗꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯊꯥꯏ ꯁꯇꯔꯗꯦ ꯁꯟꯗꯦ ꯅꯨꯃꯤꯠ ꯈꯛꯇꯅꯦ ꯑꯩꯅ ꯊꯥꯏꯁꯦ ꯋꯤꯀꯦꯟ ꯅꯨꯃꯤꯠꯇ ꯑꯇꯩ ꯃꯇꯝꯗ ꯊꯥꯗꯦ ꯑꯦꯟ ꯄꯤ ꯀꯄꯜ ꯅꯔꯦꯁ ꯑꯦꯟ ꯄ꯭रिꯌꯥꯡꯀꯥꯁꯨ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃ꯭ꯌꯨꯖꯤꯛ ꯃꯆꯤ ꯃꯆꯤ ꯌꯥꯎꯕꯗꯣ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯕꯁꯦ ꯌꯥꯏ ꯑꯃꯁꯨꯡ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯦ ꯌꯥꯏꯁꯤꯅ ꯀꯃꯥꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯀꯃꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯥꯏꯔꯒꯅ ꯌꯨꯇ꯭ꯌꯨꯕ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯁꯇꯨꯗꯤꯑꯣꯒꯨꯝꯕ ꯃꯣꯏꯒꯤꯀꯣ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯅ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯏꯁꯩ ꯑꯇꯣꯞꯄꯒꯨꯝꯕ ꯍꯥꯞꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥ ꯍꯦꯜꯂꯒꯗꯤ ꯀꯣꯄꯤꯔꯥꯏꯠꯁ ꯍꯥꯏꯅ ꯂꯥꯛꯏ ꯑꯗꯨꯅ ꯀꯣꯄꯤꯔꯥꯏꯠꯁ ꯂꯥꯛꯑꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯏꯁꯩꯀꯣ ꯏꯁꯩꯒꯁꯦ ꯃꯄꯨꯝ ꯃꯄꯨꯝ ꯄꯨꯂꯞ ꯄꯨꯂꯞ ꯚꯤꯗꯤꯑꯣꯒꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯍꯥꯞꯅꯩ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯅ ꯑꯗꯩꯗꯤ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯔ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯦꯝ ꯇꯧꯔꯨꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯇꯧꯕꯤꯗꯕꯒꯤ ꯐꯔꯤꯅꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯣꯄꯤꯔꯥꯏꯠ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯇ꯭ꯌꯨꯕꯅ ꯑꯗꯨꯝꯇ ꯑꯗꯨꯒꯤ ꯀꯣꯄꯤꯔꯥꯏꯠꯇꯣ ꯑꯗꯨꯝ 30 ꯁꯦꯀꯦꯟ ꯍꯦꯟꯕꯗ ꯌꯥꯗꯦꯕ ꯑꯗꯨꯅ ꯍꯥꯞꯀꯦ ꯍꯥꯏꯔꯒꯁꯨ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯣꯏꯗꯕꯅꯤ ꯈꯤꯡꯕ ꯌꯨꯝꯗ ꯑꯖ ꯑꯖ ꯌꯥꯝ ꯂꯩꯔꯛꯑꯅꯤ ꯀꯩ ꯍꯥꯏꯅꯣ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯕꯨꯛꯀꯤ ꯃꯅꯨꯡꯗ ꯀꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯃꯆꯟ ꯑꯣ ꯁꯤ ꯑꯦꯝꯒꯤ ꯃꯆꯟꯅꯨꯄꯤꯒ ꯐꯖꯕꯗꯨ ꯎꯁ ꯇꯤꯟꯒ ꯇꯥꯏ ꯍꯥꯏꯔꯤ ꯖꯥꯠ ꯖꯥꯠꯅꯤ ꯋꯥꯔꯤꯁꯦꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯇꯧꯔꯛꯏ ꯈꯤꯡꯕꯁꯨ ꯀꯣ ꯁꯤ ꯑꯦꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏ ꯃꯥꯜꯂꯦ ꯅꯣꯛꯄꯕꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯣ ꯅꯣꯛꯀꯦꯗ ꯍꯩ ꯍꯥꯏꯔꯤꯌꯦ ꯅꯣꯛꯀꯗꯕꯅꯤ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯅꯣꯛꯄꯁꯤꯅ ꯍꯛꯆꯥꯡꯗꯗꯤ ꯃꯌꯥꯝ ꯀꯥꯟꯅꯍꯜꯂꯦ ꯄꯩꯁꯥ ꯇꯤꯡꯗꯅ ꯀꯥꯟꯅꯍꯟꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯅꯣꯛꯇꯅ ꯀꯩꯗꯧ ꯅꯣꯛꯀꯅꯤ ꯅꯣꯛꯎ ꯃꯊꯣꯏ ꯍꯥꯏꯔꯤꯀꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯤꯚꯤꯛ ꯁꯦꯟꯁ ꯊꯣꯏꯕꯅ ꯍꯥꯏꯁꯦ ꯀꯩꯒꯤꯗꯅꯣ ꯑꯣ ꯋꯤꯁꯇꯨꯅꯤ ꯋꯤꯁ ꯑꯃꯈꯛꯇꯪ ꯅꯤꯌꯨ ꯍꯥꯏꯔꯒꯗꯤ ꯀꯩ ꯋꯤꯁ ꯅꯤꯒꯅꯤ ꯍꯥꯏꯗꯨꯅꯦꯕ ꯏꯇꯥꯎꯒꯤꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯤꯝꯁ ꯑꯃꯈꯛꯇ ꯎꯈꯤꯌꯦ ꯂꯥꯏꯁꯤꯅ ꯍꯥꯏꯕ ꯅꯪꯅ ꯄꯥꯝꯖꯕ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯕ ꯋꯤꯁ ꯑꯃꯈꯛ ꯍꯥꯏꯌꯨ ꯁꯤꯅꯦꯕ
ꯃꯤꯟꯁꯇꯨ ꯊꯦꯡꯅꯔꯝꯕꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯕ ꯋꯤꯁ ꯑꯃꯈꯛ ꯍꯥꯏꯌꯨꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯊꯥ ꯂꯩꯕꯥꯛ ꯐꯥꯎꯗ ꯀꯩꯔꯥꯛ ꯊꯥꯔꯒ ꯀꯥꯕ ꯌꯥꯕ ꯀꯩꯔꯥꯛ ꯑꯝꯇꯪ ꯂꯦꯗꯔ ꯑꯝꯇꯪ ꯁꯦꯝꯕꯤꯌꯨꯁꯤꯅꯦꯕ ꯑꯩꯁ ꯅꯪꯒꯤꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯏꯝꯄꯣꯁꯤꯕꯜ ꯚꯦꯔꯤ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯑꯃꯒ ꯅꯤꯌꯨꯁꯤꯅꯦ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯅꯤꯌꯨꯁꯤꯅꯦ ꯇꯨ ꯂꯦꯠ ꯃꯤ ꯑꯟꯗꯔꯁꯇꯦꯟ ꯀꯔꯤ ꯋꯨꯃꯟꯁ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤꯒꯦꯁꯦ ꯈꯪꯕ ꯉꯝꯕ ꯄꯤꯟꯕꯤꯌꯨ ꯁꯤꯅꯦꯕ ꯑꯁ ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯒꯤ ꯀꯩꯔꯥꯛ ꯊꯋꯥꯏꯗꯣ ꯁꯅꯥꯒꯤꯅ ꯁꯥꯎꯔꯥ ꯂꯥꯏꯅ ꯍꯪꯉꯦ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯋꯤꯁ ꯑꯃ ꯑꯣꯏꯔꯦ ꯈꯤꯇꯪ ꯑꯣꯏꯊꯣꯛꯄꯗꯗꯤ ꯈꯔ ꯋꯥꯔꯅꯤ ꯖꯤꯟꯅꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯤꯁ ꯑꯃ ꯑꯣꯏꯔꯦ ꯅꯪꯒꯤꯗꯣ ꯁꯛꯊꯤꯕ ꯅꯪ ꯅꯣꯏ ꯅꯣꯛꯀꯦ ꯑꯗꯣ ꯀꯔꯤꯅꯣ ꯔꯤꯌꯥꯁ ꯈꯛ ꯍꯥꯏ ꯌꯥꯕꯗꯣ ꯁꯛꯊꯤꯕ ꯑꯃꯨꯛ ꯅꯞꯄꯤꯁꯤꯕꯨ ꯍꯥꯏꯔꯤꯌꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯃꯥꯏꯅ 30 ꯁꯦꯀꯦꯟꯗꯩ ꯍꯦꯜꯍꯟꯒꯅꯨ ꯀꯣꯏꯅꯔꯤꯉꯩꯗꯒ ꯀꯩ ꯍꯥꯏꯅꯣ ꯇꯥꯡꯕ ꯂꯝꯁꯤꯗꯤ ꯏꯃꯧ 62 ꯄꯣꯏꯟꯗꯒꯤ ꯀꯌꯥꯅꯣ ꯀꯣꯏꯔꯦꯡꯒꯩ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯀꯣꯏꯔꯦꯡꯒꯩ ꯏꯁꯄꯦꯂꯤꯡꯁꯤꯅꯅꯤꯀꯣ ꯈꯤꯡꯕ ꯂꯋꯥꯡꯅ ꯀꯣꯏꯔꯦꯡꯒꯩꯗꯒ ꯇꯥꯡꯕ ꯂꯝꯁꯤꯗꯤ ꯌꯥꯗ꯭ꯔꯤ ꯃꯥꯏ 62 ꯄꯣꯏꯟꯗ ꯀꯌꯥꯅꯣ ꯍꯪꯕ ꯑꯩꯅ ꯀꯔꯣꯔ 2ꯗꯒꯤ ꯂꯤꯁꯤꯡ 10 ꯇꯥꯏ ꯍꯥꯏꯁꯤꯅꯦ ꯂꯣꯏꯔꯦꯅꯦ ꯂꯧꯈꯥꯏ ꯀꯩꯅꯣ ꯂꯧ ꯃꯔꯥꯛ ꯍꯥꯏꯇꯥꯔꯦ ꯂꯧꯔꯥꯛ ꯑꯃꯨꯛ ꯆꯥꯎꯕꯗꯨꯗ ꯂꯨꯄꯥ ꯀꯔꯣꯔ 2 ꯍꯦꯜꯂꯕ ꯀꯣꯏꯔꯦꯡꯒꯩꯗ ꯍꯣꯏ ꯇꯥꯡꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯁꯦ ꯀꯣꯏꯔꯦꯡꯒꯩꯔꯣꯝꯁꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯏꯠꯇ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯁꯤꯡ ꯉꯁꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯩ ꯀꯩꯗꯒꯤ ꯑꯗꯩꯗꯤ ꯍꯥꯏ ꯀꯣꯔꯠꯀꯨꯝꯕ ꯑꯗꯨꯝ ꯁꯥꯏꯠꯇꯨꯗ ꯂꯣꯏꯅ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯡꯒꯣꯜ ꯑꯗꯨꯋꯥꯏꯗ ꯂꯣꯏ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯇꯝꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯂꯝꯅ ꯑꯗꯨꯝ ꯂꯩ ꯂꯝꯗꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯀꯗꯧꯕ ꯉꯥꯛꯇꯅꯦ ꯃꯊꯣꯏꯅ ꯀꯟꯅ ꯅꯣꯛꯏ ꯃꯁꯤ ꯅꯣꯛꯏꯁꯦ ꯀꯔꯝꯕ ꯀꯔꯤ ꯃꯇꯥꯡꯗ ꯅꯣꯛꯏꯅꯣꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯝ ꯇꯥꯡꯕꯩ ꯋꯥꯁꯤꯗꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯦꯇꯅꯦ ꯃꯥꯅꯦ ꯂꯝ ꯇꯥꯡꯕꯩ ꯋꯥꯁꯤꯗꯤ ꯃꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯂꯝꯗꯤ ꯆꯥꯎꯈꯠꯂꯛꯄ ꯅꯠꯇꯦ ꯂꯝꯗꯤ ꯄꯥꯛꯊꯣꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯇꯥꯡꯕꯗꯤ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯀꯦꯇꯅꯦ ꯁꯥꯔꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯔꯕꯅꯣ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ 62 ꯄꯣꯏꯟꯁꯤꯗꯩꯁꯦ 12 ꯂꯥꯛꯇꯅꯦ ꯈꯟꯕꯁꯦ ꯌꯥꯏ ꯈꯤꯡꯕ ꯀꯩ ꯂꯝꯗꯅꯣ ꯍꯧꯖꯤꯛ 12 ꯂꯥꯛꯁ ꯍꯥꯏꯁꯦ 62 ꯄꯣꯏꯟꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯃꯃꯜ ꯑꯃ ꯑꯣꯏꯔꯤꯀꯣ ꯌꯥꯝ ꯇꯥꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯣꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯎ ꯇꯨ ꯑꯟꯗꯔꯁꯇꯦꯟ ꯒꯔꯜꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯡꯇꯣꯛꯎꯔꯀꯥꯟꯗ ꯑꯥꯏ ꯗꯣꯟ ꯍꯦꯞ ꯑꯥꯏꯗꯤꯌꯥ ꯊꯥꯔꯝꯕꯗꯣ ꯍꯥꯏ ꯍꯣꯏ ꯂꯥꯏꯔꯤꯛꯇꯨꯗ ꯃꯅꯨꯡꯗꯨꯗ ꯑꯥꯏ ꯗꯣꯟ ꯍꯦꯞ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯊꯥꯔꯝꯃꯤꯕ ꯌꯥꯏ ꯑꯗꯨꯁꯨ ꯇꯨ ꯑꯟꯗꯔꯁꯇꯦꯟ ꯒꯔꯜꯁ ꯍꯥꯏꯁꯦ ꯑꯗꯨꯕꯨꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯋꯥ ꯌꯥꯝ ꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯨꯡꯗ ꯑꯩꯈꯣꯏꯅ ꯊꯝꯒꯦꯕ ꯋꯥꯁꯦ ꯂꯣꯠꯄ ꯉꯝꯕ ꯃꯤꯁꯦ ꯈꯔ ꯈꯛꯇꯅꯦꯕ ꯇꯥꯡꯕꯅꯦꯕꯀꯣ ꯄꯥꯛꯇꯤ ꯂꯩꯇꯕꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯋꯥꯁꯦ ꯇꯝꯊꯣꯛꯑꯦ ꯍꯥꯏꯗꯤ ꯑꯩꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯩꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯗ ꯑꯗꯨꯝ ꯂꯤꯊꯣꯛꯏꯗꯅꯀꯣ ꯑꯗꯨ ꯅꯨꯄꯤꯗꯤꯅꯦ ꯃꯣꯏꯅ ꯂꯤꯊꯣꯛꯑꯔꯣꯏꯒꯦ ꯂꯣꯠꯂꯒꯦꯅ ꯈꯟꯕ ꯋꯥꯁꯦ ꯁꯨꯡꯂꯤ ꯂꯤꯊꯣꯛꯇꯕ ꯀꯅꯥꯝꯇ ꯃꯆꯤꯟꯗꯒꯤ ꯄꯟꯗꯕ ꯉꯝꯃꯦꯕ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯅ ꯀꯃꯦꯟ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯤꯁꯤꯗ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟ ꯃꯇꯝꯗ ꯃꯍꯥꯚꯥꯔꯠꯀꯤ ꯃꯇꯝꯁꯤꯗ ꯀꯨꯟꯇꯤꯅ ꯃꯥꯒꯤ ꯃꯆꯥ ꯀꯔꯅꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯅ ꯆꯍꯤ ꯀꯌꯥ ꯂꯣꯠꯂꯒ ꯊꯝꯕ ꯂꯥꯁꯇ ꯂꯥꯟꯁꯦ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯆꯥꯅꯦꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯨꯗꯀꯣ ꯑꯗꯣ ꯑꯔꯖꯨꯟꯅ ꯌꯨꯙꯤꯁꯇ꯭ꯔꯤꯅ ꯃꯣꯏꯅ ꯁꯥꯞ ꯇꯧꯔꯝꯃꯦꯕ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯈꯣꯏꯒꯤ ꯅꯕꯨꯛꯇ ꯋꯥ ꯂꯣꯜꯂ ꯊꯝꯕ ꯉꯝꯗꯕ ꯑꯣꯏꯌꯣꯅ ꯃꯣꯏꯅ ꯊꯝꯒꯦ ꯈꯜꯂꯒꯗꯤ ꯌꯥꯝ ꯉꯝꯕ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯉꯝꯗꯕ ꯑꯣꯏꯌꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯌꯥꯔꯦ ꯐꯤꯂꯣꯁꯣꯐꯤ ꯌꯥꯝ ꯁꯥꯔꯅꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏ ꯁꯥꯕ ꯅꯠꯇꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯀꯃꯦꯟꯗꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯈꯨꯝꯁꯦ ꯍꯦꯛꯇ ꯑꯩ ꯀꯣꯛꯁꯤꯗ ꯑꯂꯥꯛ ꯑꯂꯥꯛꯄꯅꯦ ꯑꯩꯅ ꯈꯨꯝꯃꯤꯁꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯇꯪꯅ ꯄꯩꯁꯥ ꯄꯥꯏꯕ ꯊꯕꯛ ꯇꯧꯕꯗ ꯂꯩꯇꯦ ꯂꯩꯕ ꯀꯩ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯅꯨꯄꯤꯇꯪꯅ ꯄꯩꯁꯥ ꯄꯥꯏꯕ ꯊꯕꯛ ꯇꯧꯕꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯂꯩꯀꯣ ꯍꯥꯏꯌꯦ ꯑꯣ ꯁꯥꯔ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯁꯤꯗꯤ ꯀꯩꯅꯣ ꯁꯪꯁꯥꯔꯒꯤ ꯍꯧꯅ ꯆꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯅꯤꯡꯖꯕ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯊꯨꯡꯗꯕ
ꯑꯗꯨꯒ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯕ ꯚꯦꯂꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯅ ꯍꯦꯛꯇ ꯂꯩꯕ ꯄꯣꯠ ꯂꯧꯕ ꯄꯣꯠ ꯑꯃꯅ ꯍꯦꯛꯇ ꯑꯩꯕꯨ ꯍꯦꯛ ꯌꯥꯝꯅ ꯂꯧꯕꯤꯔꯝꯕ ꯑꯁꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯇꯧꯔꯝꯃꯦ ꯃꯁꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯚꯦꯂꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯁꯨ ꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯑꯣꯏꯅ ꯎꯕꯁꯨ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯜ ꯌꯥꯝ ꯂꯩꯕ ꯑꯣꯏꯅ ꯃꯥꯟꯕ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯖꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯇꯗꯤ ꯃꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯔꯤꯅꯦ ꯁꯪꯁꯥꯔꯗ ꯌꯥꯝꯈ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦꯅ ꯈꯜꯂꯤꯕ ꯃꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯠꯇꯗꯤ ꯊꯤ ꯍꯥꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯃꯥꯟꯗꯦ ꯃꯊꯣꯏ ꯍꯥꯏꯔꯤꯌꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯒꯅꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯍꯛꯆꯥꯡ ꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯟꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯦꯜ ꯏꯁ ꯋꯦꯜꯊ ꯍꯥꯏꯗꯅ ꯍꯥꯏꯅꯩꯗꯣꯀꯣ ꯑꯗꯣ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯥꯏꯔꯒꯁꯨ ꯂꯨꯄꯥ ꯀꯔꯣꯔꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯅꯥꯔꯒ ꯂꯩꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯑꯩ ꯂꯨꯄꯥ ꯀꯔꯣꯔ ꯀꯔꯣꯔ ꯄꯤꯒꯦ ꯑꯩ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯗꯣꯂꯔꯗ ꯄꯤꯒꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯍꯜꯂꯨ ꯍꯥꯏꯔꯒꯁꯨ ꯐꯍꯟꯕ ꯉꯝꯗꯕ ꯂꯥꯏꯅꯥ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯝꯃꯦ ꯍꯛꯆꯥꯡ ꯐꯔꯗꯤ ꯅꯥꯗ꯭ꯔꯗꯤ ꯁꯦꯟꯗꯤ ꯄꯩꯁꯥꯗꯤ ꯑꯃꯨꯛ ꯇꯥꯜꯂꯁꯨ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯟ ꯇꯥꯟꯕ ꯑꯁꯤ ꯌꯥꯝꯗꯤ ꯋꯥꯕ ꯊꯕꯛꯅꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯍꯣꯡꯂꯁꯦ ꯑꯩ ꯍꯣꯡꯉ ꯂꯞꯒꯨꯔꯨ ꯑꯣꯟꯊꯣꯛꯄꯅ ꯐꯗꯣꯏꯔꯥ ꯀꯝ ꯇꯧꯔꯦ ꯍꯣ ꯀꯥꯗꯕ ꯂꯩꯒꯦ ꯇꯥꯆꯧ ꯍꯥꯏꯔꯤ ꯐꯖꯔꯤ ꯃꯤꯡꯁꯤꯗꯤ ꯆꯦꯟꯅꯦꯜ ꯃꯃꯤꯡ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯍꯣꯏ ꯁꯥꯔ ꯆꯨꯝꯃꯦ ꯅꯨꯄꯤ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥ ꯂꯣꯠꯄ ꯉꯝꯗꯦ ꯃꯤꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯈ꯭ꯔꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯤ ꯖꯤꯕꯤ ꯐꯤꯂꯣꯁꯣꯐꯤ ꯀꯣꯟꯅ ꯊꯣꯜꯂꯁꯦ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯅꯦ ꯂꯝꯒꯨꯔꯨ ꯑꯣꯏꯅ ꯊꯣꯜꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯔꯤ ꯂꯥꯁꯇ ꯑꯃ ꯊꯞꯆꯜꯂꯛꯏꯦ ꯇꯥꯃꯣ ꯊꯧꯔꯥꯅꯤ ꯍꯥꯏꯅ ꯇꯧꯕ ꯑꯝꯅ ꯑꯅꯥ ꯑꯌꯦꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯍꯥꯏꯁꯦ ꯃꯅꯤꯡꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯅ ꯁꯨꯝ ꯇꯞꯁꯜꯂꯛꯏ ꯃꯥꯏꯁꯤꯁꯨ ꯌꯥꯔꯤ ꯑꯗꯨꯝ ꯀꯣ ꯍꯤꯡꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯅ ꯁꯣꯔꯠꯀꯠꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯥꯟꯅꯒꯤ ꯃꯦꯁꯦꯁ ꯊꯥꯕꯗ ꯃꯃꯥꯡꯉꯩꯗ ꯐꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯤꯄꯦꯗꯀꯤ ꯐꯣꯟ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯋꯥꯔꯗꯠꯇꯣ 110 ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯅꯤ ꯑꯜꯐꯥꯕꯦꯠꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯍꯦꯟꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯅ ꯇꯦꯟꯅ ꯑꯗꯨꯐꯥꯎꯒꯤ ꯃꯦꯁꯦꯁ ꯋꯥꯟ ꯄꯦꯖꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯂꯣꯏ ꯆꯟꯅꯕ ꯍꯥꯏꯅ ꯁꯣꯔꯠꯀꯠꯇ ꯀꯔꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏ ꯀꯥꯏꯗꯣ ꯋꯥꯏ ꯀꯥꯏꯗ ꯋꯥꯏ ꯁꯨꯞꯅꯇꯒꯤ ꯋꯥꯏ ꯈꯛꯇꯪ ꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯋꯥꯠ ꯀꯥꯏꯗ ꯁꯝꯖꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯇꯧꯅꯔꯤꯌꯦ ꯀꯦ ꯑꯦꯝ ꯁꯤ ꯀꯥꯏꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯉꯥꯎꯗꯅꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯣ ꯂꯥꯁꯇ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯅꯤ ꯃꯌꯥꯝ ꯄꯨꯊꯣꯛꯅꯔꯤꯁꯦ ꯌꯥꯝ ꯐꯩ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯅꯦ ꯅꯨꯄꯥꯗ ꯑꯐꯕ ꯍꯥꯏꯁꯦ ꯕꯠ ꯌꯨ ꯈꯔ ꯊꯛꯆꯩ ꯆꯨꯔꯨꯞ ꯈꯔ ꯊꯛꯆꯩ ꯃꯥꯅꯦ ꯑꯐꯕꯅꯦ ꯑꯗꯨꯝ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ ꯌꯨ ꯈꯔ ꯊꯛꯄ ꯆꯨꯔꯨꯞ ꯈꯔ ꯊꯛꯄꯗꯣ ꯑꯗꯨ ꯐꯩ ꯑꯗꯨꯗꯩ ꯑꯍꯦꯟꯕꯗꯤ ꯇꯧꯔꯨꯅꯨꯀꯣ ꯃꯤ ꯈ꯭ꯋꯥꯏ ꯇꯧꯅꯗꯕ ꯌꯥꯝ ꯁꯥꯊꯤ ꯁꯥꯊꯤꯕ ꯂꯩ ꯑꯗꯨꯒ ꯇꯧꯁꯜꯂꯨꯔꯗꯤ ꯃꯗꯨ ꯐꯕꯗ ꯈꯤꯇꯪ ꯆꯤꯡꯕ ꯋꯥꯠꯂꯅꯤ ꯑꯩꯗꯤ ꯀꯦ ꯑꯦꯝ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯜꯂꯝꯃꯤꯅꯦ ꯉꯁꯥꯏꯗꯤ ꯍꯥꯏꯅꯤ ꯑꯗꯨꯅꯦ ꯀꯦ ꯑꯦꯝ ꯁꯤꯒꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯔꯤꯅꯣ ꯁꯤꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯣꯏꯁꯦ ꯑꯁꯤ ꯀꯩꯅꯣꯅꯦ ꯏꯕ ꯊꯨꯅ ꯏꯕꯁꯨ ꯌꯥꯅꯕ ꯁꯣꯔꯠꯇ ꯁꯠ ꯁꯠ ꯏꯕꯁꯨ ꯌꯥꯅꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏ ꯍꯩꯖꯕꯤꯅꯤ ꯄꯨꯊꯣꯛꯅꯔꯛꯏꯁꯦ ꯃꯊꯣꯏ ꯏꯔꯣꯜꯂꯦ ꯉꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤꯌꯦ ꯑꯁ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯇꯕꯗꯤ ꯅꯠꯇ꯭ꯔꯤꯅꯦ ꯏꯔꯣꯟꯕꯗꯨ ꯈꯇꯪ ꯐꯥꯎꯗ ꯑꯗꯨꯝ ꯌꯥꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯅ ꯏꯔꯣꯟꯕ ꯍꯥꯏꯁꯦ ꯃꯤꯗꯤ ꯌꯥꯝ ꯄꯥꯝꯖꯅ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯉꯥꯃꯨꯛ ꯌꯧꯁꯜꯂꯛꯑꯒꯗꯤ ꯑꯗꯣ ꯑꯗꯨꯝ ꯆꯟꯅꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯔꯠꯁꯦ ꯈꯔ ꯈꯪꯖꯕꯅꯦ ꯑꯩꯁꯨ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏ ꯈꯤꯡꯕ ꯐꯣꯟ ꯈꯞꯄꯝꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯦ ꯍꯥꯏꯔꯤ ꯑꯣꯏꯕꯅ
ꯑꯁ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯀꯨꯏꯗꯤ ꯌꯥꯝ ꯀꯨꯏꯔꯦꯍꯦ ꯄꯨꯡ ꯑꯅꯤ ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯄꯨꯡ 8ꯗꯩ ꯊꯥꯕꯅꯦ ꯄꯨꯡ 12 ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯉꯥꯏꯍꯥꯛ ꯁꯥꯕꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯁꯟꯅꯕꯗꯤ ꯇꯧꯔꯒꯦ ꯆꯥꯔꯦ ꯊꯣꯏꯕ ꯍꯣꯜ ꯀꯥꯞꯄꯝꯗ꯭ꯔꯤ ꯑꯗꯨꯝ ꯐꯔꯕꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯉꯁꯥꯏꯗꯤ ꯅꯪ ꯍꯥꯏꯗꯣ ꯃꯥꯅꯦ ꯆꯨꯔꯨꯛꯀ ꯌꯨꯒꯗꯨꯗꯤ ꯌꯥꯝꯅ ꯅꯤꯁꯥꯕꯨ ꯆꯤꯡꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯁꯥ ꯑꯍꯟꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯎꯗꯤ ꯌꯥꯝ ꯎꯔꯦ ꯂꯧꯕ ꯆꯠꯃꯤꯟꯅꯕ ꯀꯣꯟꯇꯥꯟ ꯇꯥꯟꯕꯤꯗꯅꯦ ꯍꯥꯏꯌꯦ ꯈꯤꯡꯕꯅ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯦ ꯑꯦꯝ ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯪꯉꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕꯅꯦ ꯍꯥꯏꯔꯒ ꯑꯣ 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 ꯇꯤ ꯑꯦꯐ ꯆꯥꯔꯦ ꯀꯩ ꯍꯥꯏꯅꯣ ꯇꯣꯔꯕꯣꯠ ꯆꯧ ꯍꯥꯏꯗꯣ ꯍꯥꯏꯌꯣ ꯑꯍꯤꯡꯕ ꯊꯋꯥꯏ ꯍꯥꯏꯅ ꯎꯗ ꯀꯨꯏꯔꯦ ꯁꯥꯔ ꯍꯥꯏ ꯍꯣꯏ ꯀꯨꯏꯔꯦ ꯑꯩꯁꯨ ꯃꯃꯥꯡꯒꯤ ꯃꯌꯥꯝ ꯑꯃ ꯍꯞꯇꯥ ꯃꯌꯥꯝ ꯑꯃꯗ ꯂꯥꯏꯚ ꯇꯧꯕꯗ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕ ꯎꯈꯤꯗ꯭ꯔꯦ ꯉꯁꯤꯃꯨꯛ ꯊꯦꯡꯅꯔꯦ ꯌꯥꯝ ꯐꯔꯦ ꯃꯌꯥꯝ ꯉꯁꯤ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯅꯤ ꯍꯥꯏꯒꯦ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ 13:50 ꯀꯌꯥꯗꯅꯣ ꯂꯣꯏꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯀꯅꯥꯅꯅꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯆꯦꯅꯦꯜꯗꯔ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯏ ꯍꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯄꯣꯊꯥꯔꯣ ꯄꯨꯡ 12 ꯍꯦꯜꯂꯦ ꯊꯦꯡꯉꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯁꯤꯜꯂꯗꯝꯅꯤ ꯈꯤꯡꯕꯅ ꯕ꯭ꯔꯣꯁꯦ ꯀꯥꯏꯗ ꯂꯩꯅꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏ ꯈꯤꯡꯕꯁꯦ ꯑꯩ ꯍꯥꯏꯗꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯁꯦ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯤ ꯈꯤꯡꯕ ꯁꯦꯝꯕꯤꯒꯦ ꯁꯦꯝꯕꯤꯒꯦ ꯁꯣꯏꯗꯅ ꯑꯃ ꯑꯩꯅ ꯈꯪꯕ ꯑꯐꯕ ꯂꯩꯔꯗꯤ ꯁꯣꯏ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯄꯥꯛꯇꯤ ꯊꯦꯡꯅꯒꯟꯗꯧ ꯃꯥꯟꯗꯦꯀꯣ ꯑꯩꯗꯤ ꯀꯌꯥ ꯀꯟꯅ ꯅꯨꯄꯤꯒꯤꯁꯦ ꯀꯌꯥ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯟꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯤꯡꯅꯕ ꯇꯟꯖꯥ ꯆꯥꯕ ꯂꯩꯔꯗꯤ ꯁꯣꯏ ꯍꯥꯏꯔꯛꯀꯦ ꯅꯪ ꯉꯥꯏ ꯈꯔ ꯀꯟ ꯇꯥꯔꯦ ꯈꯔ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯦꯛꯇ ꯐꯠ ꯍꯦꯛꯇꯗꯤ ꯑꯣꯏꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔ ꯍꯦꯝꯆꯥꯟꯗ ꯁꯔꯀꯥꯔ ꯑꯝꯇꯪ ꯄꯥꯏꯖꯒꯦ ꯍꯥꯏꯅ ꯅꯤꯅꯦ ꯍꯥꯏꯔꯤꯌꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯃꯁꯤ ꯀꯩꯅꯣꯅꯦ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯅꯠꯇꯦꯀꯣ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯐꯧꯗ ꯈꯟꯕ ꯌꯥꯎꯋꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗꯒ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯅꯤꯄꯨꯔꯗꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯝꯇꯪ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯁꯦ ꯃꯤꯅꯤꯁꯇꯔꯒꯁꯦ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯐꯩ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯋꯤꯁꯇꯨꯁꯨ ꯊꯕꯛ ꯇꯧꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯌꯦ ꯈꯤꯡꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯂꯩꯇ꯭ꯔꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯃ ꯀꯩꯅꯣ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯍꯥꯏꯔꯛꯑꯒꯦ
ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯇꯟꯊꯔꯛꯑꯕ ꯅꯠꯇ꯭ꯔꯒ ꯐꯃꯨꯡꯗꯒꯤ ꯁꯨꯝ ꯌꯦꯡꯕꯗ ꯂꯣꯡꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯖꯥꯠꯂꯥ ꯎꯏꯔꯕ ꯖꯥꯠꯂꯥ ꯀꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯩꯗꯤ ꯖꯦꯁꯤꯕꯤ ꯆꯥꯝꯃꯒꯤ ꯃꯊꯛ ꯆꯥꯝꯃ ꯄ꯭ꯂꯁ ꯇꯥꯇꯥ ꯆꯥꯝꯃ ꯂꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯌꯦ ꯌꯥꯏ ꯈꯤꯡꯕ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯌꯣ ꯑꯗꯨ ꯉꯝꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯃꯤ ꯊꯕꯛ ꯄꯤꯗꯣꯏꯁꯦ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯐꯕꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯖꯦ ꯁꯤ ꯕꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯝꯃ ꯑꯃꯅꯦ ꯇꯥꯇꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯝꯃ ꯑꯃꯅꯦ ꯅꯪ ꯊꯕꯛ ꯄꯤꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯃꯤ ꯆꯥꯝꯃ ꯆꯅꯤ ꯑꯃꯅꯦ ꯑꯗꯨꯑꯣꯏꯗꯤ ꯅꯪꯅ ꯇꯣꯝꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯆꯥꯝꯃꯔꯤ ꯊꯕꯛ ꯄꯤꯈꯠꯂꯛꯑꯒꯗꯤ ꯅꯪꯁꯦ ꯑꯐꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯦ ꯑꯗꯨꯅ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤꯁꯨ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯕꯁꯦ ꯑꯗꯣ ꯈꯤꯡꯕꯗꯤ ꯑꯗꯨ ꯈꯜꯂꯒ ꯍꯥꯏꯔꯛꯄꯗꯤ ꯃꯥꯟꯗꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨ ꯈꯜꯂꯒ ꯍꯥꯏꯔꯛꯄꯗꯤ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦ ꯈꯤꯡꯕꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯪꯉꯦ ꯑꯩ ꯃꯥꯜꯂꯦ ꯊꯥꯗꯣꯛꯏ ꯃꯪꯉꯝꯃꯅꯤ ꯄꯨꯡꯁꯨ ꯌꯥꯗ꯭ꯔꯦ ꯀꯣ ꯊꯥꯗꯣꯛꯏꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥꯁꯨ ꯁꯣꯏꯅ ꯃꯪꯕꯀꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯗ꯭ꯔꯕ ꯄꯣꯠꯅꯤ ꯑꯁꯦꯡꯕ ꯈꯜꯂꯦ ꯑꯩꯒ ꯇꯤꯟꯅꯕ ꯃꯤꯁꯤꯡꯗꯁꯨ ꯍꯥꯏꯌꯦ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏ ꯖꯦ ꯁꯤ ꯕꯤ ꯆꯥꯝꯃ ꯆꯅꯤ ꯂꯣꯏꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯖꯦ ꯁꯤ ꯕꯤ ꯂꯣꯏꯔꯒ ꯃꯤ ꯊꯕꯛ ꯄꯤꯒꯦꯅ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯝꯕ ꯂꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯦꯅ ꯈꯜꯂꯤꯔꯥ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯂꯥꯏꯔꯕ ꯑꯅꯥꯒꯨꯝꯕ ꯑꯃꯝꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯇꯤꯛ ꯃꯪꯉꯦ ꯑꯩ ꯍꯥꯏ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯏꯕꯨꯡ ꯀꯃꯦꯟ ꯆꯨꯝꯅ ꯄꯥꯎꯀꯣ ꯍꯥꯏ ꯀꯔꯤ ꯂꯥꯟꯅ ꯄꯥꯈꯤꯕ ꯌꯥꯎꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯑꯩꯗꯤ ꯃꯄꯥꯟꯗ ꯌꯦꯡꯕꯗꯁꯨ ꯃꯤꯅ ꯊꯥꯕꯤꯔꯛꯑꯦ ꯌꯥꯝ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯎꯒꯦ ꯐꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯀꯅꯥꯝꯇꯁꯨ ꯊꯥꯕꯤꯔꯛꯇꯦ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ ꯀꯃꯦꯟꯗꯁꯨ ꯊꯥꯔꯛꯄꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯕ ꯅꯦꯅꯦ ꯊꯥꯗꯣꯛ ꯏꯕꯥꯏꯅ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏ ꯍꯥꯏꯕꯅꯦ ꯃꯥꯒꯤꯁꯦ ꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯃꯝꯃꯦ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯉꯁꯥꯏꯒꯤ ꯊꯥꯗꯣ ꯃꯆꯤꯠ ꯃꯆꯦꯠ ꯃꯝꯕꯗꯣ ꯍꯣꯏ ꯉꯁꯥꯏꯒꯤ ꯃꯄꯨꯝ ꯃꯄꯥ ꯍꯣꯜ ꯂꯥꯛꯁꯟꯕ ꯃꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩꯗꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯁꯨꯝ ꯊꯥꯗꯣꯔꯛꯀꯗꯣꯏꯅꯤꯗꯅꯀꯣ ꯏꯚꯦꯟꯅꯤꯡ ꯅꯤꯡꯊꯧꯖꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯊꯥꯗꯨꯕꯨ ꯉꯥꯡꯒꯅꯤ ꯍꯥꯏꯗꯣ ꯉꯥꯡꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯌꯦꯡꯉꯨꯗ꯭ꯔꯃꯤꯅ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯕ ꯊꯥꯗꯣꯛꯏ ꯀꯅꯥ ꯀꯅꯥꯅೋ ꯌꯦꯡꯉꯨꯕꯁꯤꯡꯗꯣ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯊꯥꯗꯨꯕꯨ ꯉꯥꯡꯒꯅꯤ ꯍꯥꯏꯗꯣ ꯉꯥꯡꯕ ꯖꯥꯠꯂꯥ ꯉꯥꯡꯉꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯊꯦꯡꯅꯕꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯦꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯉꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯑꯇꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯉꯩꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯃꯉꯥꯜ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯂꯣꯏ ꯁꯣꯏ ꯅꯣꯏ ꯉꯥꯡꯂꯤꯗꯣ ꯑꯩꯁꯦ ꯂꯥꯏꯐꯇꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯊꯣꯛꯑꯦ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯣ ꯑꯩꯗꯤ ꯅꯪ ꯊꯥ ꯌꯦꯡꯕ ꯆꯠꯂꯨꯕꯒꯤ ꯃꯇꯤꯛ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯅꯪꯒꯤ ꯂꯥꯏꯐꯇꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯥꯡꯉꯨꯕ ꯑꯣꯏꯔꯦ ꯑꯗꯨ ꯋꯥꯔꯤꯁꯦ ꯃꯄꯨꯡ ꯈꯪꯗꯕꯅꯤ ꯅꯪꯅꯦ ꯂꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯂꯥꯟꯕ ꯅꯠꯇꯦꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯄꯨꯡ 12:30 ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯇꯥꯒꯗꯧꯕ ꯃꯤꯅꯤꯠ 10 ꯈꯔ ꯍꯦꯟꯅꯗꯤ ꯋꯥꯠꯂꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯈꯪꯍꯟꯖꯔꯤꯁꯦ ꯃꯇꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯐꯠ ꯂꯥꯎ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯅꯕ ꯑꯩ ꯉꯁꯤꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯅꯝꯍꯧꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯇꯝ ꯂꯧꯖꯒꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡ ꯑꯩꯁꯨ ꯌꯦꯡꯗꯦ ꯈꯪꯗꯦ ꯕꯦꯔꯣꯅ ꯊꯥꯔꯛꯑꯦ ꯚꯤꯗꯤꯑꯣꯒ
ꯐꯣꯇꯣꯒ ꯍꯥꯏ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯅꯝꯕ ꯑꯗꯨꯁꯨ ꯃꯇꯝꯁꯨ ꯍꯧꯖꯤꯛ ꯅꯝꯒꯦ ꯍꯥꯏꯔꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯁꯨ ꯎꯔꯔꯣꯏ ꯅꯣꯡ ꯃꯪꯉꯦ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯑꯗꯨꯅ ꯌꯦꯡꯁꯨ ꯌꯦꯡꯗ꯭ꯔꯦ ꯂꯥꯏꯞ ꯇꯧ ꯂꯩꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯔꯥꯅꯦ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯃꯥꯅ ꯂꯥꯏꯞ ꯏꯁꯇꯤꯛꯀꯤ ꯃꯇꯦꯛ ꯃꯇꯦꯛ ꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯈꯪꯗꯕꯒꯤꯅꯦ ꯅꯦꯅꯦ ꯊꯥꯗꯣꯏꯁꯦ ꯂꯛꯅꯔꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯩꯅꯣ ꯏꯠꯁ ꯄꯤꯌꯨꯁ ꯍꯥꯏ ꯍꯦꯜꯂꯣ ꯄꯤꯌꯨꯁ thank you Piyush where are you from orang mana Jul Kifi Heba where are you from I am from Manipur and you are from yes I know Piyush I came to know that you are from India because this is Indian name. ꯇꯨꯝꯕꯅ ꯐꯔꯅꯤ ꯒꯨꯗ ꯅꯥꯏꯠ everybody evening ꯊꯧꯖꯝꯅ 12K ꯑꯣꯏꯁꯨ ꯌꯥꯏꯍꯦ ꯏꯂꯤꯌꯥꯟ ꯀꯤꯡꯅ ꯑꯣꯞꯄꯣꯗ 10K ꯐꯥꯎꯗ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥ ꯈꯔ ꯐꯗꯧꯕ ꯑꯦꯂꯤꯌꯟ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯅ ꯇꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯦꯝꯃꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯦꯃꯥꯖꯣꯟꯒꯤ ꯒ꯭ꯔꯤꯛ ꯏꯟꯗꯤꯌꯥ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯐꯣꯟ ꯂꯩꯕ ꯌꯥꯕ ꯀꯩ ꯀꯩ ꯂꯩꯒꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯕ꯭ꯔꯥꯟꯒꯤꯗꯣ ꯃꯃꯜ ꯀꯌꯥꯗ ꯀꯌꯥ ꯂꯩꯒꯦ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯗꯨꯗ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯂꯥꯏꯚ ꯂꯣꯏꯕ ꯌꯥꯈꯤꯔꯣ ꯃꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏ I like bro I am subscribe you hi Piyush where are you from which state you are belongs to ꯍꯤꯡꯕꯩ ꯂꯥꯛꯅꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯔꯤꯅꯦ Uttar Pradesh okay UP from UP which part of the UP in Uttar Pradesh there are lots of district lots of places are there I'm which part of Uttar Pradesh you are from bro yeah bro laknabase nene adoida yeah yeah kesu kaide Saharanpur okay I heard about Saharanpur it is one of the famous place in UP okay thank you for joining my live session yes I am from Manipur you know Manipur have you heard about Manipur ꯑꯣꯖꯥꯅ ꯐꯥꯎ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯊꯠꯂꯛꯑ ꯀꯤꯔ ꯆꯦꯜꯂꯤꯅꯤ ꯍꯥꯏꯔꯤ ꯑꯣꯖꯥꯐꯥꯎ ꯑꯩꯅ ꯑꯣꯏꯅ ꯇꯥꯛꯁꯜꯂꯛꯑꯅ ꯀꯤꯅ ꯆꯦꯜꯂꯤꯅꯤ ꯑꯦꯂꯤꯌꯥꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯄꯣꯠ ꯐꯕ꯭ꯔꯣ ꯍꯥꯏ ꯐ꯭ꯂꯤꯞꯀꯥꯔꯠ ꯏꯁ ꯑ ꯄ꯭ꯂꯦꯠꯐꯣꯝ ꯐ꯭ꯂꯤꯞꯀꯥꯔꯠ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯃꯗꯨꯗ ꯕ꯭ꯔꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠ ꯐꯪꯉꯤ ꯑꯗꯨꯒ ꯄꯣꯠ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏ ꯄꯣꯠꯇꯣ ꯑꯍꯟꯕ ꯉꯛꯇꯅꯤ ꯑꯐꯕ ꯉꯛꯇꯅꯤ ꯗꯥꯎ ꯌꯥꯗꯕ ꯃꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯕꯒꯤ ꯗꯥꯎ ꯌꯥꯗꯕ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ ꯈꯤꯡꯕꯅ ꯑꯣꯞꯄꯣꯗꯣ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯔꯦꯅꯣ ꯁꯦꯔꯤꯁ ꯑꯣꯏꯅ ꯑꯇꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯏꯔꯛꯑꯦ ꯍꯥꯏ ꯑꯣꯞꯄꯣꯁꯦ ꯕꯖꯦꯠ ꯒꯨꯝꯕ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯨꯝꯕꯗꯗꯤ ꯃꯣꯏꯁꯦ ꯗꯤꯖꯥꯏꯟ ꯐꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯤꯅ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯐꯤꯜꯇꯔꯒꯨꯝꯕ ꯍꯥꯞꯄꯒ ꯌꯥꯝ ꯐꯖꯕ ꯁꯦꯡꯕ ꯃꯥꯟꯕ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯦ Yeah, I know Manipur. I like it. Have you ever visited to Manipur, Piyush? Because Piyush, I wanted to tell the things which is happening on Manipur. If you heard about that thing, it's okay. Otherwise, from last 2 3 years, Manipur is unrest. Manipur is having a issue, ethnic clashes between the two communities. The mainly suffering Manipur, the people, Meitei people, which is are the indigenous peoples, which, and I'm also belongs to the Meitei community, and we are suffering from last 2 3 years. And the government of India and the mainland peoples are ignoring us, and the thing which is going on in Manipur is not only the problem of Manipur, it's also a problem of India, like the things happening in Kashmir. Whenever the people from Pakistan attack to Kashmir, the whole India stood together and stand for Kashmir. But here in Manipur, the people migrated from the immigrants from the Myanmar.
that illegal immigrants from Myanmar are occupying our ancestral land and attacking on Indian territory, and still the mainland Indian people and the this one news channels are not covering things happening in Manipur. The government of India still ignore us. So I just wanted to let you know, and from through you, I wanted to spread this kind of news, these things happening in Manipur. So I'm just simply telling you as a information that is going on in Manipur. If you heard about Manipur, I know I definitely you might know what is going on in Manipur. Please try to do to support us and stood together with us. Nene thadoi kangan segai ma man bi hai ri. Nene thadoi ji kangan segai ma man le hai jibo. Akhoi di udribina khangde king bana hai jibo chumdoi jala khangde. Store da chalaga leibaga Flipkart tai leibaga karambana fadoino khangdre. Flipkart na fadoine hojikti Flipkart ta ngasai ge offer lakko sale lakko do Flip store da ge dumba paisa duk yauna di sale offer di sung pipira roi hai tare. Good evening yam bai sarat yam thienge da ngasi di yam chu kuire nang lakidaba channel sida thengna kidaba ngasi di yam kuire matung nang change yam phare ado thengdi thenge aina loisalam dai sida aidi pung 13 makhai da loisalage to buni minute manga ta ngai re. Ai hoba kuire ba pung 8 dai hobune. Mayam thang ang horabani yenguro hairi. Aishu live lor kamtang yenge. Udi udau mande ba ko. Ngasai sandawaram das nong kana chugi nong su mangi bojikso. Ado yengdi am yengninge do yeng tare live slore kanda. Leisna sulai leisna uyen tore ye kingwa kangal segai man lasu nang na koige phangjabro aise hairi. Thadoisna na la hairi. Leisna da oram dong male. Bro, Google Pixel 8 ka iPhone 13 ga ani se karamana fagada leibada nanaw se khanbada kanam khangdre ani dugi matang da oitara gadi iPhone na farani adubo iPhone 13 su khara di kuira phone amadi oire ibung live loibe yaro hari nene thadoi nang di khomu tho ai ri khomu thokpa haibase lira lira fajabase haina badi leibani ado khomu tho ise maram amde leiramani ko kingba aisu khangde thadoi doin hango. Vivo ka Oppo kasi yamana karamana hadoi man ge. ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯦꯂꯤꯌꯟ ꯀꯩꯅꯣꯗꯤ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯥꯟꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯩ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯑꯅꯤ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯃꯣꯗꯦꯜꯗꯨꯗꯀꯣ ꯚꯤꯚꯣꯒꯤꯗ ꯐꯕ ꯂꯩꯕ꯭ꯔꯥ ꯑꯣꯞꯄꯣꯒꯤꯗ ꯐꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯁꯦꯝꯃꯛꯀꯗꯕ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯁꯨ ꯈꯪꯗꯦꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉ ꯂꯩꯇ꯭ꯔꯦ ꯐꯣꯟꯁꯤꯡ ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯪꯉꯒ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯌꯦꯡꯉꯁꯦ ꯑꯍꯤꯡꯕ ꯊꯋꯥꯏꯅ ꯁꯥꯔ ꯑꯥꯏꯐꯣꯟ 14 ꯄ꯭ꯔꯣꯒ 15ꯒꯁꯤ ꯀꯔꯝꯕꯅ ꯐꯒꯅꯤ ꯄꯥꯏꯕꯗ ꯍꯥꯏꯌꯦ 15 ꯁꯤꯒ ꯌꯦꯡꯅꯕꯗꯗꯤ 14ꯅꯗꯤ ꯈꯤꯇꯪ ꯐꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ 14ꯗ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯗꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯗꯤ 14 ꯄ꯭ꯔꯣꯒꯤ ꯃꯣꯏꯒꯤ ꯇꯥꯏꯞ ꯁꯤ ꯑꯣꯏꯗꯕꯁꯦ ꯁꯤꯗꯩꯁꯤꯗ ꯈꯟꯖꯥꯅꯕꯅꯦ ꯑꯗꯣ ꯐꯕꯒꯤꯗꯤ 14 ꯄ꯭ꯔꯣꯅꯗꯤ ꯐꯔꯅꯤ ꯏꯕꯨꯡ ꯖꯤꯕꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯂꯩꯁꯅꯥꯁꯤ ꯑꯩꯒꯤ ꯂꯥꯏꯚꯇꯁꯨ ꯀꯩꯗꯁꯨ ꯆꯪꯉꯛꯄ ꯎꯈꯤꯗ꯭ꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯀꯩꯀꯩꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯄ ꯎꯗꯦ ꯊꯦꯡꯅꯗꯕ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯈꯤꯡꯕ ꯈꯨꯃꯨ ꯊꯣꯛꯂꯁꯨ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯃꯦ ꯈꯪꯉꯕ꯭ꯔꯣ ꯍꯥꯏꯔꯤ ꯏꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯔꯤ ꯑꯩꯈꯣꯏ ꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏ ꯈꯠꯂꯛꯀꯗꯧꯔꯦ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯔꯤ ꯈꯤꯡꯕꯅꯤꯅꯦ ꯊꯥꯗꯣꯏ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯁꯣꯐꯤꯌꯥꯗꯨꯗ ꯗꯗꯤ ꯐꯖꯕꯅꯤ ꯍꯥꯏꯔꯤ ꯃꯥꯂꯦ ꯑꯖꯕꯅꯤ ꯍꯥꯏꯔꯤ ꯃꯥꯅ ꯌꯥꯝ ꯈꯪꯉꯤ ꯃꯣꯏ ꯈꯪꯅ ꯇꯧꯔꯤ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯑꯇꯥꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯅꯤ ꯃꯁꯤ ꯑꯎꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗꯕꯅꯤ ꯍꯥꯏ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ
ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯑꯗꯨꯏꯅꯦ ꯍꯥꯏ ꯍꯣꯏ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯂꯥꯏꯚꯇꯁꯨ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯇꯤ ꯂꯣꯏꯁꯟꯅꯤꯡꯉꯕꯅꯤ ꯂꯣꯏꯁꯟꯕ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯁꯤ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟ ꯖꯔ ꯖꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯁꯟꯅꯤꯡꯉꯛꯑꯕꯅꯤ ꯏꯕꯨꯡ ꯀꯩꯅꯣ ꯂꯩꯁꯅꯥ ꯁꯦ ꯒꯨꯂꯤ ꯋꯥꯠꯈꯤꯕꯗꯨꯅꯦ ꯅꯍꯥꯟ ꯃꯨꯛ ꯏꯕꯨꯡ ꯌꯥꯝ ꯐꯔꯝꯃꯦ ꯍꯥꯏꯔꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯔꯝꯃꯦ ꯍꯥꯏ ꯃꯥꯜꯂꯦ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯦ ꯍꯥꯏꯔꯤ ꯆꯤꯡꯈꯩꯅꯁꯨ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯍꯥꯏꯅ ꯆꯤꯡꯈꯩꯅꯁꯨ ꯍꯥꯏꯕ ꯍꯧꯔꯦ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯁꯤ ꯍꯥꯏꯔꯒꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯍꯜꯂꯁꯦ ꯍꯥꯏꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯐꯖꯗꯦꯗ ꯍꯥꯟꯅꯗꯨꯗꯒꯤ ꯁꯨꯝ ꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯤ ꯁꯝ ꯈꯔ ꯀꯛꯎꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯝ ꯈꯔ ꯇꯦꯟꯕꯁꯦ ꯑꯩꯁꯨ ꯀꯣꯛꯁꯦ ꯁꯝ ꯈꯔ ꯇꯦꯟꯕꯁꯦ ꯅꯨꯡꯉꯥꯏ ꯄꯥꯝꯖꯩꯌꯦꯅ ꯑꯗꯨꯝ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯁꯛ ꯐꯖ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯝ ꯀꯛꯎꯕꯩꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯔꯣꯏ ꯂꯣꯏꯕ ꯂꯣꯏꯕ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕ ꯆꯠꯂꯣꯗ ꯁꯣꯐꯤꯌꯥꯗꯤ ꯑꯊꯤꯕꯤꯗꯣ ꯑꯩꯒꯤ ꯈꯣꯡꯕꯤꯅ ꯍꯦꯟꯅ ꯐꯖꯕꯗꯣ ꯍꯥꯏꯔꯤ ꯅꯦꯅꯦ ꯊꯥꯗꯣꯏꯗꯤ ꯗꯤꯕꯦꯠ ꯇꯧꯅꯁꯤꯔꯣ ꯍꯥꯏꯔꯤꯑꯅꯦ ꯑꯩ ꯂꯥꯛꯑꯦ ꯏꯁ ꯍꯥꯏꯔꯤꯌꯦ ꯗꯤꯕꯦꯠ ꯇꯧꯅꯁꯤ ꯍꯥꯏꯔꯤ ꯈꯤꯡꯕ ꯅꯪ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯉꯝꯃꯣꯏꯗꯕ ꯂꯩꯔꯒꯗꯤ ꯁꯦꯔꯦꯟꯗꯔ ꯇꯧꯊꯣꯛꯑꯣ ꯅꯪ ꯇꯧꯔꯒ ꯀꯥꯎ ꯉꯝꯗ ꯆꯣꯞꯄꯗꯤ ꯀꯥꯟꯅꯗꯦ ꯀꯅꯥꯅꯣ ꯂꯥꯠꯂꯣꯏꯁꯦ ꯍꯥꯏꯗꯣ ꯅꯅꯥ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯁꯥꯖꯤꯜꯂꯨꯔꯣ ꯍꯥꯏꯔꯤꯌꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯂꯥꯏꯚ ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯗꯣ ꯃꯅꯥ ꯂꯩꯔ ꯈꯨꯄꯥꯡ ꯊꯥꯅꯤ ꯍꯥꯏꯁꯦ ꯊꯣꯛꯂꯛꯑꯣ ꯀꯅꯥꯅꯣ ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛ ꯍꯥꯏꯒꯤꯗꯣ ꯈꯤꯡꯕꯔꯥ ꯅꯨꯄꯤ ꯑꯩ ꯍꯧꯔꯒꯦ ꯍꯥꯏꯔꯤ ꯍꯧꯖꯤꯜꯂꯣ ꯍꯧꯖꯤꯜꯂꯣ ꯀꯔꯤꯅꯣ ꯔꯇꯟꯅ ꯀꯟꯅ ꯂꯥꯎꯔꯤꯁꯤꯅ ꯀꯅꯥꯗꯅꯣ ꯃꯌꯥꯝ ꯑꯝꯇꯪ ꯑꯩ ꯁꯦꯀꯦꯟ ꯑꯝꯇ ꯏꯁꯤꯡ ꯑꯝꯇ ꯊꯛꯀꯦ ꯏꯁꯤꯡ ꯕꯣꯇꯜꯁ ꯑꯝꯇ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯆꯤꯡꯕ ꯇꯧ ꯆꯤꯡꯕ ꯇꯧꯅꯨꯗ ꯍꯧꯅ ꯆꯦꯟꯒꯦꯅ ꯇꯧꯔꯤꯌꯦ ꯍꯥꯏ ꯔꯣꯍꯤꯠ ꯁꯟꯖꯨ ꯔꯣꯍꯤꯠ ꯁꯟꯖꯨ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ 14 ꯑꯣꯔ 15 ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ 15 ꯅ ꯐꯅꯤ ꯑꯗꯨꯗꯤ ꯆꯤꯡꯈꯩꯅ ꯑꯩꯅ ꯊꯥꯔꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯈꯤꯡꯕ ꯃꯁꯤ ꯊꯕꯛ ꯇꯧꯔꯁꯤꯔꯥ ꯍꯥꯏꯔꯤ ꯅꯨꯄꯤ ꯍꯧꯖꯤꯜꯂꯣ ꯍꯥꯏꯔꯤꯅꯦ ꯂꯩꯁꯅꯥꯅ ꯃꯌꯥꯝ ꯑꯩꯕꯨ ꯄꯥꯝꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯕ꯭ꯔꯣ ꯃꯤ ꯌꯥꯝ ꯌꯦꯡꯗ꯭ꯔꯁꯨ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯥꯏꯔꯤꯌꯦ ꯂꯩꯁꯅꯥ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯔꯤꯅ ꯍꯦꯛ ꯈꯤꯡꯕ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯇꯕ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯆꯣꯡꯊꯣꯛꯎꯗꯅ ꯂꯩꯁꯅꯥ ꯅꯪꯁꯨ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯌꯦ ꯅꯈꯨꯠ ꯊꯥꯡꯒꯠꯂꯣ ꯍꯥꯏ ꯇꯤꯕꯤꯂꯥꯁꯨ ꯂꯥꯛꯑꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤꯅꯦ ꯇꯨꯝꯕ ꯍꯧꯒꯠꯂ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯐꯝꯕꯗ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯐꯝꯕꯗ ꯋꯥꯁꯜꯂꯛꯑꯦ ꯃꯤꯅ ꯇꯨꯝꯃꯨꯔ ꯃꯤꯀꯞ ꯊꯣꯛꯂꯒ ꯆꯪꯅꯔꯛꯄꯁꯨ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ ꯈꯤꯡꯕ ꯍꯥꯏꯕ ꯀꯥꯡ ꯇꯪꯈꯥꯏ ꯃꯥꯟꯕ ꯋꯥꯏ ꯐꯖ ꯐꯖꯕ ꯃꯤꯡꯅꯤ ꯇꯧꯔꯤꯁꯦ ꯊꯣꯜꯂꯤꯁꯦ ꯀꯥꯡ ꯍꯥꯏꯕ ꯂꯩ ꯀꯥꯡ ꯍꯥꯏꯕ ꯂꯩ ꯀꯥꯡ ꯍꯥꯏꯕ ꯃꯥꯜꯂꯦ ꯈꯤꯡꯕ ꯍꯦꯠ ꯅꯪꯀꯣ ꯇꯨꯃꯤꯠ ꯇꯪꯈꯥꯏ ꯃꯥꯟꯈꯩ ꯍꯥꯏꯔꯤꯅꯦ ꯗꯥ ꯑꯉꯣ ꯂꯥꯛꯑꯦ ꯂꯥꯛꯑꯗꯤ ꯅꯣꯛ ꯀꯣꯛꯅ ꯐꯝꯃꯣ ꯑꯃꯨꯛ ꯂꯥꯎꯑꯦ ꯍꯥꯏꯌꯦ ꯁꯥꯟꯅꯅꯕ ꯀꯥꯡꯗꯣꯔ ꯍꯥꯏꯔꯤꯅꯦ
ꯁꯥꯟꯅꯅꯕ ꯀꯥꯡ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯗ ꯆꯤꯛꯄ ꯀꯥꯡ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯗꯅꯀꯣ. ꯀꯩ ꯍꯥꯏꯔꯤꯕ ꯑꯗꯣꯏ ꯍꯥꯏꯁꯦ? ꯅꯦꯅꯦ ꯊꯥꯗꯣꯏ ꯀꯥꯡꯒꯜ ꯁꯦꯒꯥꯏꯕ ꯃꯥꯟꯕꯤ ꯍꯥꯏ. ꯑꯥ ꯐꯖꯔꯤ ꯌꯥꯝ ꯐꯖꯔꯤ ꯄꯥꯕꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯁꯜꯂꯛꯀꯗꯧꯔꯦ. ꯑꯩ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯩꯁꯅꯥꯅ ꯂꯩꯁꯅꯥ ꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯈꯤꯡꯕ ꯀꯅꯥ ꯀꯅꯥꯅꯣꯝꯁꯨ ꯂꯩꯈꯤꯗꯥꯏꯅꯦ. ꯆꯤꯡꯈꯩꯁꯨ ꯂꯩꯒꯨꯝ ꯇꯧꯗꯥꯏ. ꯃꯤ ꯍꯪꯖꯩꯁꯦ ꯃꯁꯥꯅ ꯍꯪꯉꯤꯁꯦ ꯅꯣꯏ ꯀꯅꯥꯝ ꯈꯨꯝꯗꯦ ꯇꯜꯂꯦ ꯅꯣꯏ ꯇꯜꯂꯦ. ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯀꯥꯡ ꯍꯥꯏꯕ ꯑꯣ ꯀꯪ ꯑꯗꯨꯅ ꯀꯪ ꯍꯥꯏꯕ ꯑꯣꯀꯦ ꯁꯤꯅꯤ ꯀꯪ ꯀꯥꯡ ꯏꯁꯄꯦꯂꯤꯡꯁꯦ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ MA ꯑꯗꯩ NGAL ꯃꯉꯥꯜ ꯍꯥꯏꯅ ꯄꯥꯏꯌꯦꯗꯅ ꯑꯗꯣ ꯍꯤꯟꯗꯤꯗ ꯍꯥꯏꯔꯗꯤ ꯃꯪꯒꯜ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯁꯤ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗꯀꯁꯤ ꯆꯥꯟꯅꯗꯕ ꯍꯦꯛ ꯌꯥꯎꯕꯅꯦ ꯑꯗꯨꯅꯅꯤ ꯁꯥꯎ ꯌꯥꯗꯦ. ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯍꯥꯏꯔꯛꯑꯒꯦ. ꯂꯩꯁꯅꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯍꯥꯏꯔꯛꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯥꯏꯖꯜꯂꯛꯑꯣ ꯀꯅꯥꯅꯣ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯃꯃꯤꯡꯗꯣ ꯂꯥꯎꯊꯣꯛꯁꯤ. ꯀꯪ ꯍꯥꯏꯕꯀꯣ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯂꯤꯃꯟꯗꯅ ꯐꯪꯗꯕꯩ ꯇꯧꯔꯛꯏꯅꯦ ꯍꯥꯏꯔꯤ ꯆꯤꯡꯀꯩꯅ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯂꯩꯁꯅꯥꯁꯨ ꯊꯥꯗꯣꯏꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤ. ꯃꯣꯏ ꯂꯣꯏꯅꯃꯛ ꯑꯃꯃꯝ ꯂꯩꯅꯔ ꯃꯥꯜꯂꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯅꯅꯤ ꯃꯣꯏ ꯄꯥꯝꯗꯦ ꯇꯧꯗ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯔꯤꯁꯦ ꯃꯣꯏ. ꯈꯤꯡꯕ ꯀꯥꯡꯒꯜꯗꯨꯗꯤ ꯐꯣꯠꯂ ꯌꯥꯏꯅꯦ ꯍꯥꯏꯔꯤꯅꯦ. ꯅꯣꯏ ꯄꯥꯝꯕꯤꯅꯨ ꯑꯩꯒꯤ ꯂꯩꯖꯩ ꯍꯥꯏꯔꯤꯌꯦ. ꯂꯩꯁꯅꯥꯒꯤꯗꯤ ꯍꯥꯟꯅꯗꯩ ꯂꯩꯖꯔ ꯃꯥꯜꯂꯦ ꯅꯣꯏ ꯃꯌꯥꯝ ꯄꯥꯝꯃꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯅꯦ. ꯈꯤꯡꯕ ꯅꯪꯗꯤ ꯌꯥꯝ ꯄꯥꯝꯃꯦꯍꯦ. ꯅꯦꯠ ꯆꯞꯄꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯌꯥꯝ. ꯂꯩꯖꯔꯒ ꯀꯩ ꯀꯣꯏꯍꯪ ꯍꯪꯉꯤꯅꯣ ꯁꯤꯁꯨ ꯅꯨꯄꯤꯁꯨ ꯁꯤꯁꯨ ꯅꯨꯄꯤꯁꯨ ꯇꯧꯔꯛꯑꯒꯦꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯑꯩꯒꯤ ꯂꯩꯖꯔꯤꯒꯦ ꯅꯣꯏ ꯈꯪꯅꯤꯡꯕ꯭ꯔꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯈꯔꯗꯤ ꯃꯤꯆꯪ ꯆꯪꯕꯤꯕ ꯌꯥꯕꯅꯦ ꯑꯗꯣꯏꯒꯤ ꯂꯥꯛꯑꯦ ꯍꯦꯔꯣ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯒꯤ ꯅꯦꯠꯇꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯔꯤꯕ ꯊꯥꯗꯣꯏ ꯅꯣꯏ ꯃꯁꯦꯟ ꯀꯩꯅꯣꯒ ꯈꯤꯡꯕꯒ ꯆꯤꯡꯈꯩꯒꯗꯣ ꯅꯣꯏ ꯑꯅꯤꯅ ꯉꯝꯃꯦ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯅ ꯅꯩꯁꯜꯂꯦ ꯃꯥ ꯄꯥꯎꯈꯨꯝꯒ ꯂꯩꯇ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯤꯡꯕꯗꯣ ꯉꯁꯥꯏ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏ ꯈꯤꯡꯕꯒ ꯈꯠꯅꯔꯤꯁꯤ ꯎꯗ꯭ꯔꯣ ꯈꯤꯡꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯧꯔꯛꯀꯅꯣꯅ ꯑꯩꯒꯤ ꯂꯥꯏꯐ ꯑꯩꯗꯤ ꯂꯥꯏ ꯃꯄꯨꯁꯤꯅꯤ ꯀꯂꯛꯆꯧ ꯃꯌꯥꯝ ꯍꯥꯏ ꯌꯥꯏ 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 ꯅꯦꯅꯦ ꯊꯥꯗꯣꯏ ꯁꯥꯎꯔꯨꯅꯨ ꯁꯦꯁꯦ ꯍꯥꯏꯔꯤ ꯈꯤꯡꯕꯅ ꯔꯇꯟꯅ ꯀꯟꯅ ꯃꯌꯥ ꯎꯠꯂꯒ ꯑꯅꯣꯛ ꯐꯖꯕ ꯑꯃ ꯎꯞꯄꯒ ꯌꯦꯡꯉꯤꯅꯦꯍꯦ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯅꯅꯨꯀꯣ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯕꯁꯦ ꯐꯠꯇꯕꯅꯦ ꯑꯁꯦꯡꯕ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯨꯅꯨ ꯅꯨꯄꯤꯒ ꯈꯠꯅꯕꯗ ꯑꯁꯤꯗꯤ ꯈꯠꯅꯕ ꯅꯠꯇꯦ ꯈꯟꯅꯕꯅꯦ ꯊꯥꯗꯣꯏ ꯏꯕꯨꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯏꯕꯨꯡ ꯅꯨꯄꯤ ꯊꯤꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯔꯤ ꯊꯥꯗꯣꯛꯑꯦ ꯈꯔ ꯋꯥꯠꯂꯤ ꯊꯤꯕꯗꯤ ꯍꯧꯔꯦ ꯊꯤꯕ ꯍꯧꯔꯦ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯐꯪꯉꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯊꯤꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯧꯕ ꯀꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯤꯇꯪ ꯁꯣꯏꯗ꯭ꯔꯣ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯌꯥꯔꯦ ꯐꯣꯟꯒꯤ ꯃꯔꯨꯞ ꯊꯥꯗꯣꯏꯗ
ꯑꯩ ꯂꯩꯔꯦꯍꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯌꯥꯝ ꯌꯥꯎꯔꯤ ꯄꯥꯕꯗꯀꯣ ꯅꯣꯏ ꯀꯃꯦꯟꯁꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯕꯗꯤ ꯀꯥꯏ ꯆꯜꯂꯛꯀꯗ꯭ꯔꯦ ꯕ꯭ꯔꯣ ꯌꯨꯅꯥꯀꯣꯗ ꯀ꯭ꯂꯥꯁ 12 ꯀꯥꯕꯤ ꯑꯃ ꯂꯩ ꯀ꯭ꯌꯨꯠ ꯈꯣꯏꯗꯤ ꯕ꯭ꯔꯣꯒꯤ ꯌꯥꯅꯤ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕ ꯃꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯕꯨꯛ ꯇꯧꯁꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯔꯤꯖꯥꯕ ꯇꯧꯁꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯌꯥꯕ ꯆꯥꯠꯅꯤ ꯑꯩ ꯑꯝꯇꯪꯗꯤ ꯑꯩꯅ ꯑꯝꯇꯪꯗꯤ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯏꯁꯥꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯖꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯥꯏ ꯌꯥꯄꯣꯠꯇꯦ ꯍꯥꯏꯔꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯁꯥꯎꯒꯠꯆꯒꯦ ꯌꯥꯅꯤꯀꯣ ꯁꯧꯒꯠꯄꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯕꯦꯕꯥꯔꯗ ꯕꯦꯕꯥꯔꯗ ꯁꯧꯒꯠꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯪꯉꯛꯑꯦ ꯀꯩꯒꯤꯅꯣꯅ ꯁꯥꯎꯒꯠꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯅ ꯈꯤꯡꯕꯅ ꯑꯇꯥꯡꯕꯅꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯁꯤ ꯄꯨꯛ ꯃꯆꯥꯒꯤ ꯍꯧꯖꯤꯛꯁꯤ ꯃꯕꯨꯡ ꯃꯁꯥꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤ ꯃꯃꯥ ꯃꯄꯥꯅ ꯁ꯭ꯀꯨꯜ ꯊꯤꯜꯂꯦ ꯑꯩ ꯌꯦꯛ ꯊꯣꯛꯑꯝꯕꯒꯤ ꯇꯧꯕꯅꯤꯀꯣ ꯏꯁꯈꯤꯡꯕ ꯅꯪꯒꯤꯗꯣ ꯕꯦꯔꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔ ꯂꯣꯏꯔꯒ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯊꯩꯖꯤꯜꯂꯛꯄ ꯅꯪ ꯌꯥꯝꯅ ꯐꯔꯣꯏꯗꯣꯔꯤ ꯃꯁꯤ ꯐꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯨꯇꯨꯝꯅ ꯂꯣꯏꯁꯤꯜꯂꯤꯗꯣ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯕ ꯅꯪꯒꯤꯗꯣ ꯌꯥꯏꯌꯦ ꯃꯗꯨ ꯈꯟꯅꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨ ꯅꯪ ꯐꯔꯛ ꯇꯥꯕ ꯕꯅꯥꯟ ꯂꯥꯟꯕ ꯑꯝꯗꯤ ꯌꯥꯎꯈ꯭ꯔꯦ ꯅꯪꯒꯤꯗꯨꯗ ꯏꯁ ꯈꯤꯡꯕ ꯍꯠ ꯌꯥꯔꯣꯏ ꯍꯤꯡꯕꯁꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯃꯇ ꯈꯤꯡꯇꯠꯂꯨꯗꯅ ꯀꯩꯅꯣ ꯃꯔꯝꯁꯤ ꯀ꯭ꯔꯤꯛꯀꯦꯠꯇꯔ ꯖꯁꯄꯤꯠ ꯕꯨꯝ꯭ꯔꯥ ꯃꯥꯜꯂꯦ ꯍꯥꯏꯔꯤꯅꯦ ꯇꯤꯝꯔꯥꯅ ꯖꯁꯄ꯭ꯔꯤꯠ ꯕꯨꯝꯕ꯭ꯔꯥ ꯑꯩꯁꯨ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯃꯥꯜꯂꯤꯕ꯭ꯔꯥ ꯃꯥꯅ ꯑꯩ ꯃꯥꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯃꯥ ꯃꯥꯜꯂꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯑꯩꯁꯨ ꯈꯪꯗꯦꯕꯀꯣ ꯑꯩ ꯀ꯭ꯔꯤꯛꯀꯦꯠ ꯀꯩꯁꯨ ꯀꯌꯥ ꯀꯟꯅ ꯌꯦꯡꯗꯦꯕ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝ ꯌꯦꯡꯉꯝꯃꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯑꯗꯣ ꯌꯦꯡꯈꯤꯗ꯭ꯔꯦ ꯁꯪꯗꯕ ꯀꯩꯒ ꯅꯨꯄꯤ ꯅꯪꯀꯣ ꯇꯨꯃꯤꯟ ꯑꯩꯈꯣꯏ ꯌꯥꯝ ꯌꯦꯠ ꯑꯕꯨ ꯍꯥꯏꯔꯤꯌꯦ ꯑꯃꯁꯨ ꯀꯃꯦꯟ ꯑꯃꯁꯨ ꯂꯩꯁꯅꯥꯅ ꯌꯦꯠꯀꯅꯨ ꯍꯥꯏꯕ ꯑꯣ ꯈꯤꯡꯕ ꯈꯤꯡꯖꯤꯜꯂꯣ ꯄꯦꯅꯥ ꯍꯤꯡꯕ ꯁꯣꯝꯗ ꯑꯃ ꯐꯥꯎ ꯁꯣꯝꯗ ꯊꯠꯄ ꯉꯝꯗꯔꯤ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏꯕ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯁꯪꯗꯅ ꯃꯤꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯗꯨꯗ ꯌꯥꯎꯔꯨꯔꯒ ꯑꯣꯟꯊꯕꯁꯨ ꯂꯩ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯗ ꯌꯥꯎꯕꯗ ꯑꯣꯟꯊꯕꯩ ꯋꯥꯔꯤꯔꯥ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯎꯈꯤ ꯀꯅꯥꯅꯣ ꯑꯣꯟꯊꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯤꯡꯕꯁꯦ ꯈꯪꯉꯒ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯃꯗꯤ ꯕ꯭ꯔꯣ ꯅꯨꯄꯤꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯝꯅ ꯆꯝꯅ ꯈꯪꯕꯅꯤ ꯈꯤꯡꯕ ꯍꯦꯔꯥ ꯅꯪꯁꯤꯗꯤ ꯑꯩꯗꯤ ꯌꯥꯔꯦꯀꯣ ꯏꯕꯨꯡ ꯃꯁꯥ ꯌꯥꯔꯕ꯭ꯔꯣ ꯀꯃꯦꯟ ꯅꯨꯡꯉꯥꯏꯁꯤ ꯀꯃꯦꯟ ꯅꯨꯡꯉꯥꯏꯍꯟꯁꯤ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯤ ꯂꯥꯏ ꯃꯄꯨꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯂꯣꯏꯁꯤꯟ ꯉꯝꯗ꯭ꯔꯦ ꯃꯥꯅꯦ ꯆꯤꯡꯈꯩ ꯑꯩ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯩꯔꯕꯅꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯅ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯍꯦꯛꯇ ꯐꯠ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯗꯨꯁꯨ ꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯕꯤꯠ ꯊꯥꯗꯠꯄꯗꯨꯁꯨ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯁꯨꯝ ꯌꯦꯡꯒꯦ ꯑꯩꯗꯤ ꯅꯣꯛꯀꯦ ꯍꯥꯏꯔꯤꯅꯦ ꯍꯩꯌꯥ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯅꯨꯄꯤ ꯑꯩ ꯁꯥꯎꯔꯒꯦ ꯅꯪ ꯀꯩꯁꯨ ꯁꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯁꯥꯎꯔꯣ ꯁꯥꯎꯔꯣ ꯊꯥꯗꯣꯏ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯒꯦ ꯕ꯭ꯔꯣ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯔꯤꯅꯦ ꯑꯁ
ꯈꯤꯡꯕ ꯅꯪ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯅꯪ ꯋꯥꯔꯤ ꯐꯖꯅ ꯂꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯅꯪ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯇꯣꯝꯇ ꯈꯪꯉ ꯂꯩꯁꯟꯕꯗꯤ ꯐꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯅ ꯃꯗꯨ ꯈꯪꯍꯟꯒꯗꯕꯅꯤ ꯅꯪ ꯅꯇꯣꯝꯇ ꯈꯪꯖꯤꯟ ꯂꯩꯕꯗꯣ ꯐꯠꯇꯦ ꯑꯩꯗꯤ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯛ ꯏꯔꯩꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯁꯤ ꯈꯪꯗ꯭ꯔꯅ ꯋꯥꯔꯤꯗꯣ ꯂꯥꯝꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯋꯥꯈꯜꯁꯤꯅ ꯏꯃꯦꯖꯤꯅꯦꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯅꯨꯄꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯁꯥꯎꯗꯣꯏꯗꯣ ꯍꯥꯏꯔꯤꯌꯦ ꯏꯕꯨꯡ ꯏꯅꯥꯎꯅꯨꯄꯤꯗꯨ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗ ꯌꯥꯎꯍꯜꯂꯨꯕ ꯑꯗꯨꯗ ꯋꯥꯟꯊꯔꯒ ꯑꯗꯨ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯩ ꯂꯩꯕꯁꯤꯗ ꯍꯥꯏꯔꯤ ꯑꯣ ꯊꯥꯗꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯏꯕ ꯑꯣ ꯑꯣ ꯑꯗꯨꯅꯅꯦ ꯈꯤꯡꯕꯅ ꯍꯥꯏꯁꯦ ꯈꯪꯕꯒꯤ ꯑꯣ ꯑꯗꯨ ꯋꯥꯔꯤꯁꯦ ꯑꯩꯅꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯅꯤ ꯈꯤꯡꯕ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕꯅꯦꯕꯗꯣ ꯊꯥꯗꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗ ꯌꯥꯎꯍꯜꯂꯨꯕꯗꯒꯤ ꯋꯥꯟꯊꯔꯛꯄꯩ ꯋꯥꯔꯤꯅꯦꯕ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗꯨꯗ ꯏꯁꯤꯡꯗ ꯇꯥꯁꯜꯂꯤꯔꯥꯕ ꯈꯤꯡꯕ ꯏꯕꯣ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯏꯌꯦ ꯈꯤꯡꯕꯅ ꯀꯃꯥꯏꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯎꯄꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯌꯥꯎꯏ ꯈꯪꯂꯝꯂꯤꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯈꯤꯡꯕꯁꯦ ꯃꯥꯁꯦ ꯈꯔ ꯂꯝ ꯊꯨꯡꯅꯕꯗꯤ ꯆꯠꯂꯦ ꯀꯅꯥ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯗ ꯀꯥꯕꯤꯕꯨ ꯍꯥꯏꯕꯣ ꯊꯥꯗꯣꯏꯒꯤ ꯃꯅꯥꯎꯄꯤꯁꯨ ꯈꯪꯉꯝꯃꯤ ꯊꯥꯗꯣꯏꯁꯨ ꯈꯪꯉꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯁꯤ ꯈꯔꯗꯤ ꯂꯝ ꯊꯨꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯗꯣꯔꯤ ꯃꯁꯤ ꯏꯕꯨꯡ ꯈꯨꯝꯃꯨꯍꯦ ꯑꯩꯕꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯡꯉꯥꯏꯇꯦꯕ ꯀꯥꯏ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤ ꯍꯨꯏꯗꯣ ꯑꯌꯥꯔꯕꯤꯗ ꯌꯣꯟꯒꯦꯅ ꯋꯥꯇꯤꯟ ꯂꯩꯔꯒ ꯄꯨꯕ ꯕꯥꯁꯨ ꯕꯥꯁꯨꯅ ꯀꯧꯔꯒ ꯑꯗꯨꯒ ꯑꯗꯨꯒ ꯋꯥꯇꯤꯟ ꯂꯣꯏꯈ꯭ꯔꯕ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯃꯤꯒꯤ ꯍꯨꯏꯗꯣ ꯐꯥꯔꯒ ꯌꯣꯟꯕꯩ ꯋꯥꯔꯤꯅꯦꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯩꯅꯣ ꯈꯤꯡꯕꯁꯤ ꯆꯤꯡꯅꯔꯞ ꯂꯩꯗ ꯍꯥꯏꯔꯤ ꯇꯤꯃꯤꯂꯥꯅꯁꯨ ꯃꯣꯏ ꯑꯈꯪꯕ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯈꯤꯡꯕꯁꯤꯀꯣ ꯆꯤꯡꯅꯔꯞ ꯂꯩ ꯍꯥꯏꯁꯦ ꯈꯤꯡꯕꯁꯦ ꯋꯥꯔꯤ ꯂꯣꯏ ꯈꯪꯉꯤꯁꯦ ꯍꯧꯕꯗꯤ ꯂꯣꯏꯕ ꯃꯥ ꯋꯥꯔꯤꯁꯦ ꯈꯪꯉꯝꯃꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯈꯔ ꯆꯤꯡꯅꯔꯞ ꯂꯩ ꯍꯥꯏꯁꯦ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯅ ꯈꯤꯡꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜ ꯋꯥꯏꯕꯒꯤ ꯃꯤꯒꯤ ꯅꯝꯕꯔ ꯃꯉꯣꯟꯗꯒꯤ ꯋꯥꯏꯔꯨꯕ ꯑꯗꯨꯒꯤ ꯑꯣ ꯅꯝꯕꯔꯒ ꯂꯩꯅꯔꯝꯃꯤꯁꯤꯅꯗꯤ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯂꯥꯜꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯌꯦꯡꯕ ꯑꯇꯥꯕ ꯑꯩꯈꯣꯏꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯁꯤꯗꯤ ꯅꯨꯄꯤ ꯏꯕꯨꯡ ꯀꯅꯥꯝ ꯀꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯀꯅꯥꯝꯇ ꯀꯣꯏꯕ ꯌꯥꯗꯦ ꯅꯅꯦ ꯊꯥꯗꯣꯏ ꯈꯪꯗꯦ ꯑꯩ ꯁꯣꯝꯗ ꯑꯩꯁꯨ ꯄꯥꯎꯃꯤ ꯌꯥꯝ ꯂꯩꯕ ꯅꯦꯅꯦꯒꯤ ꯏꯆꯟ ꯅꯨꯄꯤ ꯌꯥꯎꯗꯦ ꯈꯪꯖꯗꯦ ꯑꯩ ꯍꯥꯏꯔꯤ ꯈꯤꯡꯕ ꯀꯣꯝꯖꯥꯎꯔꯥ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯍꯥꯏꯅ ꯍꯪꯉꯤꯅꯦꯍꯦ ꯅꯦꯅꯦ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯊꯥꯔꯛꯑꯣ ꯍꯣꯔꯦꯟ ꯍꯥꯏꯔꯤ ꯇꯨꯃꯤꯂꯥ ꯎꯏꯔꯛꯂꯦ ꯎꯏꯕꯁꯦ ꯑꯩꯁꯨ ꯎꯏꯗꯤ ꯎꯏꯗ꯭ꯔꯦ ꯉꯁꯥꯏ ꯋꯥꯏ ꯎꯏꯔꯝꯃꯦ ꯌꯥꯝꯅ ꯆꯥꯛ ꯇꯣꯛꯄꯩ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯨꯝꯅꯤꯡꯈꯤꯗ꯭ꯔꯦ ꯈꯔ ꯐꯈ꯭ꯔꯦ ꯅꯨꯄꯤ ꯑꯩꯅꯗꯤ ꯏꯕꯨꯡꯁꯦ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯃꯟꯕꯩ ꯍꯥꯏꯔꯒ ꯍꯥꯏꯔꯤ ꯄꯥꯈꯪ ꯑꯣꯏꯕꯗ ꯀꯨꯏꯔꯁꯨ ꯋꯥꯕ ꯂꯩꯇꯦꯀꯣ ꯃꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ ꯀꯨꯏꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯀꯨꯏꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯈꯤꯡꯕ ꯍꯩꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯦ ꯌꯥꯅꯤ ꯏꯅꯥꯎꯄꯤ ꯏꯁꯤꯡꯗ ꯇꯥꯁꯜꯂꯦ ꯀꯥꯏꯗꯣ ꯏꯁꯤꯡꯗ ꯇꯥꯁꯟꯕꯕꯨ ꯀꯩꯅꯣ ꯃꯤꯅ ꯇꯥꯁꯟꯒꯦ ꯇꯥꯁꯟꯕꯁꯨ ꯅꯠꯇꯅ ꯃꯤ ꯀꯅꯥ ꯏꯁꯤꯡ ꯇꯥꯅꯤꯡꯕ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯃꯣꯏꯗꯤ ꯁꯣꯏꯕ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯀꯔꯤꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ
ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯌꯥꯔꯣꯏꯗꯤ ꯂꯣꯏ ꯌꯥꯔꯣꯏ ꯋꯥ ꯂꯣꯏꯔꯦ ꯁꯤꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯇꯥꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯣ ꯑꯥꯔ ꯀꯦꯗꯒ ꯌꯥꯎꯕ ꯅꯨꯄꯤꯁꯤꯡꯗꯨ ꯎꯠꯁ ꯍꯥꯏꯁꯤꯅꯤꯅꯦ ꯀꯩꯅꯣ ꯑꯥꯔ ꯀꯦꯗꯒ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯎꯠꯁ ꯍꯥꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯗꯤ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯈꯤꯡꯕ ꯅꯪ ꯋꯥꯔꯤꯗꯣ ꯈꯔ ꯂꯤꯔꯛꯑꯣ ꯏꯕꯨꯡ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯏꯕꯨꯡ ꯀꯨꯏꯕ ꯌꯥꯔꯣꯏ ꯃꯇꯝꯁꯤ ꯍꯦꯟꯗꯣꯛꯑꯣꯏꯗ ꯃꯇꯝ ꯍꯦꯟꯗꯣꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯕꯥꯂꯣꯍꯦ ꯃꯤꯠꯀꯁꯤ ꯏꯃꯥꯏ ꯍꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ ꯈꯪꯕꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯕꯗ ꯇꯧꯗꯕꯤꯗ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯦꯗ ꯀꯃꯦꯟꯁꯦ ꯌꯦꯡꯉꯒ ꯄꯥꯔ ꯇꯥ ꯂꯩꯔ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯥ ꯂꯩꯔꯦꯕ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦ ꯀꯃꯦꯟꯁꯦ ꯄꯥꯔꯒꯀꯣ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯇꯥꯔꯒ ꯅꯨꯡꯉꯥꯏꯗꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟ ꯉꯝꯗ ꯂꯩꯔꯕꯅꯦ ꯂꯣꯏꯗꯤ ꯂꯣꯏꯁꯟꯅꯤꯡꯉꯕ ꯑꯗꯨ ꯃꯌꯥꯝ ꯑꯁ ꯄꯨꯡꯁꯤꯗꯤ ꯕꯥꯔꯣ ꯇꯥꯗꯩ ꯇꯧꯔꯝꯃꯦꯗꯅ ꯕꯥꯔꯣꯗꯗꯤ ꯂꯣꯏꯁꯟꯗ ꯌꯥꯔꯣꯏ ꯏꯕꯨꯡ ꯍꯥꯟꯅ ꯈꯪꯅꯍꯧꯗꯕꯒꯤ ꯑꯔꯥꯟꯕꯅꯤ ꯃꯣꯏ ꯃꯔꯛꯇ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯌꯥꯎꯔꯝꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯆꯔꯥ ꯂꯩꯒꯗꯕꯗꯣ ꯆꯥꯔ ꯂꯩꯒꯗꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡ ꯑꯃ ꯉꯥꯅꯨ ꯊꯣꯡꯕ ꯆꯥ ꯂꯩꯔꯝꯕ ꯀꯣꯟꯅ ꯂꯥꯏ ꯍꯧꯔꯛꯑꯦ ꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯐꯕ ꯑꯁꯦꯡꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝꯕ ꯃꯃꯥꯡ ꯑꯁꯣꯏ ꯇꯧꯕꯗꯨ ꯌꯥꯗꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯄꯨꯡ ꯊꯦꯡꯉꯦ ꯑꯉꯥꯡꯁꯤꯡ ꯇꯨꯝꯃꯨꯔꯣ ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯉꯟꯅ ꯉꯟꯅ ꯇꯨꯝꯃꯣ ꯕꯥꯔꯣ ꯇꯥꯁꯜꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨ ꯑꯣꯏꯔꯕꯅꯤꯀꯣ ꯅꯨꯕ꯭ꯔꯣ ꯅꯨꯄꯤ ꯐꯖ ꯐꯖꯕꯤ ꯌꯥꯝ ꯂꯩꯌꯦ ꯄꯤꯡ ꯀꯂꯔꯒ ꯆꯪꯕꯤ ꯍꯥꯏꯔꯤ ꯈꯤꯡꯕ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯔꯤꯡꯕ ꯇꯋꯥꯏꯁꯨ ꯀꯟꯅ ꯅꯣꯛꯏ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯋꯥꯊꯤ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯗꯨꯏꯗꯤ ꯑꯩ ꯎꯔꯒꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯇꯣꯏꯖꯝ ꯁꯥꯃꯨꯅꯁꯨ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯑꯁ ꯁꯥꯃꯨ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯕ꯭ꯔꯥ ꯊꯦꯡꯉꯦꯗ ꯑꯩꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔ ꯕꯥꯔꯣꯗ 12:30 ꯂꯣꯏꯁꯤꯜꯂꯝꯃꯗꯕꯅꯤ ꯕꯥꯔꯣꯐꯧ ꯁꯥꯡꯗꯣꯛꯑꯒꯦꯅ ꯃꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯗ ꯉꯥꯏꯍꯥꯛ ꯆꯣꯟꯊꯕꯅꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯆꯥꯔꯦ ꯆꯥꯕꯗꯤ ꯃꯊꯦꯜꯗꯤ ꯍꯋꯥꯏꯌꯣ ꯀꯩꯌꯣ ꯏꯅꯥꯎꯄꯤꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯀꯥꯟꯗꯒꯤ ꯆꯔꯥ ꯍꯦꯜꯍꯜꯂꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯁꯦꯡꯅ ꯊꯣꯡꯕ ꯄꯤꯖꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯀꯟꯅ ꯀꯧꯔꯤ ꯅꯨꯄꯤꯅ ꯀꯅꯥꯗꯅꯣ ꯑꯣ ꯂꯩꯁꯅꯥꯗ ꯑꯣꯏꯔꯝꯃꯦ ꯑꯣ ꯑꯩ ꯀꯧꯅꯕ ꯑꯣꯏꯔꯝꯕꯁꯦ ꯁꯥꯃꯨꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯈꯤꯔꯛꯏ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯗꯣ ꯕꯥꯔꯣꯗꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯑꯩꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯏꯕꯨꯡ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯀꯣ ꯉꯁꯥꯏꯒꯤ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯦꯅꯦ ꯑꯩ ꯀꯣꯏꯒꯦꯗꯤ ꯀꯣꯏꯖꯧ ꯑꯩꯗꯤ ꯁꯪꯗꯦ ꯑꯗꯨ ꯇꯥꯔꯦꯅꯦ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯤ ꯁꯥꯃꯨꯅ ꯀꯩꯅꯣ ꯁꯥꯃꯨ ꯂꯥꯛꯄꯒ ꯇꯨꯝꯃꯒꯦ ꯍꯥꯏꯔ ꯅꯪ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯅꯪꯁꯨ ꯈꯪꯗꯦ ꯕ꯭ꯔꯣ ꯂꯨꯍꯣꯡꯕꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯣ ꯈꯤꯡꯕ ꯏꯟꯚꯥꯏꯠꯇꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯥꯏ ꯇꯧꯔꯛꯀꯅꯤ ꯑꯩ ꯅꯪ ꯌꯨꯝꯁꯨ ꯈꯪꯗꯦ ꯂꯩꯐꯝꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯂꯥꯏꯚꯇ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛ ꯇꯥꯔꯦ ꯂꯥꯏꯚꯇ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯒꯦ ꯅꯪ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯈꯪꯉꯦꯗꯅꯀꯣ ꯁꯥꯏꯇꯣꯟ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯎꯔꯦ ꯅꯨꯄꯤ ꯊꯥꯗꯣꯏ ꯈꯤꯡꯕ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯈꯤꯡꯕ ꯃꯥꯅꯦ ꯅꯪ ꯑꯩꯅ ꯂꯥꯏꯚꯇ ꯑꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯂꯥꯛꯑꯣ ꯉꯟꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯕꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯟꯕ ꯂꯥꯡꯕꯒꯤ ꯇꯧꯕꯤꯅꯕꯁꯨ ꯂꯩꯇꯦ ꯈꯔ ꯌꯥꯎꯕꯤꯔ ꯂꯥꯛꯑꯣꯅ
ꯌꯨ ꯌꯦꯟꯕꯗꯣ ꯅꯅꯥꯎ ꯆꯥꯛ ꯍꯦꯛꯇ ꯇꯧꯖꯒꯦ ꯍꯥꯏꯔꯤ ꯑꯩ ꯌꯨ ꯌꯦꯟꯕ ꯈꯣꯠꯄꯒꯤꯗꯃꯛꯇ ꯃꯗꯨꯗꯤ ꯇꯧꯍꯜꯂꯣꯏ ꯍꯩꯕꯣ ꯑꯗꯣ ꯇꯨꯝꯕꯗꯨꯗꯤ ꯑꯣꯏꯒꯤꯅꯣ ꯑꯣꯏꯒꯤꯅꯣ ꯅꯨꯄꯤ ꯑꯣꯏꯒꯤꯅꯣ ꯍꯥꯏꯔꯤ ꯏꯃꯨꯡꯗꯅ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯈꯤꯡꯕ ꯍꯦꯠ ꯍꯩꯠ ꯌꯨ ꯌꯥꯔꯣꯏ ꯌꯨꯗꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯏꯚꯟ ꯑꯦꯅꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯌꯨꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯔꯝꯗꯤ ꯄꯥꯝꯅꯅ ꯊꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯥꯅ ꯄꯥꯝꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝꯕꯗꯤ ꯇꯧꯕꯗꯤ ꯇꯧꯅꯩ ꯑꯗꯣ ꯁꯤꯁꯦ ꯑꯐꯕ ꯀꯜꯆꯔꯅꯤꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯃꯁꯤ ꯇꯧꯕꯗ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯇꯧꯅꯔꯝꯃꯕꯅꯤꯅ ꯁꯛꯆꯥꯏ ꯌꯨꯊꯛ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯃꯩꯇꯩꯒꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯅꯨꯄꯤ ꯉꯁꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯉꯝꯊꯣꯛꯅꯅꯤ ꯍꯥꯏꯔꯤꯅꯦ ꯂꯨꯍꯣꯡꯕ ꯗꯦꯕ ꯀꯔꯃꯗ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯅ ꯌꯨꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯎꯍꯟꯗ꯭ꯔꯒꯁꯨ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯗꯨ ꯃꯣꯏꯒꯤ ꯋꯥꯈꯜꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯃꯥꯏ ꯃꯥꯒꯤ ꯋꯥꯈꯜ ꯃꯥꯏ ꯃꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯎꯕꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯎꯗꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯃꯥꯏ ꯃꯥꯏ ꯋꯥꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯁꯦ ꯃꯔꯝꯗꯤ ꯇꯧꯗ꯭ꯔꯒꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗꯕ ꯇꯥꯕ ꯇꯧꯔꯒꯅ ꯑꯃꯨꯛ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯁꯟꯕꯗꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯅꯨꯄꯤ ꯉꯝꯊꯣꯛꯅꯕ ꯇꯟꯗ꯭ꯔꯣ ꯑꯩꯒꯤꯁꯨ ꯑꯋꯥꯠꯄ ꯑꯩꯒꯤꯕꯨ ꯑꯋꯥꯠꯄ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯑꯋꯥꯠꯄ ꯂꯩꯇꯕ ꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯍꯩꯊꯔꯗꯕꯅꯦ ꯍꯥꯏꯔꯤ ꯈꯦꯡꯕ ꯑꯗꯨꯗꯤ ꯍꯩꯊꯕꯗꯨꯗꯤ ꯐꯠꯇꯦ ꯉꯁꯥꯏꯒꯤ ꯊꯛꯄꯗꯣ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯀꯩꯃ ꯑꯗꯨꯝ ꯊꯛꯄ ꯈꯣꯠꯄꯗꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯩꯊꯕꯗꯤ ꯃꯌꯥꯝꯗ ꯂꯣꯏ ꯉꯥꯎꯔ ꯂꯩꯔꯦ ꯑꯃꯐꯥꯎ ꯆꯠꯂꯨ ꯌꯥꯗꯅ ꯅꯪ ꯂꯣꯏꯅ ꯑꯃꯃꯝꯇ ꯊꯤꯅꯔꯗꯤ ꯑꯍꯤꯡꯗꯨꯗ ꯐꯔꯛ ꯇꯥꯅꯤꯀꯣꯅ ꯃꯌꯨꯝ ꯃꯌꯨꯝꯕꯨ ꯅꯪꯅ ꯑꯣꯏꯅ ꯊꯤꯅꯔꯗꯤ ꯐꯔꯛ ꯇꯥꯅꯦꯕ ꯅꯪ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯔꯨꯞ ꯑꯅꯤ ꯆꯥꯏꯅꯔꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯅꯧꯅ ꯇꯥꯍꯟꯁꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯈꯥꯏ ꯑꯣꯗ꯭ꯔꯤꯐꯥꯎ ꯊꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯈꯤꯡꯕ ꯑꯗꯨ ꯐꯠꯇꯦ ꯑꯗꯨ ꯐꯠꯇꯦ ꯄꯥꯝꯕꯒꯤ ꯈꯔ ꯈꯖꯤꯛ ꯑꯗꯨꯝ ꯊꯛꯍꯟꯕꯗꯤ ꯐꯩ ꯑꯗꯨ ꯇꯜꯂꯤꯗ ꯅꯨꯄꯤ ꯑꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯠꯇꯦꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦ ꯈꯤꯡꯕꯒꯤ ꯂꯨꯍꯣꯡꯕꯗ ꯆꯠꯈ꯭ꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯉꯥꯎꯔ ꯁꯜꯂ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨ ꯐꯖꯔꯤꯕ꯭ꯔꯅꯦ ꯐꯖꯗꯦꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯁꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯄꯥꯔꯇꯤ ꯑꯣꯏꯅ ꯀꯩ ꯑꯣꯏꯅ ꯈꯖꯤꯛ ꯈꯔ ꯃꯣꯏ ꯃꯁꯦꯟ ꯇꯧꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏꯗꯕꯅꯤꯗ ꯑꯗꯨꯗꯤ ꯈꯤꯡꯕ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯊꯛꯍꯟꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯉꯁꯨ ꯃꯤꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯌꯦꯡꯉꯤꯀꯣ ꯀꯃꯦꯟꯕꯨꯗꯤ ꯃꯤ ꯈꯔ ꯈꯛꯇꯃꯛ ꯇꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛꯇꯤ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯃꯦꯟꯁꯦ ꯑꯗꯣ ꯄꯨꯡ ꯕꯥꯔꯣꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯔꯣꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯇꯨꯝꯅꯤꯡꯕꯕꯨꯗꯤ ꯐꯥꯎꯗ꯭ꯔꯦ ꯉꯁꯥꯏꯋꯥꯏꯗꯤ ꯇꯨꯝꯅꯤꯡꯕ ꯎꯏꯕꯒ ꯐꯥꯎꯔꯝꯃꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯒꯦꯅ ꯈꯜꯂꯦꯕꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒꯗꯤ ꯅꯝꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯗꯛ ꯍꯞꯇꯥꯗ ꯊꯥꯒꯠꯂꯛꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯝꯍꯧꯔꯒꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯁꯪꯉꯔꯣꯏꯗꯕꯅꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯍꯧꯔꯒ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯜꯒꯤ ꯃꯇꯝꯁꯤꯗ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯁꯦꯜ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯂꯩꯕ ꯌꯥꯕ ꯀꯩ ꯀꯩ ꯐꯣꯟ ꯂꯩꯔꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝ ꯀꯔꯝꯕ ꯐꯣꯟꯗ ꯀꯔꯤ ꯀꯔꯤ ꯑꯣꯐꯔ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯔꯤꯒꯦ ꯍꯥꯏꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯆꯪꯉꯒ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯆꯪꯉꯒ ꯌꯦꯡꯉꯒ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯃꯌꯥꯝꯗ ꯑꯁꯤꯃꯗꯤ ꯂꯩꯕ ꯌꯥꯏ ꯁꯤꯃꯗꯤ ꯂꯩꯕꯗ ꯈꯤꯇꯪ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯖꯦꯁ ꯇꯧꯅꯕꯒꯤ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯒꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯕꯤꯔꯝꯃꯣ
ꯑꯩ ꯁꯣꯏꯗꯅ ꯑꯃ ꯊꯥꯒꯠꯆꯔꯒꯦ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯧꯕꯅꯤꯅ ꯉꯁꯥꯏ 12:30ꯗ ꯂꯣꯏꯁꯟꯒꯦꯅ ꯇꯧꯔꯝꯕꯗꯣ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯆꯨꯞꯄ ꯇꯧꯔ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯂꯧꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯑꯩ ꯃꯥꯡꯖꯧꯅꯅ ꯃꯤꯅꯤꯠ ꯈꯔ ꯋꯥꯠꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯕꯅꯦ ꯑꯗꯨꯅ ꯃꯤꯅꯤꯠꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯗꯣ ꯃꯈꯥ ꯑꯗꯨꯝ ꯃꯤꯅꯤꯠ 5-10 ꯑꯗꯨꯝ ꯁꯝꯊꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯗꯨꯅꯦ ꯅꯨꯄꯤ ꯐꯖꯅ ꯁꯤꯟꯅꯁꯦꯀꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯏꯕꯥꯅꯤ ꯍꯥꯏꯔꯤꯌꯦ ꯅꯦꯅꯦ ꯑꯩꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯈꯤꯡꯕꯅꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯕꯔꯕꯥꯠ ꯇꯥꯔꯦ ꯍꯥꯏꯔꯤ ꯀꯩꯒꯤ ꯕꯔꯕꯥꯠꯅꯣꯅꯦ ꯇꯥꯔꯣꯏꯗ ꯏꯕꯨꯡ ꯇꯨꯝꯕꯗ ꯀꯥꯎꯊꯣꯛꯈꯤꯗꯅ ꯃꯪꯗ ꯑꯩ ꯑꯃꯨꯛ ꯎꯔꯛꯀꯅꯤꯀꯣ ꯁꯣꯏꯈꯤꯗꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯀꯥꯏꯗꯦ ꯎꯔꯁꯨꯀꯣ ꯁꯣꯏꯗꯅ ꯎꯔꯁꯨ ꯁꯣꯏꯗꯕꯤꯕꯨ ꯎꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S25 ꯐꯦꯟ ꯑꯦꯗꯤꯁꯟ ꯍꯥꯏ ꯃꯗꯨ ꯐꯗꯤ ꯌꯥꯝ ꯐꯩ ꯐꯣꯟꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯈꯤꯕꯗꯣ ꯃꯃꯜꯗꯤ ꯈꯔ ꯇꯥꯡꯉꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯣ ꯑꯗꯣ ꯑꯗꯨ ꯅꯠꯇꯕꯀꯣ S24 ꯐꯦꯟ ꯑꯦꯗꯤꯁꯟꯗ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯁꯦꯜ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟ 8 Gen 3ꯒꯤ ꯑꯃ ꯂꯣꯟꯆ ꯇꯧꯗꯣꯔꯤꯕꯀꯣ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕꯀꯣ ꯁꯦꯜꯁꯤꯗꯒꯤ ꯂꯩꯕ ꯐꯪꯗꯣꯏꯅꯦꯕ ꯃꯃꯜꯁꯨ ꯂꯨꯄꯥ 90,000ꯒꯤ ꯃꯈꯥꯗ ꯐꯪꯅꯦꯅ ꯍꯥꯏꯔꯤꯕ ꯑꯁ ꯑꯗꯨ ꯐꯪꯉꯛ ꯇꯥꯔꯒꯗꯤ ꯑꯗꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯗꯣꯔꯤ ꯕ꯭ꯔꯣ ꯍꯌꯦꯡꯁꯨ ꯊꯥꯔꯛꯑꯣ ꯊꯥꯔꯛꯄꯗꯤ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯋꯥꯊꯤ ꯇꯧꯁꯦ ꯍꯥꯏꯌꯦ ꯈꯤꯡꯕ ꯃꯗꯨꯃꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯕꯒꯤ ꯊꯥꯏꯅꯤꯀꯣ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯁꯨꯇꯤ ꯂꯩꯕꯒꯤ ꯑꯃꯨꯛ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯊꯥꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯊꯥꯅꯤꯡꯉꯁꯨ ꯑꯗꯨꯅ ꯃꯟꯗꯦꯗꯒꯤꯅ ꯐ꯭ꯔꯥꯏꯗꯦꯁꯤꯗꯤ ꯎꯄꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯁꯟꯗꯦꯗ ꯑꯃꯨꯛ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯦꯡꯅꯗꯕꯗꯣ ꯑꯗꯨꯅ ꯃꯔꯛꯇ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯏꯕꯨꯡ ꯑꯗꯨꯗꯤ ꯃꯪꯗ ꯑꯩ ꯎꯖꯔꯣ ꯁꯨ ꯁꯨ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯁꯨ ꯁꯨ ꯑꯣꯏꯅ ꯁꯣꯜꯂꯤꯕꯗꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯇ ꯇꯝꯃꯛꯀꯦ ꯎꯏ ꯎꯏꯗꯦꯗꯣ ꯏꯃꯨꯡ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯔꯗꯤ ꯐꯗꯧꯅꯦ ꯍꯥꯏ ꯂꯥꯏꯐꯁꯦ ꯊꯥꯗꯣꯏ ꯊꯥꯕꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯅꯀꯣ ꯃꯟꯗꯦꯗꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯐꯥꯎꯁꯦ ꯁꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯤꯃꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯊꯥꯒꯦꯅ ꯊꯥꯔꯁꯨ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯗꯒꯤꯅ 5:30 ꯁ꯭ꯋꯥꯏꯐꯥꯎꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯪꯒꯗꯤ ꯊꯥꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯊꯥꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯨꯡ ꯑꯃꯃꯨꯛ ꯀꯩꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯁꯤꯅ ꯍꯥꯏꯅꯤꯡꯕ ꯑꯃꯗꯨꯁꯨ ꯐꯖꯅ ꯍꯥꯏꯕ ꯌꯥꯏ ꯇꯝꯅꯤꯡꯕ ꯄꯥꯎ ꯑꯃꯗꯁꯨ ꯐꯖꯅ ꯇꯝꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯍꯪꯅꯤꯡꯕ ꯑꯃ ꯍꯪꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯣ ꯑꯃꯨꯛ ꯌꯥꯗꯕ ꯄꯠ ꯇꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯇꯧꯕꯗꯨꯅ ꯑꯩꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯋꯥꯔꯧ ꯌꯥꯗꯦ ꯎꯕ ꯌꯥꯔꯣꯏ ꯏꯕꯨꯡ ꯍꯥꯏꯔꯤ ꯑꯩ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥꯗꯣ ꯈꯪꯗ꯭ꯔꯦ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯇꯝꯃꯛꯑꯒꯦ ꯃꯌꯥꯝꯕꯨ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ ꯄ꯭ꯂꯤꯖ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯚꯇꯕꯨꯗꯤ ꯌꯦꯡꯕꯤꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯕꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯗꯨꯗꯅꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯆꯦꯅꯦꯜꯁꯤ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯨꯅ ꯃꯤ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯍꯥꯏꯞ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯃꯇꯪꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯦ ꯊꯥꯗꯣꯏ ꯅꯪ ꯕ꯭ꯔꯣ ꯁꯤꯗ ꯀꯩ ꯀꯩ ꯈꯟꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯥ ꯍꯥꯏꯗꯕꯅꯤꯅ ꯑꯗꯣ ꯀꯥꯡꯒꯜ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤ ꯅꯪꯅ ꯍꯥꯏ ꯅꯨꯄꯤ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯧꯕꯅꯤ ꯂꯥꯏꯚ ꯊꯥꯕꯁꯨ ꯋꯥꯕꯅꯤ ꯊꯕꯛ ꯆꯠꯂꯗꯤ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯀꯣ ꯉꯁꯥꯏꯒꯤ ꯊꯕꯛ ꯆꯠꯂꯨꯔ ꯍꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯋꯥꯏ ꯑꯁꯦꯡꯕꯩꯁꯨ ꯋꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯁꯥꯁꯦ ꯀꯩꯝꯇ ꯁꯨꯅꯤꯡꯗꯦ ꯀꯩꯝꯇ ꯇꯧꯅꯤꯡꯗꯦ ꯇꯟꯕ ꯑꯃꯁꯨ ꯍꯦꯜꯂꯤ ꯁꯨꯃꯥꯏꯅ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ ꯄꯣꯊꯥꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯑꯩꯁꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯍꯟꯕ ꯉꯝꯅꯕ ꯍꯥꯏꯅꯗꯤ ꯍꯣꯠꯇꯤ ꯍꯣꯠꯅꯔꯤ ꯃꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯈꯤꯇꯪ ꯀooperation ꯇꯧꯕꯤꯕ ꯑꯗꯨ ꯃꯉꯥꯏ ꯈꯤꯡꯕ ꯀꯣꯏꯒꯦ ꯇꯧꯕ ꯐꯔꯤꯅꯤ ꯃꯤꯠ ꯐꯥꯛꯆꯟꯒꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ
ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯕꯤꯕ ꯈꯛꯇ ꯅꯠꯇꯅꯀꯣ ꯌꯦꯡꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤ ꯈꯪꯉꯤ ꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯀꯣ ꯑꯗꯣ ꯌꯦꯡꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯛ ꯇꯧꯕꯁꯤꯁꯨ ꯍꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯆꯦꯅꯦꯜꯁꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯧꯅ ꯉꯁꯥꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯤꯛꯏ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗ꯭ꯔꯤ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯁꯤꯒꯨꯝꯕ ꯁꯤ ꯆꯦꯅꯦꯜꯁꯦ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯑꯃꯗ ꯁꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯑꯅꯧꯕ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯧꯍꯟꯕꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯟꯗꯛꯀꯤ ꯅꯤꯔꯨꯄꯃꯥꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯗ 10 ꯃꯤꯂꯤꯌꯟ ꯌꯧꯕꯗꯣ ꯑꯉꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤꯃꯛ ꯌꯧꯅ ꯇꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯗꯤ ꯂꯥꯏꯚ ꯀꯨꯏꯅ ꯊꯥꯔꯗꯤ ꯍꯦꯛꯇ ꯋꯥꯏ ꯍꯥꯏꯔꯤꯀꯣ ꯅꯦꯅꯦ ꯊꯥꯗꯣꯏ ꯈꯨꯝꯃꯨ ꯊꯣꯛꯑꯒ ꯏꯔꯥꯡ ꯇꯧꯅꯨ ꯍꯥꯏꯔꯤ ꯅꯨꯄꯤ ꯅꯪ ꯍꯟꯗꯛ ꯄꯥꯛꯅ ꯊꯥꯗ꯭ꯔꯦ ꯁꯤꯌꯥꯔ ꯇꯧꯕꯁꯤꯅ ꯐꯩ ꯃꯥꯅꯤ ꯁꯤꯌꯥꯔ ꯇꯧꯕꯁꯤ ꯐꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯛꯇꯪ ꯌꯦꯡꯕꯗꯨꯅ ꯑꯩꯈꯛ ꯌꯦꯡꯕꯅꯤꯗꯅꯀꯣ ꯑꯩꯅ ꯂꯥꯏꯛ ꯇꯧꯕꯗꯨꯅ ꯂꯥꯏꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯌꯔ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯗ꯭ꯔꯤꯕ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯧꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯃꯥꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯉꯛꯄ ꯂꯥꯏꯛ ꯇꯧꯔꯛꯄ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯇꯧꯕ ꯑꯗꯨꯝ ꯃꯍꯨꯠꯇꯨꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯃꯝꯇꯪ ꯇꯧꯕꯤꯕ ꯒ꯭ꯔꯨꯞꯀꯨꯝꯕꯗꯒ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯈꯤꯡꯕ ꯅꯪꯗꯤ ꯅꯣꯛꯁꯟꯒꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯀꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯝꯃꯒ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯒ ꯄꯠ ꯍꯦꯛꯇ ꯀꯛꯊꯠꯈꯤꯕꯗꯨꯁꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯑꯗꯨꯅ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯁꯇꯔꯗꯦ ꯁꯟꯗꯦꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯃꯟꯗꯦ ꯑꯣꯜꯂꯛꯑꯕꯅꯤ ꯃꯟꯗꯦꯗꯨ ꯑꯣꯏꯔꯕꯅꯦ ꯑꯗꯩꯗꯤ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯤꯅꯀꯣ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯧꯕ ꯐꯥꯎꯗ ꯋꯥꯅꯅꯤ ꯉꯥꯏꯔꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯊꯦꯡꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯥꯟꯅꯕ ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯀꯌꯥꯁꯨ ꯍꯪꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯁꯤ ꯕ꯭ꯔꯣ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡ ꯁꯤꯟꯊꯥ ꯌꯥꯝꯃꯦ ꯍꯥꯏ ꯍꯣꯏ ꯈꯤꯡꯕ ꯊꯕꯛ ꯍꯥꯏꯕꯁꯤ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯆꯠꯇꯧ ꯈꯣꯠꯇꯧ ꯂꯩꯅꯤ ꯄꯣꯊꯥꯕ ꯍꯥꯏꯕꯁꯨ ꯁꯨꯝ ꯆꯪꯉꯤ ꯄꯣꯊꯥꯗ ꯌꯥꯔꯣꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯃꯣꯏ ꯇꯥꯃꯣ ꯍꯥꯏꯔꯦ ꯈꯤꯡꯕ ꯅꯪꯗꯤ ꯆꯥꯛꯆꯔꯣ ꯍꯥꯏ ꯑꯔꯤꯕꯤ ꯑꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗ ꯂꯣꯏ ꯇꯥꯟꯅꯔꯛꯀꯅꯨꯀꯣ ꯅꯨꯄꯥꯁꯤꯡꯁꯦ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯐꯖ ꯐꯖꯕ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯤꯅꯤꯅꯦ ꯇꯥꯗꯣꯏ ꯂꯞ ꯌꯨ ꯈꯤꯡꯕ ꯌꯥꯏ ꯅꯪꯁꯨ ꯏꯕꯨꯡ ꯊꯦꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯅꯦꯅꯦ ꯊꯥꯗꯣꯏ ꯂꯞ ꯌꯨ ꯑꯅ ꯍꯥꯏꯔꯤ ꯈꯤꯡꯕꯅ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯃꯥꯒꯤꯁꯨ ꯈꯤꯡꯕ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗꯀꯣ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅꯕ ꯑꯣꯏꯔꯁꯦ ꯁꯣꯄꯦꯟ ꯆꯂꯥꯝꯅ ꯌꯥꯔꯣꯏ ꯑꯩ ꯂꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏ ꯁꯣꯐꯦ ꯅꯪꯁꯨ ꯕꯦꯔꯥ ꯇꯥꯔꯦ ꯊꯦꯡꯉꯛꯑꯀꯥꯟꯗ ꯕꯥꯔꯣ ꯍꯦꯜꯂꯒ ꯅꯪ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯁꯤ ꯅꯪ ꯉꯥꯏꯌꯨ ꯍꯥꯏꯁꯤꯕꯨ ꯉꯁꯥꯏꯉꯩꯁꯨ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯕꯥꯔꯣ ꯇꯥꯔ ꯃꯤ ꯇꯨꯝꯅꯩꯅꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯕꯁꯤꯗ ꯑꯩꯁꯨ ꯉꯁꯤ ꯑꯃꯨꯛ ꯇꯨꯝꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯀꯃꯥꯏꯅ ꯊꯕꯛ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯅꯝꯗꯣꯏꯅꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯥꯔꯗꯤ ꯁꯣꯄꯦꯟ ꯑꯗꯨꯅ ꯁꯣꯕꯦꯟ ꯌꯥꯝ ꯇꯞ ꯆꯥꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯎꯏꯁ ꯀꯅꯥꯅꯣ ꯁꯤꯅ ꯑꯩ ꯅꯣꯛꯀꯗꯧꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯁꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯕꯤꯠꯇꯅꯦ ꯑꯗꯨꯝ ꯁꯣꯟꯊ ꯂꯩꯔꯦ ꯑꯗꯨ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯣ ꯄ꯭ꯂꯤꯁ ꯍꯥꯏ ꯁꯣꯄꯦꯟ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕꯁꯦ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯦꯝꯅꯕꯗꯤ ꯑꯩ ꯍꯣꯠꯅꯔꯛꯀꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯖꯤꯑꯣ ꯌꯨꯖꯔ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔ ꯌꯨꯖꯔꯁꯤꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯄꯥꯁꯋꯥꯔꯗ ꯐꯥꯔꯁꯀꯤ ꯄꯥꯁꯋꯥꯔꯗꯠꯇꯣ ꯀꯃꯥꯏꯅ ꯔꯤꯁꯦꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯤꯡ ꯀꯃꯥꯏꯅ ꯔꯤꯆꯥꯔꯖ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯇꯤ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯄꯥꯛ ꯈꯪꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤ
ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯤꯕ ꯀꯩꯅꯣꯅꯤꯅ ꯌꯥꯝꯗꯤ ꯐꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯞꯇꯥꯁꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯄꯦꯟꯗꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯜꯁꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦꯅ ꯀꯟꯅ ꯈꯜꯂꯤ ꯁꯤꯃꯨꯛ ꯅꯝ ꯂꯣꯏꯔꯒ ꯊꯥꯒꯠꯂꯒ ꯏꯗꯤꯠ ꯇꯧꯔꯒ ꯃꯇꯨꯡꯗ ꯑꯩ ꯁꯦꯝꯃꯛꯅꯕꯗꯤ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯃꯗꯨ ꯑꯩꯅ ꯅꯣꯠ ꯇꯧꯁꯟꯈ꯭ꯔꯕꯅꯦ ꯃꯗꯨ ꯁꯣꯏꯗꯅꯗꯤ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯁꯦꯝꯃꯝꯗꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯔꯤꯒꯦ ꯀꯔꯝꯍꯥꯏꯅ ꯁꯦꯝ ꯌꯥꯒꯦꯗꯣ ꯑꯩ ꯊꯤꯔꯒ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯅꯪ ꯂꯥꯛꯄꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯣꯟꯊ ꯌꯥꯔꯅꯤ ꯍꯥꯏꯔꯤꯀꯣ ꯂꯩꯁꯅꯥꯅ ꯁꯂꯥꯝ ꯎꯏ ꯌꯥꯏ ꯁꯣꯐꯦꯟꯗ ꯍꯔꯥꯎꯔꯦꯅꯦꯅꯦ ꯊꯥꯗꯣꯏꯁꯦ ꯕ꯭ꯔꯣ ꯄꯣꯁ ꯇꯧꯅꯤꯡ ꯂꯩꯔꯝꯕꯁꯦ ꯉꯁꯤꯗꯤ ꯇꯧꯈ꯭ꯔꯦ ꯃꯥ ꯕ꯭ꯔꯣ ꯌꯥꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯁꯣꯏꯗꯅ ꯁꯣꯄꯦꯟ ꯃꯇꯦꯡ ꯄꯥꯡꯉꯑꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯈꯤꯡꯕ ꯅꯪꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯖꯣꯏ ꯖꯣꯏ ꯅꯅꯥꯎꯁꯨ ꯀꯣꯛ ꯁꯥꯔꯦ ꯍꯥꯏꯌꯦ ꯁꯣꯄꯦꯟ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯗ ꯅꯉꯣꯟꯗ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯑꯗꯩꯗꯤ ꯈꯪꯅꯤꯡꯕ ꯂꯩꯕ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯃꯣꯏꯗꯁꯨ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯈ꯭ꯔꯀꯥꯟꯗꯀꯣ ꯁꯦꯝꯕ ꯃꯇꯨꯡꯗ ꯑꯩ ꯅꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯦ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯆꯪꯉꯒ ꯑꯣꯏꯅ ꯌꯦꯡꯉꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯨ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯌꯥꯎꯔꯕꯅꯦꯅ ꯍꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯅꯤ ꯃꯗꯨꯃ ꯑꯩ ꯁꯣꯏꯗꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯦ ꯈꯤꯇꯪ ꯃꯇꯝ ꯐꯪꯉꯛꯄꯗ ꯇꯟꯖꯥ ꯐꯪꯉꯛꯄꯗ ꯑꯩ ꯃꯗꯨꯃ ꯁꯦꯝꯃꯒꯦ ꯌꯥꯝ ꯐꯖꯅ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯁꯦꯝꯗ꯭ꯔꯒꯁꯨ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯇꯧꯔꯒ ꯀꯣ ꯀꯔꯝꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯀꯃꯥꯏꯅ ꯔꯤꯁꯦꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯤꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯪꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯑꯩꯅ ꯏꯕꯨꯡꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯕ ꯍꯥꯏꯕꯗ ꯁꯥꯎꯒꯦ ꯇꯧꯕꯗꯤ ꯅꯪꯒꯤ ꯀꯩꯅꯣꯝ ꯈꯜꯂꯤꯖꯥꯠꯅꯤꯅ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯌꯥꯈ꯭ꯔꯣ ꯃꯥ ꯇꯨꯝꯕ ꯌꯥꯅꯕ ꯍꯥꯏꯔꯤ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯆꯥꯛꯂꯨꯛ ꯃꯨꯟꯒꯤꯁꯤꯔꯣ ꯍꯥꯏ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯃꯥꯟꯅꯣ ꯀꯔꯤꯌꯣ ꯀꯥꯡꯅ ꯆꯤꯛꯂꯛꯑꯦꯀꯣ ꯀꯥꯡꯅ ꯇꯥꯜꯂꯛꯑꯦ ꯂꯥꯏꯠ ꯂꯣꯏꯁꯜꯂꯣ ꯍꯥꯏꯒꯠꯂꯛꯑꯦ ꯀꯥꯡ ꯌꯥꯝ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯑꯩ ꯀꯩꯅꯣ ꯍꯥꯡꯉ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯥꯡꯗꯦ ꯀꯗꯥꯏꯗ ꯆꯪꯉꯛꯏꯖꯥꯠꯅꯣ ꯂꯣꯟꯗꯤ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯂꯣꯟꯗꯅꯦ ꯑꯩ ꯑꯇꯣꯞꯄ ꯂꯣꯟꯗ ꯁꯦꯝꯃꯣꯏ ꯏꯪꯂꯤꯁꯇ ꯀꯩꯗ ꯁꯦꯝꯕꯗꯣ ꯍꯥꯟꯅ ꯍꯤꯟꯗꯤꯗ ꯑꯃ ꯇꯧꯔꯝꯕꯗꯣ ꯇꯣꯛ ꯇꯧꯈꯤꯗ꯭ꯔꯦ ꯈꯤꯡꯕ ꯅꯪ ꯑꯃꯨꯛ ꯑꯩꯅ ꯌꯥꯕꯤꯗꯦꯅ ꯀꯞꯇꯤ ꯀꯞꯇꯦꯀꯣ ꯍꯥꯏꯔꯤ ꯚꯂꯣ ꯚꯂꯣ ꯅꯦꯅꯦ ꯊꯥꯗꯣꯏ ꯒꯨꯗ ꯂꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯀꯩꯅꯣꯁꯨ ꯁꯣꯄꯦꯟꯁꯨ ꯃꯥꯒꯤ ꯀꯃꯦꯟꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯩ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯈ꯭ꯔꯦ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯌꯥꯔꯛꯑꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯅꯨꯄꯤ ꯑꯗꯣ ꯀꯣꯛ ꯍꯥꯟꯅ ꯀꯩ ꯍꯥꯏꯅꯣ ꯀꯣꯛ ꯍꯟꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯗꯅ ꯍꯣꯏꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯁꯤ ꯃꯇꯦꯡ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯍꯣꯏ ꯁꯣꯄꯦꯟ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯉꯁꯥꯏ ꯍꯧꯕ ꯌꯥꯝ ꯀꯨꯏꯔꯦ ꯄꯨꯡ 8ꯗꯒꯤ ꯍꯧꯕꯅꯤ ꯀꯨꯏꯔꯦ ꯍꯣꯟꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯏꯞ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯗꯨꯝ ꯉꯥꯡ ꯂꯩꯕꯗꯨꯁꯨ ꯋꯥꯔꯦ ꯐꯝꯕꯗꯨꯁꯨ ꯋꯥꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯂꯣꯏꯔꯒꯁꯨ ꯊꯕꯛ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯣꯏꯁꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯅꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯊꯥꯕꯕꯨꯗꯤ ꯌꯥꯕꯅꯦ ꯑꯗꯨꯒ ꯂꯥꯏꯚ ꯁꯨꯝ ꯊꯥ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯅ ꯊꯥꯔꯤꯁꯤꯁꯨ ꯐꯣꯟꯗꯒꯤ ꯑꯣꯏꯕꯅꯤꯅ ꯕꯦꯇ꯭ꯔꯤꯁꯨ ꯂꯣ ꯑꯣꯏꯁꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯉꯁꯤꯕꯨꯗꯤ ꯌꯥꯝ ꯐꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯕꯗꯤ ꯅꯍꯥꯟꯉꯩꯗꯤ ꯂꯥꯏꯚ ꯊꯥꯕꯗ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯞꯇꯅ ꯍꯦꯡ ꯇꯧꯗꯅ ꯃꯔꯛ ꯃꯔꯛꯇ ꯄꯠ ꯄꯠ ꯇꯠꯄꯅꯤ ꯉꯁꯤꯗꯤ ꯍꯦꯛ ꯊꯥꯕꯗꯒꯤ ꯉꯁꯤꯗꯤ ꯅꯦꯠꯋꯥꯛꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯐꯖꯅ ꯂꯥꯏꯐꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯃꯌꯥꯝꯅ ꯉꯥꯡꯅꯤꯡꯕꯁꯨ ꯀꯃꯦꯟꯁꯤꯡꯁꯨ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯦ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯔꯛꯇ ꯇꯠꯂꯨꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯇꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯁꯟꯗꯦꯗꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯃꯒ ꯇꯧꯖꯔꯤ ꯊꯤꯡ ꯅꯦꯅꯦ ꯊꯥꯗꯣꯛ ꯑꯩꯁꯨ ꯂꯩꯌꯦ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯒꯦꯗꯤ ꯂꯩꯒꯦꯌꯦ ꯅꯦꯅꯦ ꯊꯥꯗꯣꯛ ꯑꯩꯁꯨ ꯂꯩꯌꯦ ꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯣ ꯈꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯊꯃꯣꯏꯗ ꯆꯦꯠ ꯀꯥꯏꯔꯕ꯭ꯔꯣ ꯍꯥꯏ ꯅꯪꯗꯧꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯠꯇꯦ ꯍꯥꯏꯔꯤ ꯅꯦꯠ ꯅꯦꯠꯀꯤ ꯑꯩ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ
ꯂꯥꯛꯑꯅꯤ ꯍꯥꯏꯕꯩꯅꯤ ꯅꯦꯠ ꯌꯥꯏꯗꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯕꯩ ꯅꯦꯠ ꯆꯞꯇꯣꯏꯗꯣ ꯏꯕꯨꯡ ꯅꯦꯠ ꯆꯞꯇ꯭ꯔꯤꯁꯤ ꯑꯩ ꯂꯥꯛꯄꯩ ꯅꯦꯠ ꯆꯞꯇꯣꯏꯅꯦ ꯂꯩꯁꯅꯥꯅ ꯀꯤꯡꯕ ꯑꯩꯅ ꯈꯨꯝꯃꯨ ꯊꯣꯛꯂꯛꯏꯁꯤ ꯊꯥꯗ ꯊꯣꯛꯄ ꯅꯠꯇꯦꯀꯣ ꯁꯅꯥ ꯁꯤꯟꯅꯕ ꯖꯒꯥ ꯂꯩꯇꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯣ ꯊꯥꯗ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯊꯣꯛꯏꯁꯦ ꯈꯨꯃꯨ ꯊꯣꯛꯏꯗ ꯊꯥꯗ ꯊꯣꯛꯄ ꯅꯠꯇꯦ ꯁꯅꯥ ꯆꯤꯟꯐꯝ ꯂꯩꯇꯕꯗꯒꯤ ꯁꯅꯥ ꯆꯤꯟꯅꯕ ꯊꯣꯛꯂꯛꯏꯅꯦ ꯍꯥꯏꯕ ꯈꯨꯃꯨꯗꯨ ꯁꯅꯥ ꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣꯏꯇꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯕꯁꯨ ꯀꯃꯦꯟ ꯇꯧꯗꯕꯁꯨ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯤ 12 ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯃꯃꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯏꯕꯨꯡ ꯂꯣꯏꯁꯤꯜꯂꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯣꯏ ꯊꯥꯗꯣꯏꯗꯤ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯕꯤꯗ꯭ꯌꯥꯁꯣꯔ ꯌꯨꯝꯅꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯕꯤꯗ꯭ꯌꯥꯁꯣꯔꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯝꯕꯖꯥꯠꯅꯦ ꯈꯤꯡꯕꯅꯁꯨ ꯀꯩ ꯍꯥꯏꯅꯣ ꯊꯨꯡꯅꯖꯔꯣ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯤꯗꯤ ꯈꯤꯡꯕꯅ ꯅꯩꯁꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯃꯌꯥꯝꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯐꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀ꯭ꯔꯤꯄꯥꯅꯤ ꯀ꯭ꯔꯤꯄꯥꯅꯤ ꯈꯤꯡꯕ ꯖꯣꯏ ꯖꯣꯏ ꯍꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯔꯦ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯨ ꯅꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯤꯗꯒꯤ ꯀꯥꯏꯅꯈꯤꯕꯁꯤꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯑꯩꯒ ꯁꯛ ꯎꯅꯔꯒ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯒꯁꯨ ꯀꯃꯦꯟ ꯑꯃꯃꯝ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯡꯖ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯉꯥꯏꯕꯤꯔꯝꯃꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯂꯥꯏꯚ ꯁꯦꯁꯟ ꯑꯃ ꯑꯣꯏꯍꯟꯁꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯃꯌꯥꯝꯅ ꯅꯤꯡꯖꯔꯨꯕ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯤꯡꯕ ꯅꯪ ꯀꯀꯥ ꯍꯥꯏꯗꯣ ꯌꯥꯗꯦꯀꯣ ꯀꯀꯥ ꯀꯀꯥ ꯀꯥꯏꯅ ꯑꯩ ꯀꯀꯥ ꯅꯠꯇꯦ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯅꯣꯡꯅ ꯅꯣꯡꯅ ꯀꯥꯏꯅꯁꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ